असुम तौना मैदुना मसा पुंबा चाकथेलकपदुना महाक लाउरदुना चेंथोरकपदा सिक्सर चेरिन थेंगनदुना इलिजाबेथबु कनखिबने अदुबु लाइबक थीबने इलिजाबेथ की पुंसिदि कनबा ngamdre असीबा कौबा लाइगी मखुतगी थौदोकसिंगसिगी हौरकबा वारी खरा लिरमलगा अरोइबा पुंसिगी सो ngasiगी नोंगालमदाइदा होलमलगा मपुंसि चुप्पगी ओइना सिस्टर इलिजाबेथ ताइबंगपाल थादोक्तुना चटख्रे इलिजाबेथ की असीबा हक्चांगदो फी ngौबुना कुपसिले मई मई मखोल थोक्तना कप्पा यावरे सिस्टर चेरिन सिस्टर मराठा फादर तिमोथाई अदुगा अतै चर्चदा मिशनरी कांगु खरगा नोंगानबा गाइना असीबा हक्चांगदुगी अरोइबा मथोमंगा पांगनबा लेर नोंगानबा गाइना असुमना हौखिबा सिक्सर चेरिन इरंबा डायरी के अकाउंट सिंगदो तुमिन पादुना अहिंग मिसल खांगना लेरिंगे नोंगालमदा मतमदुदा अमु मागी कागे थोंदो नमले डायरी के अकुप्पा हैंड राइटिंग लमाई सिंगदुगी वारी पारंबगा पुमचा फादर तिमोथाई वाखलदो डायरी दुदगी मागी वाखलदो डाइवर्ट तौरे फादर तिमोथाई थोंग नमदोपगे साउम फंगबदो मसादो इथक थकलदन लाउरे कनानो थोंग नमलैदो असुमना हाइबा कनासु मागी वांगी पाखुमदे पिरक्ते अदुगी मुद थोंगदो नमखाइदुगी होनरे अदुगा मयेक सिंगदबा खोंजल मनाइरे नंगद सिरगा फगदबने नंगद सिरगा आई निंब थुंगलने खोंजल दु ताबदा फादर मसादा सिमदि फावरे मदुदी इविल स्पिरिट अमन मागी युमदु क्या कोइबदुदा माबु कुमना क्वेश्चन सेनदुना लेरे हाइबने अकीबदि फावदे फादर इविल स्पिरिटुगा मागा लंबा पागने हाइदुना ले फादर मचिंद लाइरोन सोन मागी युमगे अकोइबदुदा सुरु सुरु नसिंदुना लेबा इविल स्पिरिटुबु कंट्रोल तौनबा होनरमे हाइन हाइन मागी हाइजबा लाइरोन तिरुल मयामदो सोनबदगी थोंग नमलंबदो हौजिक्ति फखरे असुमना तुमिल लेखरबदा फादर तिमोथाई मसादो ने हेक्ताय अदुबु अथिंग महिंग सिटपा नुंसित खाक लाउबदि लेपमदे थेंगलगा मागी मतिक माय पुंबा हेंकलकदौना तौवे तुमिल लेबा हैतबा सजिबु लमतागे नुसित मरक अदुदा गिरजागी कांसी मखोलदुजु मिकुप अमा फाव पोथाव हाइबा यारमदे अदुम अहिंगदुदा गिरजागी कांसी मखोलदो हंजन हंजन तारे खुदिमकसे तारुबा मतमदा फादर तिमोथाई मसादा फत्तबा इहुल खरा हयेंगी नुमिता फत्तबा थौदो खरा थोनिंगदबना मपुमोय थोखद्राइदुना अमुकसु खल्ले वखलना माबु लाखले अहिंगदु तुमथौ हाइबा यादना नोंगानबा गाइना सिक्सर चेरिन पाइरंबा डायरीदो मफम चाना थमदगा मा बाइबल पादुना नोंगानबा गाइना वाखलगी इरै मरक्ता मसादो निंजिंग मांजिंग नोंगानबा गाइनले सोमदना कमदौरी अहिंगसिदा खोलारोमदा खंबदोनसु वाखलना लाहले नोंगानबा गाइना याम वाना लेले अजित अमदि नोबोस वाखल वाय अहिंग सिद्दा नुंसित मरक्ता याम वाना खोइरांगबा मगले सिनमी अतै सिंगदुसु अवाबा हाइबदो राजेशबु सोइंगामदनबा सेनबना मथौ वै वाखलना कालबा खंबतोंदो नोंगालमदाय मरक अदुदा खजिक खजिकतगी मागी मिसनानिदो लोथरकपा हवे मा तुमनिंगबगी इथिलमना मसादो लागतुना तुमनिंगबा फावबा होरगले तुमथबगा खंबदो मा मंगमा मंगले मंगदुदा मा चर्चकी मनुंगदा लेरमी मदो जीससकी क्रॉसतुगी मपादुदा हौजिक्ति मा खुत्ता कैंडल पाय चर्चतुगी मनुंगदा यीशु ख्रिस्ट की ममांगदा कैंडल परेंग साना थानदुगी तौरे कैंडल दो अममता परेंग साना चुरिंगे मतमदुदने ममाइदुना फटलाउना हाइफेट मी अमा फास्ट रो थारिबा बेंचतुदा नुपी अमा फमलगा लेरिबदो ममिन मंगनुरे नुपीदु फिमु सेटपा माले हेक येंगबदा नुन नमगी फिचोलदने नुपीदुना फमलमबदगे फुकलाउना हौगलगलगा सेकेंड खरगी मनुंगदा जरा जरा मखोंदु थुना यांगना थांगदुना लाक्लगा नुनदुना कैंडल चुरिबा खंबदोनी मखुतो ताप लाउना पाय अदुगा ममितो अमुबो ngakta पांगलगा मयादो खिगी खिगलगा हाइरे मफम सिदा होली लेते दिबिल ले नंग मदु खंगद्रा असि हारगा सप्तकाइना खंबदोनी मनाकोंग मयादुदा लाउसिले असुमना सप्तकाइना लाउरपा खंबदोन मनादो मेल कन्ना इखंग खंगौदना चर्च मनुंगदा लेबा जीसस की मूर्तिदो दिबिल ओइना वले माया लाउना कारे सेतान मोइबगे खोंजलदा खंबतोन दोनसिलगलगा
ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯗꯦꯚꯤꯜ ꯆꯥꯏꯜ ꯑꯣꯏꯔꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯪꯁꯨ ꯇꯤꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯈꯝꯕꯇꯣꯟ ꯈꯪꯂꯥꯎ ꯂꯥꯎꯏ ꯉꯝꯂꯣꯏ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯩ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯇꯤꯟꯕ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯥ ꯆꯔꯆꯇꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯀꯦ ꯇꯧꯏ ꯍꯣꯜꯒꯤ ꯂꯝꯕꯤ ꯂꯩꯕ ꯑꯗꯣꯝꯗ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯟꯊꯣꯛꯀꯦ ꯇꯧꯕ ꯊꯣꯡꯗꯣ ꯃꯗꯣꯝ ꯇꯞꯅ ꯂꯣꯟꯁꯤꯜꯂꯦ ꯃꯥꯒꯤ ꯆꯦꯟꯐꯝ ꯂꯩꯇꯦ ꯃꯥꯒꯤ ꯆꯦꯟꯐꯝ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯆꯦꯟꯅꯕ ꯎꯄꯥꯏ ꯊꯤꯔꯛꯄꯗ ꯃꯥꯒꯤ ꯂꯝꯕꯤꯗꯤ ꯑꯃꯠꯇ ꯐꯥꯎ ꯂꯩꯇ꯭ꯔꯦ ꯂꯣꯏꯅꯃꯛ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯔꯆꯇꯨꯒꯤ ꯃꯅꯨꯡꯗꯣ ꯃꯩꯅ ꯁꯤꯟꯅ ꯊꯨꯡꯅ ꯋꯥꯏꯅ ꯆꯥꯛꯂꯣꯜꯂꯦ ꯅꯨꯟꯗꯨꯅ ꯂꯥꯎꯔꯦ ꯅꯪꯒꯤ ꯆꯦꯟꯐꯝ ꯂꯩꯇꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯕꯅ ꯑꯐꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒ ꯃꯔꯨꯞ ꯑꯣꯏꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯈꯝꯕꯇꯣꯟ ꯃꯥꯒꯤ ꯆꯟꯐꯝ ꯊꯣꯛꯄ ꯑꯃꯗ ꯑꯗꯨꯃꯛ ꯂꯝꯕꯤ ꯊꯤꯗꯨꯅ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯆꯔꯆ ꯃꯅꯨꯡꯗꯨꯗ ꯆꯥꯛꯂꯤꯕ ꯃꯀꯥ ꯐꯅ ꯆꯥꯛꯄ ꯃꯩꯗꯨꯅ ꯃꯥꯕꯨ ꯌꯣꯠꯀꯗꯨꯒꯤ ꯂꯦꯞꯇꯅ ꯇꯥꯟꯅꯔꯦ ꯃꯩ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯅ ꯆꯦꯟꯅ ꯃꯊꯛꯇ ꯌꯥꯜꯂꯤꯕ ꯆꯦꯟꯗꯂꯔ ꯑꯃꯅ ꯄꯣꯞ ꯂꯥꯎꯅ ꯈꯝꯕꯇꯣꯟꯅ ꯆꯦꯜꯂꯤꯕ ꯃꯥꯏꯀꯩ ꯃꯄꯥ ꯑꯗꯣꯝꯗ ꯇꯥꯔꯛꯑꯦ ꯆꯦꯟꯗꯂꯔꯗꯨꯅ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯂꯧꯒꯦ ꯇꯧꯕꯒꯅꯤ ꯅꯣꯕꯣꯅ ꯃꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯈꯝꯕꯇꯣꯟ 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 ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯛꯄꯗꯣ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯦ ꯃꯁꯥ ꯄꯨꯝꯕꯅ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯁꯣꯔꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩ ꯃꯪꯗ ꯎꯔꯝꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯤꯍꯨꯜꯒꯤ ꯃꯐꯝꯗꯤ ꯀꯥꯏꯍꯜꯂꯦ ꯅꯣꯕꯣ ꯑꯃꯗꯤ ꯈꯝꯕꯇꯣꯟ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯥ ꯅꯣꯕꯣ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯇꯁꯦꯡꯅ ꯃꯐꯝꯁꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯃꯨꯛ ꯇꯥꯏꯕꯪꯗ ꯅꯠꯇꯅ ꯃꯪꯂꯥꯟꯗꯁꯨ ꯃꯐꯝꯁꯤꯒꯤ ꯑꯀꯤꯕ ꯁꯛꯂꯣꯜ ꯀꯌꯥ ꯑꯩ ꯏꯁꯥꯗ ꯏꯇꯠ ꯇꯠꯇꯅ ꯎꯕ ꯍꯧꯔꯛꯂꯦ ꯇꯥ ꯅꯣꯕꯣ ꯇꯥ ꯅꯣꯕꯣ ꯒ꯭ꯔꯤꯖꯥꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯏꯗꯦ ꯑꯩꯁꯨ ꯑꯗꯨꯕꯨꯗꯤ ꯃꯁꯤꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯇꯥꯕꯅꯤ ꯇꯥꯔꯤꯕ ꯒ꯭ꯔꯤꯖꯥꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯁꯤꯒ ꯃꯐꯝꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯒ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯈꯝꯕꯇꯣꯟ ꯏꯌꯥꯝꯕꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯥ ꯅꯣꯕꯣ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯁꯦ ꯑꯆꯨꯝꯕ ꯉꯥꯛꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯆꯠꯅꯅꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨꯁꯦ ꯃꯁꯤꯒꯤ ꯈꯨꯜꯁꯤꯒꯤ ꯆꯔꯆꯁꯤꯅ ꯑꯣꯏꯗꯣꯏꯅꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯅ ꯈꯪꯂꯨꯗ꯭ꯔꯒꯁꯨ ꯃꯔꯤꯁꯤꯗꯤ ꯆꯨꯝꯂꯕꯅꯤ ꯂꯩꯅꯔꯤꯁꯦ ꯅꯣꯕꯣ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯂꯥꯡꯇꯛꯅꯕ ꯑꯃꯒꯤ ꯏꯍꯨꯜꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ ꯀꯔꯤꯅꯣ ꯃꯍꯥꯛ ꯍꯥꯏꯐꯝ ꯈꯪꯗꯦ ꯇꯥꯔꯒ ꯑꯀꯤꯕ ꯐꯥꯎꯏ ꯃꯥꯒꯤ ꯇꯤꯟꯄꯨ ꯂꯥꯏꯄꯨꯕꯒꯤ ꯅꯨꯡꯁꯤꯠꯇꯣ ꯍꯧꯔꯛꯂꯕꯣꯏ ꯑꯃꯨꯛ ꯅꯤꯡꯏ ꯈꯟꯖꯤꯜꯂꯒ ꯑꯀꯤꯕ ꯐꯥꯎꯏ ꯑꯍꯤꯡꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯃꯔꯛꯁꯤꯗ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯀꯤꯕꯒꯤ ꯏꯅꯣꯠ ꯍꯥꯞꯄꯤ ꯈꯝꯕꯇꯣꯟꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯑꯗꯨꯃꯛ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩ ꯅꯣꯕꯣ ꯃꯁꯥꯗꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯔꯛ ꯑꯗꯨꯗ ꯈꯝꯕꯇꯣꯟꯅ ꯇꯥ ꯅꯣꯕꯣ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯕꯁꯦ ꯊꯥꯖꯗ꯭ꯔꯤꯔꯥ ꯐꯥꯒꯤ ꯌꯥꯝꯅ ꯃꯥꯜꯂꯕꯣ ꯇꯥ ꯅꯣꯕꯣ ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ ꯍꯣꯏ ꯃꯥꯏ ꯑꯝꯇꯁꯨ ꯍꯥꯏꯗꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯂꯩꯇꯦꯅꯦ ꯅꯪꯕꯣ ꯈꯝꯕꯇꯣꯟ ꯑꯗꯨ ꯇꯥ ꯅꯣꯕꯣ ꯍꯌꯦꯡꯗꯤ ꯈꯨꯟꯁꯤꯒꯤ ꯆꯔꯆꯇ ꯆꯠꯂꯨꯁꯦ ꯇꯝꯌꯥꯊꯦꯜ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯒꯤ ꯆꯔꯆꯇ ꯆꯠꯂꯨꯔꯕꯗꯤ ꯈꯨꯜꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯁꯦ ꯐꯔꯦꯁꯦ ꯈꯟꯖꯤꯜꯂꯨꯔꯅꯨ ꯌꯥꯝꯅ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯗꯣ ꯅꯥꯊꯩꯅꯕ ꯍꯣꯠꯅꯩ ꯅꯣꯕꯣꯅ ꯍꯥꯏꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯦ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕꯁꯨ ꯅꯣꯡꯗꯤ ꯂꯦꯞꯇꯅ ꯆꯨꯔꯤ ꯐꯨꯗꯤꯠ ꯊꯣꯛꯀꯩ ꯆꯨꯕ ꯅꯣꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯗꯥꯝꯒꯤ ꯄꯦꯟꯗꯤꯡꯁꯨ ꯂꯩꯔꯦ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃꯇ ꯎꯗ꯭ꯔꯦ ꯅꯣꯡ ꯅꯤꯅꯤꯒꯤ ꯋꯦꯗꯔꯁꯤꯗꯤ ꯍꯥꯃꯨ ꯍꯥꯏꯗꯨꯅꯤ ꯁꯤꯟꯃꯤ ꯄꯨꯝꯅꯃꯛ ꯈꯣꯂꯥꯗ ꯂꯩ ꯅꯣꯡ ꯍꯣ ꯅꯨꯡꯁꯤꯠꯇꯣ ꯋꯦꯗꯔꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯟꯃꯤ ꯑꯌꯥꯝꯕ ꯐ꯭ꯂꯨ ꯅꯥꯕꯁꯨ ꯌꯥꯎꯔꯦ ꯑꯌꯥꯝꯕꯅ ꯈꯣꯂꯥꯗꯨꯗ ꯂꯩ ꯔꯥꯖꯦꯁꯁꯨ ꯃꯁꯥ ꯉꯝꯗꯅ ꯂꯩ ꯑꯁꯨꯝꯅ ꯔꯥꯖꯦꯁꯅ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯅꯔꯦꯁꯅ ꯀꯣꯜ ꯇꯧꯔꯦ ꯀꯣꯜꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯔꯥꯖꯦꯁ
Good morning, sir. Kaidorage, update amta pikhalaktrade. Adugi hangi haiduna call torapani. Sir, weather si yadre. Sana lokchau turel su nong subana maram moiraga swift flowing river ole. Karino hai sibo. Sir, nong suri kana aduna thaba amta bakhat pa yadre haibane. Loide, damn it. Sir, asinani. Aina report idaba. Kamdawni. Sumaina sum taw leradi thaba kumna mag yaro. Sir, kaidaw do haiba tasingna khangdre. Khangdre haiba pakhumdo ai pamde. Sir, ai kaidaw haibano. Ai nongnini sida laknaba tawrage. Nong ana sum tawrdi dam se oiroi. Nareski waduda Rajesu wa makha taba ngamdre. Khangle irai laina Nareski waigi khontho aru mayang khudingda pendabagi sauningbagi sauna mami tare haiba. Adubu maksu kaidaw gadabano khangdra. Chingilam haibestabu umong wangmung lebina humidity highway. Precipitation gi chang wange. Aduga maru oina aikhogi climate sidi monsoon time ne. Karigumdana uneven rainfall distribution. Masidabu mana kari hairani. Phondongya wari sanaraga thamkhre. Hoi mai haida sauningmana narisdo. Mana lariba Dubai hotel room duda ma asawu bum bhaitari. Magi table matakta pending lariba magi sign tawdriba sign mathau tabo file singdo laktuna langi asumna maki asawu pumba mara lejadraba file singtugi matakta tainari pendaba asawu pumba pudokle machinda murum sole mi oiroi makhoi singje nongna maram oiraga adubak thabak to tawdana laigadra maram chade nongi matang sima yam reasonable oiba maraba ma habado oidre maram sinema Dubai gi thabak se kananumda sinaraga India thongnaba flight ticket kakre somda namukam dawri ayuk aduda nong marak aduda satin amanba amuba mum tumina duna nobo madi khambato punna nong marak aduda tamya thelgi church tana nong marak aduda wari sana na laame matamdo sawrangna ayuki pung mapan khara helakpada idane uchinachin father Timothai lefam nupa amana tagle church ki mi unaba yaba mi hairgadi mahak asini aduna chumna paw ma pirakpana makhoi ni father Timothai lefam tana lakhibani father Timothai ayuk aduda beranda da phamnaga wakhalgi phumbangnaba marak aduda sa thaktuna lairame khambatol amadi nobo puna beranda da tamna kakhalakpa ubuda father Timothai ne kana khambatona father Timothai oibirabra mane aine father unage haiduna lakpade kari thabaki ado somda famse asi harga siar ani tongana thabaduda phamu haiduna ingit tawi ani do chakri du pham thabaga khabadon ga father ga awai khum tongnare icha nupa kari thabaki kari lamdagino amukta hanasu ukhidre father akhoi imphal dagini sana lokchau turel mathakta dam sanabagi sinmi oina yawba lakpane o sana lokchau durel ki dam saba yawba lakpa isa singche ko machinda sumna harisu father Timothai pungning dadi akiba pakhatba thakhatba phawe sana lokchau ki dam sabagi matang palakpase tasing masada yam hainadaba ma phawe hainadaba haibase hainadabani aduna ma manungda waba madi phawe karigino tamdagi lakpa nupa anisina karigidama mabu thawaina unaba laklaga pungninda yam chingnaba langtaknaba ma masada tamna phawba horakle adubu tumil leibadi yadabanina pakhum amadi pifam thoi kari hainingi isa sing khambatonsu kari haigadabano ngayakti khangde khanjana baibado oi adubu khamato lakak tawdunaire father wafam amata hayo kri wafam no father aina hogdokadoiba wafamse lanadi khanbigano kri no ne hainingbudo hayune father wafam sida lakngaidagi akiba thogdo kaya thengne aduda kadawrapa akiba khudingma masiga horfam siga churchiga mari leidaba yam male father Timothai khambatol gi wadu tabda swai law father Timothai khambatol gi wadu tabda masak musu wale father Timothai su khambatol gi wadu da amu haide ibungo
ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯒꯤ ꯋꯥꯗꯣ ꯋꯥꯀꯥꯏ ꯑꯃ ꯌꯥꯎꯔꯦ ꯀꯔꯤꯕꯨ ꯐꯥꯗꯔ ꯋꯥꯀꯥꯏ ꯍꯥꯏꯕꯗꯤꯅꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯋꯥ ꯍꯥꯏꯒꯅꯣ ꯅꯪꯁꯨ ꯏꯆꯥꯒꯨꯝꯕꯅꯦ ꯐꯥꯗꯔ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯕꯗꯣ ꯑꯩ ꯏꯁꯥꯗ ꯐꯥꯎꯕꯗꯣ ꯍꯥꯏꯕꯅꯦ ꯑꯩꯒꯤꯁꯦ ꯋꯥꯀꯥꯏ ꯅꯠꯇꯦ ꯐꯥꯗꯔ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯆꯠꯂꯧꯔꯣ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯐꯥꯗꯔ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯕ꯭ꯔꯥ ꯑꯩꯒꯤꯁꯦ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯦ ꯌꯥꯔꯦ ꯆꯠꯂꯧꯔꯣ ꯏꯕꯨꯡꯉꯣ ꯃꯁꯤꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯔꯣꯏꯁꯦ ꯅꯠꯇꯦ ꯐꯥꯗꯔ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯆꯠꯂꯧꯔꯣ ꯃꯔꯝ ꯆꯥꯗꯅ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯗꯣ ꯃꯁꯥ ꯐꯤꯡꯀꯠꯂꯛꯑꯦ ꯈꯝꯕꯇꯣꯜꯒꯤ ꯋꯥꯗꯣ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯦ ꯈꯝꯕꯇꯣꯜꯁꯨ ꯃꯁꯥꯗꯣ ꯆꯃꯝꯅꯔꯦ ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯕꯗꯣ ꯌꯧꯔꯦ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯨꯕ ꯃꯥꯒꯤ ꯋꯥꯁꯦ ꯐꯥꯗꯔ ꯃꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥ ꯇꯁꯦꯡꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯃꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯈꯟꯕ ꯍꯧꯔꯛꯂꯦ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯃꯥ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯆꯨꯝꯅ ꯍꯥꯏꯕꯁꯤꯗ ꯂꯥꯟꯅ ꯈꯟꯈꯤꯕꯁꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯁꯥꯎꯕꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯈꯝꯕꯇꯣꯟ ꯀꯗꯥꯏꯗꯅꯣ ꯑꯃ ꯋꯥꯁꯦ ꯅꯥꯊꯩꯔꯒ ꯊꯝꯅꯕ ꯐꯥꯗꯔꯅ ꯍꯣꯠꯅꯔꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯦ ꯃꯁꯤꯕꯨ ꯂꯣꯠꯁꯤꯟꯅꯕ ꯃꯍꯥꯛ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯈꯪꯉꯤ ꯐꯥꯗꯔꯒꯤ ꯃꯇꯧꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯈꯝꯕꯇꯣꯟꯁꯨ ꯅꯣꯕꯣꯅ ꯐꯤꯕꯝꯗꯨ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯆꯠꯂꯤꯁꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯐꯥꯗꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕꯇꯣꯜ ꯑꯃꯗꯤ ꯅꯣꯕꯣ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯊꯣꯛꯂꯛꯑꯦ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯂꯩꯕꯗꯣꯝꯗ ꯂꯥꯛꯑꯦ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯈꯪꯉꯤ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯈꯝꯕꯇꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯗꯤꯚꯥꯏꯟ ꯏꯅꯔꯖꯤ ꯑꯃ ꯄ꯭ꯔꯖꯦꯟ ꯇꯧꯕꯒꯤ ꯐꯤꯜ ꯇꯧꯏ ꯈꯝꯕꯇꯣꯟ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯣꯏꯔꯁꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯕꯗꯧꯅ ꯃꯁꯥꯗ ꯐꯤꯜ ꯇꯧꯏ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯄꯥꯈꯪ ꯃꯆꯥꯁꯤ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦ ꯃꯁꯥꯗ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯑꯐꯕ ꯏꯅꯔꯖꯤ ꯗꯤꯚꯥꯏꯟ ꯑꯣꯏꯕ ꯑꯃ ꯌꯥꯎꯏ ꯖꯥꯠ ꯙꯔꯃ ꯇꯣꯉꯥꯜꯂꯕꯁꯨ ꯇꯣꯉꯥꯟꯕ ꯀꯥꯔꯃꯤꯛ ꯀꯅꯦꯛꯁꯟ ꯑꯃ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯀꯤ ꯑꯣꯏꯕ ꯀꯅꯦꯛꯁꯟ ꯑꯃ ꯃꯁꯥꯗ ꯐꯥꯎꯏ ꯑꯉꯥꯡꯁꯤ ꯄꯥꯁ ꯄ꯭ꯔꯖꯦꯟ ꯑꯃꯗꯤ ꯐ꯭ꯌꯨꯆꯔ ꯑꯍꯨꯝꯃꯛꯄꯨ ꯎꯕ ꯉꯝꯕꯒꯤ ꯃꯁꯥꯗ ꯁꯛꯇꯤ ꯑꯃ ꯂꯣꯏꯅꯗꯨꯅ ꯆꯠꯂꯦ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯗꯨ ꯋꯥꯍꯪ ꯍꯪꯖꯩ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯆꯨꯝꯕ ꯑꯃ ꯂꯧꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗ ꯑꯁꯥꯎꯕꯅ ꯂꯩꯇꯦꯡ ꯑꯣꯏꯈꯤꯕ ꯊꯑꯣꯏꯅ ꯇꯧꯅꯤꯡꯗꯨꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡꯉꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯃꯌꯥꯝꯗꯒꯤ ꯀꯣꯟꯅꯊꯪꯗ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕ ꯑꯃ ꯐꯥꯎꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛ ꯑꯗꯨꯗ ꯑꯅꯤꯗꯣ ꯁꯥꯇꯤꯟ ꯇꯨꯞꯇꯨꯅ ꯂꯥꯛꯄ ꯈꯔ ꯁꯝꯕ ꯂꯝꯕꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯤꯃꯤꯇ꯭ꯔꯤ ꯂꯩꯕꯗꯣꯝꯗ ꯐꯥꯎꯗꯨꯅ ꯑꯅꯤꯗꯣ ꯇꯨꯡ ꯃꯥꯡꯗ ꯂꯥꯛꯑꯦ ꯈꯝꯕꯇꯣꯟꯗ ꯇꯨꯡꯗ ꯅꯣꯕꯣꯅ ꯃꯥꯡꯗ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯇꯞꯅ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯅ ꯇꯨꯡꯂꯣꯝꯗꯒꯤ ꯈꯝꯕꯇꯣꯜ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯃꯌꯦꯛ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯀꯧꯔꯦ ꯈꯝꯕꯇꯣꯜ ꯈꯝꯕꯇꯣꯜ ꯈꯝꯕꯇꯣꯟ ꯆꯠꯂꯝꯕꯗꯒꯤ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯔꯛꯄ ꯁꯤꯃꯤꯇ꯭ꯔꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯑꯃꯨꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇꯅ ꯂꯩ ꯆꯔꯣꯡ ꯑꯃ ꯄꯥꯏ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯗ ꯄꯨꯝꯆꯣꯠ ꯆꯣꯠ ꯁꯞꯂꯥꯡ ꯏꯐꯥ ꯐꯥ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯈꯝꯕꯇꯣꯟ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯦ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯝꯕꯇꯣꯟꯕꯨ ꯆꯤꯡꯁꯤꯟꯕꯗꯧꯅ ꯇꯧꯏ ꯈꯝꯕꯇꯣꯟ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦ ꯅꯨꯄꯤꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯌꯥꯝ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯏ ꯈꯝꯕꯇꯣꯟꯗꯨ ꯁꯤꯃꯤꯇ꯭ꯔꯤ ꯂꯩꯕꯗꯣꯝꯗ ꯃꯈꯣꯡꯗꯣ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯃꯇꯝꯗꯨꯗ ꯅꯣꯕꯣꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯑꯦ ꯈꯝꯕꯇꯣꯟ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯇꯧꯔꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯈꯝꯕꯇꯣꯟ ꯃꯥꯒꯤ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯐꯥꯎꯏ ꯃꯁꯥꯗꯣ ꯌꯥꯝ ꯍꯩꯅꯗꯕ ꯑꯃꯁꯨ ꯐꯥꯎꯏ ꯃꯃꯤꯠꯇ ꯁꯤꯃꯤꯇ꯭ꯔꯤꯒꯤ ꯆꯪꯐꯝꯗ ꯎꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ ꯈꯝꯕꯇꯣꯟꯅ ꯇꯥ ꯅꯣꯕꯣ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃ ꯁꯤꯃꯤꯇ꯭ꯔꯤꯁꯤꯗ ꯅꯣꯕꯣꯅ ꯏꯕꯣ ꯅꯪ ꯑꯃ ꯆꯩ ꯂꯩꯍꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯄꯣ ꯃꯐꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯑꯍꯤꯡꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯅꯃꯤꯠꯇ ꯖꯥꯠ ꯖꯥꯠ ꯎꯔꯤꯅꯤ ꯇꯨꯝꯁꯤꯠ ꯐꯥꯗꯕꯗꯨꯅ ꯈꯝꯕꯇꯣꯟꯅ ꯅꯠꯇꯦ ꯇꯥꯅꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯁꯨ ꯎꯐꯝ ꯊꯣꯛꯇ꯭ꯔꯣ
ꯑꯩ ꯃꯤꯠ ꯇꯥꯡꯕꯁꯨ ꯅꯠꯇꯦ ꯃꯇꯥꯡ ꯑꯗꯨꯗ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯇꯤꯌꯥ ꯄꯨꯝꯕꯗ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯄꯒꯤ ꯑꯃꯗꯤ ꯑꯈꯛ ꯑꯔꯥꯎꯇꯒꯤ ꯃꯈꯣꯟꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯤꯜꯂꯦ ꯑꯃꯨꯕ ꯅꯣꯡꯅ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯂꯦ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯅ ꯀꯟꯅ ꯆꯨꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯅꯣꯡꯗꯨꯅ ꯀꯟꯅ ꯆꯨꯔꯛꯄ ꯂꯝꯕꯤꯒ ꯅꯥꯜꯂꯦ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯉꯥꯛꯇꯒ ꯑꯣꯏꯔꯦ ꯂꯩꯅꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯈꯨꯗꯤꯡ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯉꯥꯛꯇ ꯈꯣꯡ ꯊꯥꯐꯝ ꯑꯃꯐꯥꯎ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯝꯕꯤ ꯊꯣꯡꯗꯣ ꯀꯌꯥꯁꯨ ꯅꯥꯇꯩ ꯆꯥꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯖꯤꯡꯒꯅ ꯀꯨꯞꯄ ꯑꯃꯟꯕ ꯁꯪ ꯃꯆꯥ ꯑꯃ ꯂꯩꯔꯤꯗꯣ ꯅꯣꯡ ꯊꯨꯞꯅꯕ ꯆꯪꯁꯤꯜꯂꯦ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯕ ꯍꯧꯔꯛꯂꯕꯅꯤꯅ ꯅꯣꯡꯁꯤꯡꯒꯤ ꯐꯤꯕꯝꯗꯣ ꯈꯔ ꯐꯒꯠꯂꯛꯂꯒ ꯑꯣꯏꯅ ꯆꯠꯂꯁꯦ ꯍꯥꯏꯅꯔꯦ ꯅꯣꯡꯗꯨ ꯈꯔ ꯇꯞꯊꯕ ꯉꯥꯏꯅ ꯑꯅꯤꯗꯣ ꯁꯪ ꯃꯆꯤꯗꯨꯗ ꯂꯦꯞꯂꯒ ꯂꯩ ꯑꯁꯨꯝꯅ ꯃꯆꯤꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯀꯞꯄꯒꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯄꯨꯕꯒꯤ ꯃꯑꯣꯡꯗ ꯇꯦꯡꯊꯥꯅ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯐꯨꯗꯣꯛꯂꯒ ꯀꯞꯄ ꯃꯥꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯦ ꯇꯥꯔꯤꯕꯗꯨꯁꯨ ꯃꯍꯥꯛ ꯈꯛꯇꯅꯤ ꯅꯣꯕꯣꯗꯤ ꯇꯥꯖꯕ ꯅꯠꯇꯦ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃꯗꯤ ꯐꯥꯎꯏ ꯍꯟꯗꯛꯃꯨꯛꯇꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯦ ꯇꯥꯅꯣꯕꯣ ꯅꯪꯁꯨ ꯅꯥꯄꯗ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯒꯤ ꯊꯧꯅꯥ ꯈꯝꯕꯇꯣꯟꯒꯤ ꯃꯐꯝꯗ ꯂꯩꯔꯝꯗꯦ ꯈꯝꯕꯇꯣꯟ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯤꯜꯂꯦ ꯃꯁꯥ ꯃꯊꯟꯇ ꯇꯥꯁꯤꯜꯂꯦ ꯆꯤꯟꯕꯥ ꯂꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇꯦ ꯑꯗꯨꯃꯛ ꯀꯞꯄꯒꯤ ꯃꯈꯣꯜꯗꯣ ꯇꯥꯗꯃꯛ ꯇꯥꯁꯤꯜꯂꯦ ꯄꯨꯡꯈꯥꯏꯃꯨꯛ ꯀꯥꯟꯅꯔꯒ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯍꯟꯗꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕꯗ ꯅꯠꯇꯅ ꯈꯨꯟꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯈꯔ ꯀꯣꯐꯤꯟ ꯄꯨꯗꯨꯅ ꯅꯣꯡ ꯃꯔꯛꯇꯨꯗ ꯆꯣꯠꯄ ꯌꯥꯎ ꯁꯥꯇꯤꯟ ꯇꯨꯞꯄ ꯌꯥꯎ ꯁꯤꯃꯤꯇ꯭ꯔꯤ ꯂꯩꯕꯗꯣꯝꯗ ꯑꯁꯤꯕ ꯐꯨꯝꯗꯒꯤ ꯄꯨꯔꯛꯂꯤꯕꯗꯣ ꯎꯔꯝꯃꯤ ꯈꯝꯕꯇꯣꯜ ꯑꯃꯗꯤ ꯅꯣꯕꯣ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯁꯤꯔꯤꯕ ꯃꯤꯗꯨꯒꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯈꯟꯕꯤꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯀꯔꯤꯝꯇ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯗ꯭ꯔꯒꯁꯨ ꯑꯁꯤ ꯑꯅꯥꯒꯤ ꯊꯕꯛꯄꯨ ꯀꯅꯥꯅ ꯅꯨꯡꯉꯥꯏꯒꯅꯤ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯈꯨꯠꯇ ꯕꯥꯏꯕꯜ ꯑꯃ ꯄꯥꯏ ꯁꯥꯇꯤꯜ ꯑꯃ ꯄꯥꯏ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯑꯦ ꯁꯤꯃꯤꯇ꯭ꯔꯤꯒꯤ ꯂꯣꯜꯂꯤꯕ ꯒꯦꯠꯀꯤ ꯁꯣꯗꯣ ꯍꯥꯡꯉꯦ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯤꯂꯤ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯁꯤꯒꯦ ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏ ꯂꯩꯃꯥꯏꯗ ꯁꯥꯠꯄꯤ ꯂꯤꯂꯤꯅꯤ ꯂꯤꯂꯤ ꯏꯆꯥꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅ ꯅꯁꯥ ꯅꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯔꯤꯕꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯨꯄꯤꯗꯨꯅ ꯀꯞꯂꯤꯕꯁꯤ ꯇꯥꯔꯒ ꯁꯤꯔꯤꯕꯁꯦ ꯂꯤꯂꯤ ꯀꯧꯏ ꯑꯗꯨꯒ ꯀꯞꯂꯤꯕꯁꯤꯅ ꯃꯃꯥꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯖꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯣꯕꯣ ꯑꯃꯗꯤ ꯈꯝꯕꯇꯣꯟ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯈꯪꯂꯦ ꯅꯣꯕꯣ ꯑꯃꯗꯤ ꯈꯝꯕꯇꯣꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯊꯣꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯐꯥꯎꯏ ꯑꯅꯤꯗꯣ ꯆꯤꯟꯕꯥꯜ ꯀꯥꯡꯅ ꯋꯥ ꯑꯃꯇꯗꯤ ꯍꯥꯏꯗꯦꯕꯨ ꯊꯃꯣꯏꯅꯨꯡꯗ ꯃꯔꯣꯜ ꯃꯌꯥꯝ ꯑꯃꯗꯤ ꯂꯣꯜꯂꯦ ꯀꯔꯤ ꯃꯔꯝꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯗꯣꯝ ꯁꯨꯁꯥꯏꯠ ꯇꯧꯔꯤꯕꯅꯣ ꯋꯥꯍꯪ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯃꯗꯣ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯗꯨꯅ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯂꯩ ꯈꯝꯕꯇꯣꯟꯗꯨ ꯃꯁꯥꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯑꯃꯁꯨ ꯐꯥꯎꯏ ꯑꯗꯨꯃꯛ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯤꯃꯤꯇ꯭ꯔꯤ ꯑꯗꯣꯝꯗ ꯇꯧꯔꯤꯕꯗꯣ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯅꯣꯡ ꯃꯔꯛꯇꯨꯗ ꯐꯨꯝꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯔꯣꯟꯕ ꯑꯥꯊ꯭ꯔ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯗꯨ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯃꯃꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯤ ꯂꯩꯕꯥꯛ ꯇꯧꯕ ꯀꯥꯡꯕꯨꯅ ꯂꯩꯕꯥꯛ ꯇꯧꯔꯤ ꯂꯩꯕꯥꯛꯇꯨ ꯇꯧꯕꯗ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯕꯗꯧꯅꯁꯨ ꯇꯧꯏ ꯃꯔꯝꯗꯤ ꯅꯣꯡꯗꯨꯅ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯕꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯣ ꯑꯋꯥꯕ ꯑꯃꯅꯤ ꯀꯣꯝ ꯃꯅꯨꯡꯗꯨꯗ ꯏꯁꯤꯡ ꯆꯪꯗꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯃꯊꯧ ꯄꯥꯡꯂꯤꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯋꯥꯕꯅꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯒ ꯂꯩꯕꯥꯛꯇꯣ ꯇꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯣꯐꯤꯟꯗꯣ ꯂꯩꯕꯥꯛꯇꯨꯗ ꯐꯨꯝꯗꯨꯒꯤ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯍꯨꯏꯁꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯦ ꯀꯥꯆꯤꯜ ꯑꯃꯗꯒꯤ ꯁꯤꯃꯤꯇ꯭ꯔꯤꯗꯨꯒꯤ ꯏꯅꯛ ꯅꯛꯅ ꯃꯈꯣꯜꯗꯨ ꯌꯥꯝ ꯍꯧꯅ ꯇꯥꯏ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯣ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯗ ꯅꯠꯇꯦ ꯈꯝꯕꯇꯣꯟꯁꯨ ꯇꯥꯏ ꯇꯧꯕꯇꯕꯨ ꯅꯣꯕꯣ ꯑꯃꯗꯤ ꯁꯤꯃꯤꯇ꯭ꯔꯤꯗ ꯂꯥꯛꯄ ꯃꯤ ꯑꯇꯩꯁꯤꯡꯗꯨꯗꯤ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯇꯥꯔꯝꯗꯦ ꯇꯧꯔꯤꯕꯗꯣ ꯁꯨꯝꯅꯇꯪꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯇꯥꯔꯤꯕ ꯅꯣꯡ ꯃꯔꯛ ꯑꯃꯗꯤ ꯀꯞꯅ ꯂꯥꯎꯅꯕ ꯃꯔꯛ ꯑꯗꯨꯗ ꯍꯨꯏꯁꯦꯜꯗꯨꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯈꯣꯜ ꯍꯨꯏꯁꯦꯜꯗꯨꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯁꯥꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ
ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝ ꯑꯃ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯕ ꯇꯥꯏ ꯑꯗꯨꯅ ꯄ꯭ꯔꯞ ꯃꯥꯒꯤ ꯐꯥꯏꯅꯦꯜ ꯄ꯭ꯔꯦꯌꯔꯁꯦ ꯂꯣꯏꯔꯒ ꯐꯨꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯌꯥꯡꯁꯤꯟꯅꯕ ꯇꯧꯒꯦ ꯈꯜꯂꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯅꯥꯀꯜ ꯁꯥꯏꯠ ꯑꯃꯗ ꯊꯝꯂꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯄ꯭ꯔꯦꯌꯔꯗꯨ ꯇꯧꯔꯦ ꯄ꯭ꯔꯦꯌꯔꯗꯨ ꯇꯧꯕ ꯂꯣꯏꯕꯒ ꯐꯨꯗꯤꯠ ꯊꯣꯛꯅ ꯆꯨꯕ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯁꯤꯕꯗꯨ ꯐꯨꯝꯖꯤꯜꯂꯦ ꯀꯣꯐꯤꯟꯗꯨꯒꯤ ꯃꯊꯛꯇ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯍꯩꯊꯈ꯭ꯔꯦ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯍꯥꯏꯅꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯇꯥꯔꯛꯂꯦ 12 ꯂꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯅꯈ꯭ꯔꯦ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒ ꯗꯦꯕꯤꯠꯀꯗ ꯑꯃꯨꯛ ꯂꯩꯍꯧꯔꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯐꯥꯗꯔ ꯍꯤꯁꯇ꯭री ꯔꯤꯄꯤꯠ ꯏꯠ ꯁꯦꯜꯐ ꯍꯥꯏꯕꯗꯨ ꯇꯧꯔꯦꯅꯦ ꯍꯟꯗꯛꯁꯨ ꯁꯣꯏꯗ꯭ꯔꯦ ꯈꯨꯟꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯀꯤꯕ ꯐꯤꯕꯝꯁꯤꯡꯗꯣ ꯂꯣꯏꯅ ꯑꯃꯃꯝꯇ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯗꯦꯕꯤꯠ ꯅꯪꯅ ꯉꯥꯡꯂꯤꯗꯨꯅ ꯐꯥꯗꯔ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯗꯨꯅꯤ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯑꯊꯩꯕ ꯊꯕꯛꯁꯤ ꯇꯧꯕꯤꯒꯅꯨ ꯐꯥꯗꯔ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯁꯤꯒꯤ ꯃꯐꯝꯗ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯌꯥꯏ ꯇꯣ ꯃꯗꯨꯃ ꯅꯪꯒꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯒꯤ ꯀꯨꯝꯍꯩꯅꯤ ꯑꯁꯨꯝꯅ ꯑꯅꯤꯁꯤꯅ ꯉꯔꯪ ꯉꯔꯪ ꯉꯪꯅꯔꯛꯄ ꯈꯣꯟ ꯋꯥꯡꯈꯠꯅꯔꯛꯄ ꯃꯌꯥꯝꯁꯤꯅ ꯁꯪꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕ ꯑꯅꯤꯗꯨꯁꯨ ꯃꯅꯥꯗ ꯇꯥꯔꯦ ꯗꯦꯕꯤꯠ ꯑꯃꯗꯤ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯁꯨ ꯇꯞꯊꯅꯔꯦ ꯁꯪ ꯃꯆꯤꯟꯗ ꯂꯦꯞꯄꯒ ꯂꯩꯕ ꯑꯅꯤꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯅꯔꯒ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗꯨ ꯈꯔ ꯀꯂꯞ ꯆꯨꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯆꯨꯔꯛꯂꯦ ꯌꯥꯝ ꯀꯟꯅ ꯄꯪꯀꯟ ꯀꯟꯅ ꯆꯨꯕꯗꯨꯗꯤ ꯆꯨꯈꯤꯗ꯭ꯔꯦ ꯅꯣꯡꯗꯨꯅ ꯐꯤꯕꯝ ꯈꯔ ꯐꯔꯛꯄꯗꯨꯗ ꯅꯣꯕꯣꯅ ꯈꯝꯕꯇꯣꯟ ꯆꯠꯁꯤꯗꯅ ꯈꯝꯕꯇꯣꯟꯅ ꯏꯊꯛ ꯊꯛꯒꯠꯂꯗꯨꯅ ꯑꯧ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥꯅꯕꯣ ꯅꯣꯕꯣꯅ ꯋꯥꯏꯔꯦ ꯅꯥꯀꯣꯡꯗꯨꯗ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯦꯅ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯤꯔꯕ ꯑꯉꯥꯡ ꯅꯪ ꯑꯃ ꯀꯣ ꯅꯁꯛ ꯅꯁꯥꯗꯣ ꯏꯁꯦꯡ ꯁꯦꯡꯗꯦꯅꯦ ꯇꯧꯔꯤꯗꯣ ꯑꯋꯣꯏꯕ ꯅꯪ ꯑꯃ ꯀꯣ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯇꯥꯅꯕꯣ ꯆꯠꯂꯁꯦ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯅꯪꯗ ꯅꯠꯇꯦꯅꯦ ꯑꯩꯁꯨ ꯂꯥꯝꯃꯕꯅꯤ ꯑꯗꯣ ꯇꯥꯅꯕꯣ ꯑꯥꯗ ꯑꯅꯤꯁꯤꯅ ꯉꯪꯈꯠꯅꯔꯛꯏꯁꯤꯅ ꯀꯩꯗꯧꯔꯤꯕ ꯈꯪꯖ ꯂꯥꯛꯆꯦꯗꯗ ꯃꯣꯏꯒꯤ ꯋꯥꯒ ꯆꯠꯅꯕ ꯇꯧꯔꯤꯁꯤ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯅꯣꯕꯣ ꯑꯃꯗꯤ ꯈꯝꯕꯇꯣꯟꯁꯨ ꯅꯣꯡ ꯊꯤꯜꯂꯤ ꯆꯨꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯂꯥ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯑꯦ ꯐꯥꯗꯔꯒ ꯗꯦꯕꯤꯠꯀꯁꯨ ꯃꯔꯩ ꯃꯔꯥ ꯈꯔ ꯇꯧꯅꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯑꯦ ꯅꯣꯡ ꯍꯥꯏꯕ ꯆꯤꯡ ꯍꯥꯏꯕ ꯋꯦꯗꯔꯁꯤꯒ ꯐꯤꯕꯝꯁꯤꯒ ꯅꯨꯃꯤꯠꯁꯦ ꯍꯦꯛꯇ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯆꯤꯡꯂꯩꯕꯥꯛꯀꯤ ꯂꯝꯗꯝꯁꯤꯗ ꯅꯨꯃꯤꯠꯁꯨ ꯃꯈꯣꯡ ꯌꯥꯎꯏ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯃꯨꯕ ꯂꯩꯆꯤꯟ ꯃꯔꯨꯝꯂꯛꯇ ꯀꯩꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯀꯩ ꯁꯥꯟꯅꯔꯝꯂꯒ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥꯔꯣꯝꯗ ꯄꯥꯡꯈ꯭ꯔꯦ ꯑꯃꯝꯕꯅ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯆꯔꯩ ꯐꯤ ꯍꯣꯡꯈ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯦ ꯀꯧꯖꯦꯡ ꯍꯥꯔꯧ ꯑꯃꯗꯤ ꯍꯔꯤ ꯅꯨꯡꯅꯥꯡ ꯃꯈꯣꯟꯅ ꯆꯤꯡꯂꯩꯕꯥꯛꯇꯨꯒꯤ ꯁꯩꯁꯛ ꯁꯩꯗꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯆꯤꯛꯄꯅ ꯑꯃꯝꯕꯒ ꯃꯔꯨꯞ ꯑꯣꯏꯔꯒ ꯀꯧꯖꯦꯡꯒ ꯄꯥꯂꯣꯏꯅꯗꯨꯅ ꯄꯨꯟꯅ ꯂꯝꯕꯤ ꯑꯃꯠꯇꯗ ꯆꯠꯃꯤꯟꯅꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯌꯥꯝꯅ ꯀꯤꯕ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅꯁꯨ ꯇꯧꯏ ꯑꯃꯨꯛꯇ ꯀꯥ ꯍꯦꯟꯅ ꯇꯥꯗꯕꯅꯤ ꯉꯁꯤꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯝꯕꯨꯏ ꯈꯣꯡꯕꯒꯤ ꯍꯧꯅꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯈꯣꯜꯁꯤꯡꯁꯤꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯊꯀꯠꯄ ꯐꯥꯎꯏ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯃꯤ ꯑꯌꯥꯝꯕ ꯃꯄꯥꯜ ꯊꯣꯛꯅꯗꯦ ꯇꯨꯃꯤꯟ ꯉꯟꯇꯥ ꯆꯥꯡꯉꯟ ꯆꯥꯔꯒ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯅꯩ ꯅꯤꯡꯉꯥꯏ ꯇꯧꯒꯟꯈ꯭ꯔꯕ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯃꯆꯥ ꯐꯥꯎ ꯉꯁꯤꯗꯤ ꯅꯤꯡꯉꯥꯏ ꯇꯧꯈꯤꯗ꯭ꯔꯦ ꯄꯨꯝꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯁꯣꯝꯗ ꯈꯣꯂꯥꯗꯁꯨ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯗꯣ ꯆꯥꯡꯉꯟ ꯆꯥꯔꯒ ꯂꯩ ꯔꯥꯖꯦꯁꯁꯨ ꯃꯊꯟꯇ ꯂꯩꯍꯟꯗ꯭ꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯔꯥꯖꯦꯁ ꯉꯁꯤꯗꯤ ꯋꯥꯈꯜꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯗꯧꯅ ꯇꯧꯏ ꯉꯁꯥꯏ ꯅꯔꯦꯁꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯏꯁꯧ ꯂꯥꯡꯂꯝꯂꯒ ꯐꯣꯟ ꯊꯝꯈꯤꯕꯗꯨꯒꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯍꯥꯏꯕꯗꯨ ꯑꯣꯏ ꯅꯣꯡꯁꯨ ꯑꯃꯨꯛ ꯇꯞꯅ ꯆꯨꯔꯝꯕꯗꯒꯤ ꯑꯃꯨꯛ ꯀꯟꯁꯤꯜꯂꯛꯄ ꯍꯧꯔꯦ ꯃꯩ ꯇꯨꯝꯅ ꯍꯤꯞꯅꯕ ꯍꯧꯔꯛꯂꯦ ꯈꯝꯕꯇꯣꯟ ꯅꯣꯕꯣ ꯑꯖꯤꯠ ꯑꯃꯗꯤ ꯔꯥꯖꯦꯁ ꯃꯈꯣꯏ ꯃꯔꯤ ꯑꯃ ꯄꯨꯜꯂꯦ ꯑꯖꯤꯠꯀ ꯅꯣꯕꯣꯒꯗꯤ ꯆꯥꯛ ꯍꯦꯛ ꯆꯥꯕꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯃꯣꯟꯗꯨ ꯈꯥꯡꯉꯒ ꯂꯣꯡꯈꯥꯛꯂꯣꯡꯅ ꯔꯥꯖꯦꯁꯀ ꯈꯝꯕꯇꯣꯟꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯅꯤꯗꯣ ꯇꯨꯝꯂꯝꯗꯦ ꯆꯥꯎꯔꯥꯛꯅ ꯄꯨꯡ 9 ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯤ ꯑꯍꯤꯡꯁꯨ ꯐꯅ ꯌꯥꯝ ꯁꯥꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯇꯨꯝꯂꯕꯗꯤ ꯁꯣꯏꯗꯅ ꯉꯟꯇꯥ ꯃꯤꯀꯞ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ ꯈꯝꯕꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯁꯥꯔ ꯅꯪ ꯍꯟꯗꯛꯅ ꯃꯐꯝꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ꯭ꯔꯥ ꯑꯧ ꯁꯥꯔ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄꯅꯦ ꯑꯣ ꯑꯩꯗꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯃꯃꯥꯡꯗ ꯁꯔꯚꯦ ꯑꯃꯒꯤꯗꯃꯛ ꯁꯥꯔ ꯅꯔꯦꯁꯀ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈ꯭ꯔꯦ
ꯁꯥꯔ ꯅꯔꯦꯁꯀ ꯍꯥꯏꯕ? ꯁꯥꯔ ꯅꯔꯦꯁꯀ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯇꯦꯟ ꯍꯥꯏꯗꯣꯛꯂꯒ ꯅꯨꯟ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯩ ꯊꯦꯡꯅꯈ꯭ꯔꯦ꯫ ꯁꯥꯔ, ꯅꯨꯟ ꯍꯥꯏꯕ? ꯅꯨꯟ ꯂꯥꯏꯅꯤꯡꯕꯤ꯫ ꯑꯗꯒꯤ ꯃꯈꯥ ꯀꯩꯗꯧꯔꯕ? ꯑꯩꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯇꯦꯟ ꯈꯜꯂꯤꯕ ꯃꯥꯏꯈꯨꯝꯗꯣ ꯍꯥꯏꯗꯣꯛꯂꯒ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯧꯁꯤꯟꯐꯝꯁꯨ ꯈꯪꯗꯦ ꯍꯥꯏꯔꯤ꯫ ꯑꯣꯏꯔꯣꯏ, ꯅꯈꯣꯏꯒꯤ ꯊꯕꯛꯁꯦ ꯑꯣꯏꯔꯣꯏ꯫ ꯈꯨꯃꯥꯡ ꯌꯥꯝꯅ ꯆꯥꯎꯁꯤꯜꯂꯛꯀꯅꯨ꯫ ꯑꯁꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯈꯝꯕꯇꯣꯟ ꯃꯁꯥꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯔꯥꯖꯦꯁꯅ ꯇꯝꯕ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯃꯍꯥꯛꯅ ꯃꯪꯗ ꯎꯈꯤꯕ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡꯕꯤ ꯅꯨꯟꯗꯣ ꯃꯇꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯈꯝꯕꯇꯣꯟ ꯋꯥꯔꯤꯗꯨ ꯇꯥꯅ ꯇꯥꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ, ꯁꯥꯔ, ꯑꯗꯨꯗꯒꯤ ꯃꯈꯥ ꯀꯩꯗꯧꯔꯕ? ꯔꯥꯖꯦꯁꯁꯨ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ꯫ ꯈꯝꯕꯇꯣꯟ, ꯋꯥꯐꯝꯁꯦ ꯑꯩ ꯅꯪ ꯑꯣꯏꯕꯒꯤ ꯍꯥꯏꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯥꯔ ꯅꯔꯦꯁ ꯇꯥꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯥꯎꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣꯕ? ꯍꯥꯏꯌꯨ ꯁꯥꯔ, ꯑꯩꯉꯣꯟꯗ ꯆꯤꯡꯅꯗꯅ꯫ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯆꯪꯂꯛꯄ ꯃꯤ ꯑꯃꯗ ꯂꯦꯝꯅ ꯇꯣꯛꯑꯣꯏ꯫ ꯅꯈꯣꯏꯒꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯂꯣꯏ꯫ ꯊꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯣ꯫ ꯑꯣ, ꯑꯗꯨꯒꯅꯦ ꯈꯝꯕꯇꯣꯟ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯅꯨꯄꯤꯁꯤ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ꯫ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯀꯅꯨ ꯃꯈꯧ ꯄꯣꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯔ, ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯁꯦ? ꯍꯧꯖꯤꯛꯀꯤ ꯅꯨꯟꯗꯣ ꯑꯃꯨꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯂꯒ ꯂꯥꯛꯏ꯫ ꯆꯨꯝꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦ, ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯑꯃꯗ ꯐꯤꯕꯝ ꯌꯥꯝ ꯀꯥꯏꯅ ꯃꯍꯥꯛ ꯂꯥꯛꯑꯝꯃꯤ꯫ ꯁꯥꯔ, ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯃꯪꯗ ꯑꯩꯁꯨ ꯎꯔꯦ꯫ ꯅꯪꯁꯨ ꯎꯔꯕꯣꯏꯔꯦ ꯈꯝꯕꯇꯣꯟ? ꯎꯔꯦ ꯁꯥꯔ, ꯑꯩꯁꯨ ꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯑꯀꯤꯕꯅ ꯀꯨꯌꯣꯝ ꯑꯣꯏꯕ ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯁꯛꯂꯣꯟ꯫ ꯈꯝꯕꯇꯣꯟ, ꯑꯩꯕꯨ ꯁꯦꯡꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯗꯥꯝꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯃꯥꯏ ꯄꯥꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯅꯤꯡꯍꯟꯅꯔꯦ꯫ ꯁꯥꯔ, ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗ꯫ ꯃꯗꯨ ꯊꯤꯔꯒ ꯃꯤꯁꯨ ꯂꯥꯏꯁꯨ ꯌꯦꯠꯇꯅꯕ ꯂꯝꯕꯤ ꯊꯤꯔꯒ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ꯫ ꯅꯪꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗ ꯌꯥꯝ ꯂꯨꯅ ꯊꯣꯛꯀꯅꯤ꯫ ꯁꯥꯔ, ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯈꯝꯕꯇꯣꯟ, ꯍꯥꯏꯕꯤꯌꯨ ꯁꯥꯔ꯫ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯥꯔ ꯅꯔꯦꯁꯇꯣ ꯃꯐꯝꯁꯤꯗ ꯊꯨꯡꯂꯒꯅꯤ꯫ ꯃꯥ ꯍꯦꯛ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯄꯒ ꯅꯣꯡ ꯆꯨꯒꯦꯔꯥ ꯆꯨꯔꯣꯏꯔꯥ ꯗꯥꯝꯒꯤ ꯊꯕꯛꯁꯦ ꯍꯧꯖꯤꯜꯂꯒꯅꯤ꯫ ꯃꯍꯥꯛ ꯂꯥꯛꯑꯕꯗꯤ ꯅꯈꯣꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯁꯦ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯁꯥꯔ ꯅꯔꯦꯁ ꯂꯥꯛꯒꯗꯕ, ꯊꯕꯛ ꯍꯧꯔꯒꯗꯕ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣই ꯋꯥ ꯑꯃꯗꯤ ꯈꯟꯅꯍꯧꯕ ꯆꯨꯝꯃꯤ꯫ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯁꯥꯔ? ꯊꯕꯛ ꯍꯦꯛ ꯍꯧꯕꯒ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯄꯔꯦꯡ ꯁꯥꯅ ꯈꯨꯔꯛ ꯍꯥꯡꯅ ꯊꯣꯛꯀꯗꯧꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯂꯅꯤ꯫ ꯈꯝꯕꯇꯣꯟ ꯏꯉꯛ ꯉꯛꯅ, ꯍꯥ? ꯔꯥꯖꯦꯁꯅ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯇꯥꯕꯗ ꯅꯪꯗꯤ ꯑꯉꯛꯄ ꯄꯣꯛꯂꯝꯒꯅꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯐꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝ ꯀꯟꯕ, ꯃꯍꯤ ꯃꯌꯥꯏ ꯌꯥꯝ ꯀꯟꯕ ꯃꯐꯝꯅꯤ꯫ ꯃꯐꯝꯁꯤꯒꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯁꯤꯗ ꯂꯥꯏꯔꯦꯜ ꯑꯃ ꯂꯩ꯫ ꯀꯔꯤ ꯍꯥꯏꯕ ꯁꯥꯔ? ꯂꯥꯏꯔꯦꯟ ꯍꯥꯏꯕ? ꯈꯝꯕꯇꯣꯟ, ꯂꯥꯏꯔꯦꯟ ꯂꯩ꯫ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ JCB ꯁꯤꯖꯤꯟꯅꯔꯒ ꯂꯩꯕꯥꯛ ꯀꯣꯛꯈꯠꯄꯗ ꯂꯥꯏꯔꯦꯟꯗꯨꯒꯤ ꯑꯃꯨꯛꯀꯤ ꯁꯣꯔ ꯈꯨꯍꯣꯟꯗ JCBꯒꯤ ꯃꯅꯥꯇꯣꯟꯗꯣ ꯆꯤꯡꯁꯤꯟꯈ꯭ꯔꯤꯅꯤ꯫ ꯁꯥꯔ, ꯑꯁꯦꯡꯀꯤꯔꯣ ꯍꯥꯏꯁꯦ? ꯍꯣꯏꯅꯦ, ꯑꯁꯦꯡꯕꯅꯤꯅꯦ꯫ ꯑꯩꯅꯕꯨ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯐꯥꯒꯤ ꯇꯧꯒꯗ꯭ꯔꯥ? ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯣ ꯌꯥꯝ ꯇꯞꯅ, ꯉꯁꯤꯗꯤ ꯂꯤꯔꯤ ꯂꯤꯔꯤ ꯑꯣꯏꯅ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯅꯤꯗꯣ ꯆꯞ ꯆꯞ ꯂꯦꯞꯄꯦ꯫ ꯍꯨꯏꯁꯦꯜ ꯃꯈꯣꯜꯗꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯅꯤꯗꯣ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯟꯕ ꯂꯥꯇꯤꯟꯒꯤ ꯃꯉꯥꯜꯗꯨꯗ ꯌꯦꯡꯅꯩ꯫ ꯔꯥꯖꯦꯁ ꯑꯃꯗꯤ ꯈꯝꯕꯇꯣꯟꯗꯣ ꯑꯃꯨꯛ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯈꯝꯕꯇꯣꯟ, ꯁꯥꯔ, ꯍꯧꯖꯤꯛꯀꯤ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ ꯁꯥꯔ, ꯑꯩꯁꯨ ꯇꯥꯏ꯫ ꯃꯁꯦ ꯏꯆꯝ ꯆꯝꯕ ꯍꯨꯏꯁꯦꯜ ꯅꯠꯇꯦ꯫ ꯍꯨꯏꯁꯦꯜ ꯈꯣꯡꯕꯁꯤꯒꯤ ꯃꯔꯨꯝꯗ ꯑꯔꯣꯟꯕ, ꯑꯀꯨꯞꯄ, ꯑꯀꯤꯕ ꯋꯥꯔꯤ ꯑꯃ ꯂꯩ꯫ ꯁꯥꯔ, ꯀꯔꯝꯕ ꯑꯀꯨꯞꯄ ꯑꯔꯣꯟꯕ ꯋꯥꯔꯤꯅꯣ ꯁꯥꯔ? ꯈꯝꯕꯇꯣꯟ, ꯑꯩꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯇꯥꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯦ ꯌꯥꯝ ꯅꯛꯅ ꯇꯥꯔꯕꯗꯤ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯨꯅ ꯌꯥꯝ ꯅꯛꯅ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯨꯏꯁꯦꯜꯁꯦ ꯑꯍꯤꯡꯕ ꯃꯤꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯨꯏꯁꯦꯜ ꯈꯣꯡꯕ ꯅꯠꯇꯦ꯫ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅ ꯑꯍꯤꯡꯕ ꯑꯃꯕꯨ ꯁꯨꯃꯟꯅꯕ ꯍꯥꯏꯗꯨꯅ
ꯈꯣꯡꯕꯨ ꯍꯨꯏꯆꯦꯜꯒꯤ ꯃꯈꯣꯜꯅꯤ ꯈꯝꯕꯇꯣꯟ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯏ ꯃꯉꯣꯟꯗ ꯐꯥꯎꯕ ꯆꯤꯡꯅꯕ ꯃꯁꯥ ꯃꯊꯟꯇ ꯅꯥꯡꯒꯩ ꯃꯐꯝꯁꯤꯗ ꯂꯥꯛꯉꯩꯗꯒꯤ ꯃꯗꯣꯝ ꯄꯥꯎꯈꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤꯗꯤ ꯃꯥꯛ ꯐꯪꯂꯦ ꯑꯁꯨꯝꯅ ꯃꯥꯅ ꯋꯥꯈꯜꯗ ꯇꯥꯎꯔꯤꯉꯩ ꯑꯃꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯈꯣꯂꯥꯗꯨ ꯇꯝꯅ ꯑꯆꯧꯕ ꯅꯨꯡ ꯑꯃ ꯐꯣꯞ ꯂꯥꯎꯅ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯈꯣꯂꯥꯗꯨ ꯇꯝꯅ ꯊꯥꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯒ ꯄꯨꯝꯆꯥꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯅ ꯐꯤꯕꯝ ꯑꯃꯗ ꯀꯤꯕꯗꯧꯅ ꯇꯧꯏ ꯇꯨꯝꯂꯝꯕꯗꯒꯤ ꯅꯣꯕꯣ ꯑꯃꯗꯤ ꯑꯖꯤꯠꯁꯨ ꯐꯤꯡꯅ ꯍꯧꯒꯠꯂꯦ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯃꯈꯣꯏꯅꯤꯅ ꯍꯦꯛ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯨꯗ ꯍꯟꯗꯛꯃꯨꯛꯁꯨ ꯅꯣꯡ ꯌꯥꯎꯅ ꯂꯦꯟ ꯇꯥꯕꯗꯧꯅ ꯈꯣꯂꯥꯒꯤ ꯈꯥꯔꯤꯕ ꯖꯤꯡꯒꯁꯤꯡꯗꯨꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯅꯔꯒ ꯅꯨꯡꯅ ꯖꯤꯡꯒꯗꯨꯗ ꯊꯥꯔꯛꯏ ꯅꯨꯡꯅ ꯊꯣꯝꯃꯛꯄꯗꯨꯅ ꯖꯤꯡꯒꯁꯤꯡꯗꯣ ꯍꯣꯕ ꯌꯥꯎ ꯀꯣꯞꯄ ꯌꯥꯎ ꯇꯧꯔꯛꯂꯦ ꯃꯈꯣꯏ ꯃꯔꯤꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩ ꯅꯣꯕꯣꯅ ꯄꯥꯛꯊꯧ ꯄꯥꯛꯊꯧ ꯁꯥꯔ ꯔꯥꯖꯦꯁ ꯄꯥꯛꯊꯧꯑꯣ ꯅꯨꯡꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯃꯌꯥꯝꯗꯨ ꯅꯣꯕꯣꯅ ꯍꯥꯏꯕꯗꯒꯤ ꯄꯥꯛꯊꯩ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯗꯤ ꯀꯥꯟꯊ ꯃꯔꯛ ꯑꯗꯨꯗ ꯃꯀꯣꯛ ꯃꯔꯨꯁꯤꯡꯗꯣ ꯂꯣꯏꯅ ꯈꯨꯝꯗꯨꯅ ꯅꯨꯡꯅ ꯄꯥꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏ ꯃꯁꯥꯁꯤꯡꯗꯣ ꯉꯥꯛꯊꯣꯛꯇꯨꯅ ꯂꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯃꯤꯅꯕꯨ ꯇꯧꯔꯤꯔꯥ ꯂꯥꯏꯅꯕꯨ ꯇꯧꯔꯤꯔꯥ ꯑꯃꯔꯣꯝꯗ ꯑꯁꯨꯝꯅ ꯇꯧꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯁꯤꯕꯨ ꯀꯅꯥꯒꯤ ꯊꯧꯍꯤꯟꯁꯤꯟꯅ ꯇꯧꯔꯤꯕꯅꯣ ꯃꯈꯣꯏꯁꯤꯡꯗꯣ ꯈꯟꯕꯗ ꯋꯥꯕ ꯑꯃꯅꯤ ꯈꯝꯕꯇꯣꯟꯗꯤ ꯃꯤꯍꯨꯜ ꯊꯥꯎꯜ ꯁꯨꯔꯨꯗ꯭ꯔꯦ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯃꯤꯅꯠ 15ꯃꯨꯛꯀꯤ ꯆꯥꯡꯗ ꯖꯤꯡꯒ ꯑꯗꯨꯗ ꯅꯨꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯝꯂꯝꯕꯗꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯒꯤ ꯅꯣꯡ ꯃꯈꯣꯜ ꯑꯃꯗꯤ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯃꯈꯣꯜꯗ ꯂꯣꯏꯅ ꯍꯟꯖꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯋꯥ ꯉꯥꯡꯅꯔꯛꯏ ꯇꯦꯟꯒꯤ ꯃꯄꯥꯜ ꯊꯣꯛꯂꯒ ꯀꯅꯥ ꯂꯩꯒꯦ ꯀꯅꯥ ꯅꯨꯡ ꯊꯣꯝꯂꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯅꯤꯡꯕ ꯐꯥꯎꯏ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯊꯤꯜꯂꯤ ꯃꯥꯒꯤ ꯆꯨꯐꯝ ꯊꯣꯛꯄ ꯆꯥꯡ ꯑꯃꯗ ꯆꯨꯗꯨꯅ ꯂꯩꯔꯤ ꯅꯣꯕꯣꯗꯣ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯣꯂꯥꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯄꯃꯛ ꯊꯣꯛꯇ꯭ꯔꯕꯁꯨ ꯊꯣꯡꯒꯤ ꯀꯥꯔꯛ ꯑꯍꯣꯕ ꯑꯃꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯂꯨꯝꯗꯨꯅ ꯌꯦꯡꯉꯤ ꯊꯣꯡ ꯑꯍꯣꯕ ꯃꯔꯨꯝ ꯃꯆꯤꯠ ꯃꯌꯥꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯑꯗꯨꯅ ꯈꯣꯂꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯅꯣꯕꯣ ꯆꯥꯟꯅꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯦ ꯃꯥꯒꯤ ꯁꯥꯎꯕ ꯌꯥꯗꯕ ꯃꯐꯠ ꯑꯃ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯍꯧꯔꯛꯂꯦ ꯅꯍꯥꯟꯒꯤ ꯃꯥꯒꯤ ꯃꯐꯠꯇꯣ ꯍꯧꯔꯝꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯐꯠꯇꯣ ꯍꯧꯔꯛꯂꯦ ꯅꯣꯕꯣꯅ ꯑꯩꯈꯣꯏꯗ ꯃꯤꯅ ꯂꯥꯛꯆꯕ ꯎꯁꯤꯠꯇꯕ ꯊꯕꯛ ꯇꯧꯕꯗꯤ ꯅꯣꯕꯣ ꯑꯣꯏ ꯂꯩꯔꯤꯉꯩꯗ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯈꯪꯒꯅꯦꯕ ꯅꯣꯕꯣ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯅꯣꯕꯣ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕ ꯈꯝꯕꯇꯣꯟꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯅꯣꯕꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯀꯩꯅꯣ ꯇꯥꯅꯕꯣꯅ ꯇꯧꯔꯤꯗꯨꯕꯣ ꯁꯦ ꯈꯥꯝꯒꯅꯨꯁꯦ ꯈꯝꯕꯇꯣꯟ ꯅꯨꯃꯤꯗꯥꯡꯁꯤꯗ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯗꯨ ꯌꯥꯕ ꯅꯠꯇꯦ ꯇꯥꯅꯕꯣ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯔꯤꯕꯅꯤ ꯁꯥꯊꯤꯅ ꯇꯧꯔꯤꯁꯦ ꯈꯝꯕꯇꯣꯟ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯃꯌꯥꯝꯗꯨꯁꯨ ꯆꯪꯁꯤꯜꯂꯒ ꯈꯥꯝꯃꯤ ꯑꯖꯤꯠꯅ ꯇꯞꯊꯧ ꯅꯣꯕꯣ ꯐꯤꯡꯒꯠꯂꯒ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯁꯦ ꯅꯣꯕꯣꯗꯤ ꯑꯁꯥꯎꯕꯅ ꯃꯁꯥꯗꯣ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯅꯁꯨ ꯅꯣꯕꯣꯗꯣ ꯈꯥꯝꯂꯤ ꯈꯥꯝꯅ ꯃꯍꯥꯛ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯍꯤꯡꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ ꯑꯃꯨꯛ ꯍꯦꯛ ꯇꯞ ꯑꯃꯨꯛ ꯍꯦꯛ ꯀꯟ ꯃꯥꯒꯤ ꯇꯧꯅꯤꯡꯕ ꯃꯅꯤꯡꯅꯤ ꯅꯣꯡꯃꯁꯨ ꯎꯆꯤꯟꯅꯥꯆꯤꯟ ꯑꯁꯥꯎꯕꯗꯣ ꯐꯈ꯭ꯔꯦ ꯅꯣꯕꯣꯒꯤ ꯃꯌꯦ ꯇꯨꯃꯤꯟ ꯂꯩꯅꯤ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯝꯕꯇꯣꯟꯒꯤ ꯃꯁꯥꯗꯣ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯏ ꯀꯥꯆꯤꯟ ꯊꯪꯅ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯂꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯣꯂꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯄꯣꯝ ꯄꯣꯝꯕ ꯃꯁꯥꯗ ꯏ ꯊꯥꯡꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯗꯕ ꯃꯥꯟꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥꯅ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯗꯒꯤ ꯈꯨꯜꯂꯛꯄ ꯅꯨꯡ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯊꯥꯔꯒꯤ ꯃꯇꯥꯒꯨꯝ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯅ ꯋꯥꯀꯥ ꯐꯣꯡꯅ ꯂꯦꯞꯂꯤ ꯁꯛꯇꯝꯁꯤꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯍꯤꯡꯕꯁꯤꯡꯒꯤ ꯃꯊꯛꯇ ꯁꯤꯡꯅꯔꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯄꯨꯔꯒ ꯂꯥꯛꯄꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯜꯂꯦ ꯁꯛꯇꯝꯁꯤꯡꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯈꯝꯕꯇꯣꯟ ꯃꯁꯥꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯋꯦ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯃꯥꯏꯊꯣꯡ ꯈꯪꯗ꯭ꯔꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯁꯤꯅ ꯍꯧꯅꯗꯨꯅ ꯀꯔꯤꯒꯤ ꯃꯐꯝꯁꯤ ꯇꯥꯅ ꯂꯥꯛꯂꯤꯕ ꯃꯥꯏꯊꯣꯡꯁꯤꯡꯁꯤ ꯃꯁꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯁꯛꯇꯝꯁꯤꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯁꯤꯅ ꯃꯉꯣꯟꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯈꯝꯕꯇꯣꯟ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡꯁꯦ ꯃꯐꯝꯁꯤꯡꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯅꯕ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯜꯂꯦ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯋꯥ ꯁꯣꯟꯕꯒ
ꯊꯋꯥꯏꯁꯤꯡꯗꯣ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯣꯏ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯃꯥꯡꯈꯤꯕ ꯈꯝꯕꯗꯣꯟ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯑꯁꯨꯝꯅ ꯑꯀꯤꯕ ꯃꯔꯛꯇ ꯑꯍꯤꯡꯅꯗꯣ ꯇꯞꯅ ꯃꯃꯩ ꯑꯣꯏꯔꯛꯇꯨꯅ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯑꯌꯨꯛ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯆꯥꯗ ꯆꯥꯛꯇꯥꯕꯤ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯀꯌꯥꯅ ꯋꯥꯛꯁꯤꯡꯒꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯈꯧ ꯐꯣꯡꯅ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯎꯔꯤꯕ ꯀꯣꯔꯧ ꯑꯉꯥꯟꯕ ꯃꯥꯒꯤ ꯃꯉꯥꯜꯗꯨꯗ ꯌꯦꯡꯂꯒ ꯈꯣꯡꯉꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯑꯌꯥꯝꯕ ꯁꯤꯟꯃꯤꯁꯤꯡꯗꯣ ꯔꯥꯖꯦꯁꯅ ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯒꯦꯔꯥ ꯅꯨꯡꯁꯥ ꯁꯥꯒꯦꯔꯥ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯝꯕꯇꯣꯟꯁꯨ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯟ ꯇꯨꯔꯦꯜ ꯃꯄꯥꯜ ꯊꯤꯡꯒꯠꯄ ꯍꯧꯕ ꯃꯐꯝꯗꯨ ꯇꯝꯅ ꯌꯣꯄꯥꯛ ꯕꯦꯔꯆꯥꯟ ꯄꯥꯏ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯦ꯫ ꯑꯌꯨꯛ ꯑꯗꯨꯗ ꯅꯣꯡꯂꯤꯛꯅ ꯍꯛꯆꯥꯡꯗ ꯁꯨꯛꯅ ꯁꯝꯅꯍꯧꯗ꯭ꯔꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯣꯡꯂꯤꯛ ꯃꯔꯛꯇꯨꯗ ꯃꯈꯣꯏꯁꯤꯡꯗꯣ ꯑꯋꯥꯕ ꯑꯏꯪꯕ ꯊꯤꯗꯨꯅ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯊꯕꯛ ꯁꯨꯔꯤ꯫ ꯔꯥꯖꯦꯁꯅ ꯃꯥꯡ ꯊꯥꯔꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯁꯤꯟꯗꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯑꯌꯨꯛ ꯑꯗꯨꯗ ꯅꯣꯡ ꯃꯔꯛꯇꯨꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯕꯣꯂꯦꯔꯣ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯅꯔꯦꯁ ꯑꯃꯗꯤ ꯂꯨꯈꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯇꯦꯛꯅꯤꯀꯦꯜ ꯇꯤꯝꯒꯤ ꯃꯁꯥ ꯑꯃꯅꯤ꯫ ꯅꯣꯡꯁꯤꯡꯒꯤ ꯐꯤꯕꯝꯁꯤꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯗꯥꯝ ꯁꯥꯕꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯕꯁꯤꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯅꯔꯦꯁꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡ ꯃꯐꯝꯁꯤ ꯇꯥꯟꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯃꯥꯏꯜꯁ꯭ꯇꯣꯟꯅꯤ꯫ ꯑꯗꯨꯅ ꯅꯔꯦꯁ ꯑꯦꯅꯤ ꯍꯥꯎ ꯇꯧꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯥꯖꯦꯁꯅ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯝ ꯑꯗꯨꯒ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯝ ꯑꯣꯏꯅꯕ ꯃꯐꯝꯁꯤ ꯇꯥꯟꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯕꯣꯂꯦꯔꯣꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯔꯥꯖꯦꯁꯀꯤ ꯅꯥꯛꯇꯝꯅ ꯁꯥꯇꯤꯟ ꯑꯃ ꯇꯨꯞ ꯂꯨꯈꯣꯏ ꯑꯃꯗꯤ ꯅꯔꯦꯁ ꯆꯪꯁꯤꯜꯂꯦ꯫ ꯅꯔꯦꯁꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯔꯥꯖꯦꯁꯀ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯦ꯫ ꯔꯥꯖꯦꯁꯅ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯁꯤꯟꯃꯤ ꯃꯌꯥꯝ ꯑꯃ ꯅꯣꯡ ꯃꯔꯛꯇ ꯊꯕꯛ ꯁꯨꯍꯜꯂꯝꯕꯁꯤ ꯎꯕꯗ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯃꯈꯣꯏꯌꯨꯝꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ꯫ ꯔꯥꯖꯦꯁ, ꯂꯨꯈꯣꯏ, ꯅꯈꯣꯏ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨ꯫ ꯅꯣꯡ ꯍꯥꯏꯗꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯌꯥꯔꯣꯏ꯫ ꯏꯟꯗꯤꯌꯥꯗꯤ ꯃꯨꯟꯁꯨꯟꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯕꯅꯤ꯫ ꯁꯦꯝ ꯃꯅꯤꯄꯨꯔꯁꯨ ꯃꯉꯥꯏ ꯆꯤꯡꯒꯤ ꯁꯔꯨꯛꯅ ꯍꯦꯟꯅ ꯌꯥꯝꯕꯅꯤꯅ ꯋꯦꯗꯔꯁꯤꯗꯤ ꯑꯗꯨꯃꯛ ꯆꯠꯅꯤꯡ ꯇꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯁꯤ ꯈꯪꯅ ꯅꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯇꯥꯕ꯫ ꯍꯣꯏ ꯁꯥꯔ, ꯑꯩꯈꯣꯏ ꯇꯧꯖꯒꯦ꯫ ꯇꯁꯦꯡꯅ ꯑꯩꯗꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯥꯝꯗꯦ꯫ ꯄ꯭ꯔꯣꯖꯦꯛꯁꯦ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯌꯥꯝ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃꯁꯨ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯅ ꯑꯩ ꯐꯔꯗꯔ ꯗꯤꯂꯦ ꯇꯧꯕ ꯄꯥꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯔꯦꯁ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯉꯥꯡꯂꯝꯂꯒ ꯃꯥꯒꯤ ꯍꯦꯛ ꯂꯩꯐꯝ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯕꯛ ꯇꯧꯕꯗ ꯊꯋꯥꯏ ꯁꯥꯊꯤꯅ ꯌꯥꯎꯕ ꯂꯨꯈꯣꯏꯁꯨ ꯍꯧ ꯇꯧꯗꯨꯅ ꯀꯗꯥꯏꯗ ꯀꯩꯗꯧꯕ ꯌꯥꯕ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯍꯦꯟꯅ ꯃꯉꯝ ꯁꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯔꯥꯖꯦꯁꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯣꯠꯅꯔꯤ꯫ ꯁꯤꯟꯃꯤ ꯑꯌꯥꯝꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯣ ꯊꯤꯡꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯇ꯭ꯔꯣꯂꯤ ꯀ꯭ꯔꯦꯟꯁꯨ ꯈꯣꯡꯕꯥꯜꯂꯣꯝ ꯇꯝꯅ ꯊꯧꯔꯛꯏ꯫ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯄꯨꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯁꯤꯟꯃꯤ ꯃꯌꯥꯝꯗꯣ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯔ ꯅꯥꯇꯩ ꯆꯥꯗꯕ ꯁꯤꯟꯃꯤ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯨꯗ ꯄꯜ ꯊꯤꯡꯂꯤꯉꯩ ꯃꯥꯏꯃꯨꯒ ꯇꯣꯝꯕꯒꯗꯣ ꯃꯄꯥꯜ ꯊꯣꯛꯅꯤꯡꯗꯨꯅ ꯑꯁꯣꯡꯕ ꯃꯄꯥ ꯑꯃꯗ ꯆꯪꯁꯤꯟꯈꯤ꯫ ꯃꯄꯥꯜ ꯊꯣꯛꯄ ꯂꯣꯏꯔꯛꯄꯗ ꯀꯣꯝ ꯃꯆꯥ ꯑꯃꯒꯤ ꯃꯌꯥꯗ ꯌꯦꯔꯨꯝ ꯈꯔꯒ ꯀꯣꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯉꯥꯃꯨꯗꯧꯅ ꯇꯧꯕ ꯃꯆꯤ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯗꯣ ꯃꯥꯏꯃꯨꯅ ꯎꯔꯛꯏ꯫ ꯇꯣꯝꯕꯁꯨ ꯃꯉꯥꯏ ꯀꯣꯝꯗꯨꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗꯨ ꯎꯔꯛꯏ꯫ ꯃꯥꯏꯃꯨ ꯑꯃꯗꯤ ꯇꯣꯝꯕ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯤ꯫ ꯑꯦ ꯏꯇꯥꯎ, ꯎꯕ꯭ꯔꯥ ꯑꯗꯒꯤꯁꯦ? ꯎꯏꯌꯦ ꯏꯇꯥꯎ꯫ ꯏꯟꯖꯥꯡ ꯍꯥꯎꯔꯅꯤ ꯁꯤꯗꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯈꯜꯂꯝꯃꯤꯁꯦ꯫ ꯏꯟꯁꯥꯡ ꯍꯥꯎꯕ ꯌꯥꯔꯦ ꯍꯣꯔꯦꯟꯗꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯌꯥꯝꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯀꯃꯥꯏ ꯆꯥꯒꯅꯤ? ꯏꯕꯥꯅꯤ ꯈꯛꯇ ꯂꯣꯟꯅ ꯇꯨꯃꯤꯟ ꯀꯅꯥ ꯈꯪꯍꯟꯗꯅ ꯆꯥꯔꯁꯦ꯫ ꯗꯥꯎ ꯌꯥꯝ ꯌꯥꯏꯕꯣ ꯏꯕꯥꯅꯤꯁꯦ ꯍꯥꯏꯒꯨꯝꯗꯅ꯫ ꯑꯧ ꯌꯥꯏꯌꯦ, ꯑꯩꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯕꯗ ꯄꯦꯜꯂꯕꯅꯤ꯫ ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ꯫ ꯀꯣꯝꯁꯤꯗꯅ ꯉꯥ ꯃꯆꯥ, ꯑꯗꯨꯒ ꯃꯄꯥꯜꯁꯤꯗꯅ ꯎꯆꯦꯛ ꯃꯔꯨꯝ꯫ ꯍꯥꯎꯔꯅꯤ ꯏꯇꯥꯎ, ꯍꯥꯎꯔꯅꯤ꯫ ꯑꯗꯣ ꯈꯔ ꯉꯟꯅ ꯈꯣꯂꯥꯗ ꯆꯪꯉꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯦꯔꯨꯝ ꯑꯃꯗꯤ ꯀꯣꯝꯗ ꯂꯩꯔꯤꯕ ꯉꯥ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕꯗꯣ ꯃꯤꯇꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯨꯔꯦꯜꯗꯨꯗ ꯄꯜ ꯊꯤꯡꯀꯠꯇꯨꯅ ꯂꯤꯔꯤ ꯂꯤꯔꯤ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯨꯗ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯇꯨꯡꯍꯟꯕꯤ ꯀꯧꯕ ꯂꯦꯝꯂꯩ ꯉꯥꯗꯣ ꯁꯪꯒꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ
ꯁꯤꯟꯃꯤ ꯑꯌꯥꯝꯕ ꯂꯦꯝꯂꯩꯉꯥꯁꯤꯡꯗꯣ ꯏꯔꯣꯏꯔꯒ ꯁꯥꯟꯅꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯀꯜꯂꯛꯄ ꯑꯉꯛꯄ ꯐꯥꯎꯋꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅ ꯍꯥꯏꯅ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤ ꯑꯌꯥꯝꯕ ꯅꯨꯃꯤꯠꯀꯤ ꯇꯥꯁꯤꯜꯂꯛꯄꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝꯂꯣꯝꯗ ꯂꯥꯛꯑꯦ꯫ ꯃꯥꯏꯃꯨ ꯑꯃꯗꯤ ꯇꯣꯝꯕꯗꯤ ꯍꯥꯟꯅ ꯈꯣꯂꯥꯒꯤ ꯆꯥꯛꯈꯨꯝꯗ ꯂꯣꯟꯅ ꯊꯨꯞꯅ ꯎꯆꯦꯛꯀꯤ ꯃꯔꯨꯝ ꯑꯃꯗꯤ ꯑꯍꯥꯎꯕ ꯉꯥ ꯃꯈꯜ ꯑꯃꯅꯤ ꯈꯟꯗꯨꯅ ꯉꯥꯃꯨ ꯃꯥꯟꯕ ꯉꯥꯗꯨꯅ ꯇꯥꯎꯔꯒ ꯆꯥꯛꯂꯨ ꯃꯄꯥꯜꯗꯨꯗ ꯊꯝꯂꯒ ꯆꯥꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯎꯆꯦꯛ ꯃꯔꯨꯝꯗꯨꯅ ꯉꯧꯔꯒ ꯍꯥꯎꯅ ꯆꯥꯔꯦ꯫ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅ ꯆꯥꯔꯤꯈꯩ ꯍꯥꯎꯋꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯤꯟꯃꯤ ꯑꯌꯥꯝꯕꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯅꯣꯡꯒ ꯆꯨꯔꯦ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯏꯃꯨꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕꯗꯒꯤ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯃꯕꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯊꯤꯟꯕ ꯂꯦꯡꯕ ꯍꯧꯔꯦ꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯏꯇꯥꯎ, ꯄꯨꯛꯁꯦ ꯌꯥꯗ꯭ꯔꯦ꯫ ꯑꯩꯁꯨꯅꯤ ꯏꯇꯥꯎ꯫ ꯃꯣꯔꯣꯛ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯖꯥꯠꯂꯣ? ꯈꯪꯗꯦꯅꯦ ꯌꯦꯔꯨꯝꯗꯨꯗ꯫ ꯏꯇꯥꯎ, ꯇꯨ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯁꯨꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯏꯕꯥꯅꯤ ꯊꯣꯛꯂꯁꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯔꯒ ꯅꯣꯡ ꯃꯔꯛꯇꯨꯗ ꯁꯥꯇꯤꯟ ꯑꯃꯃꯝ ꯇꯨꯞꯂꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨ ꯇꯧꯕ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯊꯣꯛꯂꯛꯂꯦ꯫ ꯑꯁꯣꯡꯕ ꯇꯣꯏꯂꯦꯠ ꯁꯦꯠ ꯁꯥꯔꯒ ꯂꯩꯕꯗꯣꯝꯅ ꯆꯪꯕꯁꯨ ꯅꯣꯡꯒ ꯆꯨꯔꯦ ꯁꯨꯛꯀ ꯁꯨꯛꯂꯦ ꯃꯝꯒ ꯃꯝꯂꯦ꯫ ꯑꯅꯤꯗꯣ ꯇꯟꯕ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯆꯪꯕꯗ ꯑꯀꯤꯕ ꯐꯥꯎꯋꯦ꯫ ꯑꯗꯨꯅ ꯃꯔꯨꯝ ꯃꯌꯥ ꯑꯃꯗ ꯇꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯈꯔ ꯁꯣꯡꯕ ꯃꯔꯨꯝ ꯑꯃꯗ ꯑꯅꯤꯗꯣ ꯈꯔ ꯂꯥꯞꯇꯛꯅ ꯑꯅꯤꯗꯣ ꯄꯥꯛꯊꯅꯈ꯭ꯔꯦ꯫ ꯊꯤꯟꯕꯒ ꯂꯦꯡꯕꯒ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯇꯧꯋꯦ꯫ ꯏꯪꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯑꯍꯤꯡꯗꯨꯗ ꯍꯨꯃꯥꯡ ꯅꯨꯄꯤ ꯀꯥꯡꯉꯤ꯫ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯔꯤ꯫ ꯑꯁꯨꯝꯅ ꯃꯁꯥꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯊꯥꯡꯗꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯔꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯑꯅꯤꯗꯨꯒꯤ ꯃꯅꯥꯗ ꯇꯥꯔꯛꯂꯦ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯋꯦ꯫ ꯍꯥꯡꯀꯣꯛ ꯈꯣꯡꯕ ꯃꯥꯟꯕ ꯃꯈꯣꯜ ꯑꯣꯏꯅꯁꯨ ꯇꯧꯋꯦ꯫ ꯑꯅꯤꯗꯣ ꯂꯥꯞꯇꯛꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯕꯨ ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ ꯏꯇꯥꯎ꯫ ꯃꯈꯣꯜꯗꯨꯕꯨ ꯍꯥꯡꯀꯣꯛꯅ ꯈꯣꯡꯕ ꯃꯥꯟꯗ꯭ꯔꯣ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯇꯥꯎ꯫ ꯍꯥꯡꯀꯣꯛꯀꯤ ꯃꯈꯣꯜ ꯌꯥꯝ ꯃꯥꯜꯂꯦ꯫ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯄꯨꯛꯆꯦꯞꯁꯦ ꯌꯦꯛꯄ ꯑꯃ ꯌꯥꯎꯔꯦ꯫ ꯑꯗꯨꯅ ꯄꯥꯛ ꯍꯦꯛꯇ ꯂꯣꯏꯌꯨ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯨꯛꯁꯨ ꯍꯥꯡꯀꯣꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ꯫ ꯃꯈꯣꯜꯗꯨ ꯅꯠꯇꯦ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯀꯔꯤꯒꯨꯝꯕ ꯂꯤꯟ ꯇꯤꯟ ꯀꯥꯡ ꯆꯠꯄ ꯃꯥꯟꯕ ꯃꯈꯣꯜꯁꯤꯡꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯜꯁꯤꯅ ꯑꯅꯤꯁꯤꯒꯤ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯐꯥꯎꯍꯜꯂꯦ꯫ ꯑꯅꯤꯗꯣ ꯑꯃꯨꯛ ꯏꯇꯥꯎ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯏꯇꯥꯎ, ꯂꯣꯏꯁꯤꯜꯂꯛꯑꯣ꯫ ꯑꯩꯗꯤ ꯂꯣꯏꯔꯦ ꯏꯇꯥꯎ꯫ ꯏꯇꯥꯎ ꯃꯥꯏꯃꯨ꯫ ꯑꯁ ꯏꯇꯥꯎ ꯇꯣꯝꯕ, ꯏꯁꯥꯁꯦ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯂꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯖꯤꯔꯤ ꯖꯤꯔꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜꯁꯦ ꯃꯅꯥꯛ ꯁ꯭ꯋꯥꯏꯗ ꯅꯨꯃꯤꯗꯥꯡꯗ ꯆꯛꯇꯥꯕ ꯂꯤꯟꯒꯨꯝꯕ ꯂꯩꯔꯝꯗꯧ ꯃꯥꯟꯕ ꯑꯃ ꯏꯁꯥꯗ ꯏꯊꯤꯜ ꯑꯃ ꯐꯥꯎꯏ꯫ ꯏꯇꯥꯎ, ꯂꯤꯟ ꯍꯥꯏꯅꯨ ꯐꯠꯇꯦ ꯅꯨꯃꯤꯗꯥꯡꯁꯤꯗ꯫ ꯅꯥꯄꯤ ꯍꯥꯏꯌꯣ꯫ ꯍꯣꯏ, ꯅꯥꯄꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯃꯈꯣꯜ ꯑꯗꯨ ꯇꯥꯅ ꯇꯥꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯈꯣꯡ ꯍꯥꯝꯕꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯝꯕꯗꯨꯗ ꯃꯈꯣꯏꯅꯤꯒꯤ ꯈꯣꯂꯥ ꯂꯩꯕꯗꯣꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯒꯨꯝ ꯃꯈꯣꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯂꯥꯛꯄ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯁꯣꯔ ꯁꯣꯠ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯑꯅꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯂꯒ ꯌꯦꯡꯂꯛꯄ ꯆꯥꯎꯈ꯭ꯔ ꯂꯥꯏꯔꯦꯟ ꯑꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗꯨꯗ ꯏꯟꯅꯔꯦ꯫ ꯂꯥꯏꯔꯦꯟꯗꯨꯒꯤ ꯃꯃꯤꯠ ꯃꯄꯥ ꯆꯞ ꯆꯥꯅ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯂꯨꯕꯅꯦ꯫ ꯏꯁꯪ ꯁꯪꯅ ꯂꯥꯎꯇ꯭ꯔꯤꯛ ꯂꯥꯎꯅ ꯂꯥꯏꯔꯦꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯪꯇꯣꯛꯇꯨꯅ ꯆꯥꯗ ꯈꯨꯏ ꯌꯦꯡꯂꯛꯄ꯫ ꯑꯅꯤꯗꯣ ꯑꯃꯨꯛꯇꯪ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯂꯥꯎꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯂꯥꯗꯣ ꯇꯝꯅ ꯆꯦꯜꯂꯛꯑꯦ꯫ ꯂꯥꯏꯔꯦꯟꯗꯨꯁꯨ ꯁꯣꯔꯣ ꯁꯣꯔꯣ ꯇꯨꯡꯂꯣꯝꯗ ꯑꯗꯨꯝ ꯏꯟꯅꯔꯦ꯫ ꯂꯥꯏꯔꯦꯟꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤ ꯂꯩꯕ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯗꯕ ꯈꯣꯂꯥ ꯂꯩꯕꯗꯣꯝꯗ ꯆꯪꯂꯛꯇ꯭ꯔꯦ꯫ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯅ ꯃꯃꯥꯏꯗꯨ ꯂꯩꯔꯒ ꯁꯃꯥꯏ ꯂꯩꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯑꯅꯤꯗꯣ ꯈꯣꯂꯥ ꯃꯅꯨꯡꯗꯨꯗ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩ꯫ ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯏꯇꯥꯎ? ꯏꯇꯥꯎ, ꯂꯥꯏꯔꯦꯟꯅꯦ꯫ ꯏꯇꯥꯎ, ꯂꯥꯏꯔꯦꯟꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡ ꯇꯝꯅ ꯇꯥꯟꯅꯔꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯆꯤꯟꯖꯥꯛ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯏꯟꯅꯔꯛꯄ ꯑꯣꯏꯔꯅꯤ꯫ ꯏꯇꯥꯎ, ꯑꯩꯗꯤ ꯀꯤꯖꯔꯦ ꯑꯋꯣꯏꯕ꯫ ꯑꯩꯁꯨꯅꯤ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯪꯒꯤ ꯅꯃꯥꯏ ꯅꯨꯃꯤꯠꯇꯣ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯃꯥꯏꯃꯣ? ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯔꯥꯡ ꯃꯔꯥꯡꯕꯗꯧꯅ ꯇꯧꯏ꯫ ꯍꯥ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ?
ꯑꯁꯦꯡꯀꯤꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯇꯥꯎ ꯀꯤꯔꯦꯗ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯃꯔꯥꯡ ꯃꯔꯥꯡꯒꯦ ꯍꯥꯏꯁꯤꯕꯣ ꯏꯇꯥꯎ ꯃꯥꯏꯃꯨ ꯅꯪꯁꯨ ꯅꯃꯥꯏ ꯅꯨꯃꯤꯠꯇꯣ ꯏꯄꯣꯝ ꯄꯣꯝꯕꯗꯧꯅ ꯇꯧꯏ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯏꯃꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔ ꯑꯀꯤꯕ ꯐꯥꯎꯔꯦ ꯑꯃꯅ ꯑꯃꯒꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯍꯣꯡꯂꯛꯂꯤꯕ ꯐꯤꯕꯝꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯅꯔꯤ ꯑꯀꯤꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡꯒꯤ ꯀꯨꯌꯣꯝꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯛꯏ ꯃꯁꯥ ꯄꯨꯝꯕꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯉꯗꯅ ꯍꯥꯀꯠꯆꯕ ꯍꯣꯠꯄꯗ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯃꯕꯨꯛꯁꯨ ꯇꯞꯅ ꯇꯞꯅ ꯑꯅꯤꯗꯣ ꯀꯪꯊꯣꯔꯛꯄꯗꯧꯅ ꯇꯧꯏ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯑꯅꯤꯗꯣ ꯑꯍꯣꯡꯕ ꯅꯥꯏꯔꯛꯂꯦ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯅꯨꯃꯤꯗꯥꯡꯗꯨꯗ ꯀꯞꯄ ꯍꯧꯔꯛꯂꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯏꯇꯥꯎ ꯀꯔꯤꯅꯣ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯧꯔꯤꯁꯤꯕꯣ ꯏꯇꯥꯎ ꯑꯩꯁꯨꯅꯦ ꯏꯁꯥꯁꯦ ꯍꯥꯒꯠꯆꯕꯗꯁꯨ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯏꯁꯥꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯀꯞꯄꯗꯣ ꯈꯣꯂꯥ ꯇꯥꯏꯅꯅ ꯂꯩꯕ ꯈꯔ ꯂꯥꯞꯇꯛꯅ ꯁꯥꯕ ꯈꯝꯕꯇꯣꯟꯅ ꯃꯅꯥꯗꯨꯗ ꯇꯥꯔꯨꯔꯦ ꯈꯝꯕꯇꯣꯟ ꯇꯨꯝꯗꯨꯅ ꯂꯩꯕ ꯅꯣꯕꯣꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯇꯥꯅꯣꯕꯣ ꯊꯪꯅꯕꯗ ꯈꯣꯂꯥꯗ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯊꯪꯅꯕ ꯈꯣꯂꯥꯗ ꯀꯞꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯆꯪꯂꯛꯏ ꯅꯣꯕꯣ ꯑꯃꯗꯤ ꯈꯝꯕꯇꯣꯟ ꯈꯨꯠꯇ ꯂꯥꯇꯦꯟ ꯄꯥꯏ ꯃꯈꯣꯏꯒꯤ ꯈꯣꯂꯥꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯂꯒ ꯆꯪꯂꯛꯄ ꯈꯣꯂꯥ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯑꯣꯟꯅ ꯊꯣꯏꯅ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯏꯃꯨꯅ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯑꯅꯤꯗꯣ ꯂꯤꯟꯗꯧꯅ ꯁꯤꯠ ꯁꯤꯠꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ ꯈꯝꯕꯇꯣꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯦ ꯂꯥꯏꯌꯣꯛ ꯇꯤꯡꯉꯣꯛꯄ ꯌꯥꯎꯔꯦ ꯂꯥꯏꯒꯤ ꯂꯥꯏꯔꯝꯗ ꯇꯤꯟꯒꯤ ꯇꯤꯜꯂꯝꯗ ꯑꯀꯥꯏꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯅꯤꯁꯤꯅ ꯃꯕꯨꯛꯅ ꯃꯊꯥꯅ ꯃꯊꯣꯡ ꯈꯪꯗꯅ ꯆꯠꯂꯦ ꯑꯅꯤꯗꯣ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯈꯤꯗ꯭ꯔꯦ ꯁꯥꯖꯠ ꯂꯤꯆꯠ ꯄꯨꯡꯍꯣꯡ ꯍꯦꯛ ꯍꯣꯡꯈ꯭ꯔꯦ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯅꯣꯕꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯈꯝꯕꯇꯣꯟ ꯅꯪꯅ ꯈꯪꯖ ꯍꯩꯖꯕ ꯇꯧꯔꯒ ꯑꯝꯇ ꯐꯍꯜꯂꯨꯁꯦ ꯃꯥꯏꯃꯨꯒ ꯇꯣꯝꯕꯒꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯅꯌꯥꯝꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯇꯥꯅꯣꯕꯣ ꯑꯩ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯟꯅ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯀꯩꯗꯧꯔꯒ ꯐꯅꯤ ꯍꯥꯏꯕꯗꯣ ꯂꯝꯕꯤꯗꯣ ꯌꯥꯆꯔꯒꯦ ꯈꯔ ꯊꯨꯅ ꯇꯧꯔꯣ ꯏꯕꯨꯡꯉꯣ ꯁꯝꯖꯤꯟꯕ ꯌꯥꯕ ꯃꯈꯩ ꯁꯝꯖꯤꯜꯂꯣ ꯅꯪꯅ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯁꯨ ꯁꯦꯡꯅ ꯍꯥꯏꯔꯣ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯡꯁꯦ ꯈꯪꯍꯜꯂꯁꯤ ꯍꯣꯏ ꯇꯥꯅꯣꯕꯣ ꯅꯅꯥꯎ ꯂꯥꯏꯕꯛ ꯑꯃꯨꯛꯇ ꯌꯦꯡꯖꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕꯇꯣꯟ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯣ ꯅꯣꯡꯄꯣꯛ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯈꯝꯕꯇꯣꯟ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯑꯗꯨꯝ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯃꯅꯥꯗ ꯑꯃꯥꯏꯕꯤꯒꯤ ꯁꯔꯤꯛ ꯆꯨꯝꯖꯥꯎ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯃꯃꯤꯠꯇ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯣꯏꯕꯤ ꯆꯤꯡꯗꯒꯤ ꯍꯧꯔꯛꯄꯤ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜ ꯃꯃꯤꯠꯇ ꯎꯔꯛꯑꯦ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯍꯥꯎ ꯐꯅꯦꯛ ꯁꯦꯠꯄꯤ ꯅꯥꯗꯅ ꯆꯣꯝꯂꯥ ꯉꯛꯇꯅ ꯂꯤꯟ ꯍꯥꯎꯁꯝ ꯑꯃ ꯌꯥꯜꯂꯒ ꯇꯨꯔꯦꯜꯒꯤ ꯂꯥꯏꯖꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯑꯦ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯔꯩꯃ ꯏꯃꯥꯒꯤ ꯂꯥꯡꯒꯣꯟ ꯑꯣꯏꯔꯤꯕꯤ ꯇꯨꯔꯦꯜꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯈꯝꯕꯇꯣꯟꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯅꯕꯨꯔꯦꯜꯗꯅ ꯈꯣꯌꯨꯝ ꯁꯤꯗꯕꯤ ꯅꯃꯥꯗꯅ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯒꯤ ꯂꯥꯡꯒꯣꯟ ꯃꯇ ꯑꯣꯏꯔꯤꯕꯤ ꯅꯕꯦꯝꯃ ꯅꯃꯥ ꯑꯩꯅ ꯆꯤꯡꯎ ꯀꯣꯂꯣꯏ ꯏꯄꯥꯎ ꯂꯥꯎꯔꯝꯂꯒꯦ ꯇꯥꯏꯕꯪꯗꯅ ꯀꯣꯂꯣꯏ ꯃꯄꯥꯎ ꯁꯥꯅ ꯌꯦꯜꯂꯝꯃꯒꯦ ꯅꯕꯦꯝꯃ ꯅꯃꯥ ꯑꯩꯅ ꯈꯨꯕꯥꯛ ꯂꯥꯏꯈꯟ ꯊꯥꯅ ꯈꯨꯅꯤꯡ ꯂꯩꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯏꯄꯥꯔꯤ ꯃꯗꯣ ꯃꯥꯟꯕ ꯇꯥꯏꯕꯪ ꯅꯈꯣꯏꯅꯗꯤ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯤꯡꯎ ꯑꯩꯒꯤ ꯇꯤꯡꯀꯣꯡ ꯂꯥꯏꯀꯣꯡꯁꯨ ꯊꯤꯗ ꯇꯤꯜꯂꯝ ꯂꯥꯏꯔꯝꯁꯨ ꯊꯤꯗ ꯇꯨꯔꯦꯜꯁꯤꯅ ꯂꯩꯕ ꯏꯁꯥꯏꯀꯣꯜꯁꯤꯗ ꯇꯥꯏꯕꯪ ꯅꯈꯣꯏꯅ ꯍꯦ ꯇꯣꯡꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯦ ꯅꯃꯥ ꯑꯩꯅ ꯍꯣꯌꯥꯖꯗꯦ ꯑꯁꯤꯅꯁꯨ ꯃꯗꯣꯝꯅꯦꯗꯣ ꯏꯄꯥꯔꯤ ꯇꯥꯏꯕꯪ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯕ ꯏꯄꯥꯔꯤ ꯀꯌꯥ ꯂꯣꯏꯗꯥꯝ ꯊꯥꯕꯨꯡ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯃꯐꯝꯁꯤꯗ ꯑꯃꯪ ꯌꯥꯏꯊꯣꯡ ꯀꯨꯝꯒꯗꯧꯔꯤ ꯑꯁꯤꯅꯁꯨ ꯃꯗꯣꯝꯗꯦ ꯄꯥꯔꯤ ꯌꯦꯠꯀꯤ ꯂꯝꯗꯥꯡ ꯑꯣꯏꯕ ꯑꯅꯤꯁꯤꯅ ꯈꯨꯃꯟꯒꯤ ꯃꯇꯝꯁꯤꯗ ꯇꯥꯎꯔꯦꯡ ꯇꯧꯔꯥꯡꯊꯛꯇ ꯑꯣꯟ ꯇꯥꯏꯕꯪ ꯁꯥꯖꯠ ꯋꯥꯡꯕ ꯂꯥꯅ ꯁꯥꯊꯦꯛ ꯇꯨꯇꯨꯞ ꯇꯝꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗꯣ ꯆꯤꯟꯖꯥꯛꯃꯛꯇ ꯀꯥꯝꯂꯦꯗꯣ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯔꯨꯔꯦ ꯂꯥꯏꯑꯣꯏꯔꯕ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯑꯃꯒꯤ ꯀꯣꯝ ꯑꯃꯒꯤ ꯃꯌꯥꯗ ꯀꯣꯛꯂꯝꯕ ꯃꯔꯨꯝꯒ ꯂꯥꯏꯖꯤ ꯏꯔꯣꯜꯅꯨꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯂꯥꯏꯔꯦꯟ ꯃꯆꯥ ꯈꯔꯕꯨ ꯂꯦꯝꯂꯩ ꯉꯥꯅꯤ ꯈꯟꯗꯨꯅ ꯑꯅꯤꯁꯤꯅ ꯃꯕꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗ ꯍꯦ ꯇꯣꯡꯗꯨꯅ ꯆꯤꯟꯖꯥꯛ ꯀꯥꯝꯃꯤ ꯃꯇꯤꯛ ꯂꯥꯎꯏ ꯃꯇꯤꯛ ꯂꯥꯏꯔꯦꯟ ꯃꯆꯥ ꯆꯥꯔꯨꯕꯅ ꯃꯗꯨꯒꯤ ꯆꯩꯄꯤ ꯆꯩꯊꯦꯡ ꯐꯪꯕꯅꯤꯀꯣ ꯏꯄꯥꯔꯤ ꯈꯝꯕꯇꯣꯟ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯅ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ
Mawa haitana dana ma songlei. Ima adudi kari kamdauba makhoi anigi awabase kamdauna kokani. Matamduda ima mana haire. Laibagna lairien saraga thadou cheng hai lei yaurga makhoina khangdaduna langjakhibado kokpinaba nongalamdai amam ngan chindaramdai turel agi tutup nopuk haram pangmo maikeida olaga chingu chaktak tamtho matamduda makhoi anigi awaba pumnama kokani khamaton hotnaba kalle chingu laidagi mateng niba hai laina chale lairabasu athoiba tangmane chingu laina mabu matik mayada wahalabasu magi mateng pangnaba aduma machi lengdena magi dama adumak lei haibase ngasigi numidang sigi thaudoksina takle khamatona makhatana ha palem imai bema khoimom laide ma napari sena khaina han biganu pikap mirau khol ta han biganu sana loksaw turel sida napari ekhoidi apang mane hingdaba yadabanina taibang sinsuba silam pangba lakpane awana ta han biganu chaibi chetheng pibi ganu napari namom aikhoibu nabuk thoki taibang apang mani khanna nungsibiyo asi haiga mahak mamit ani do usinna milu ani da tarang laija ihaure adubu khamboto na haibadugi pakhumde hoi mai haida ima madi mamit uhalamaga samai leiduna haujikti chatkra khamboton su usilama mamit ani do tamna pangthore nobo iba pakatna khamboto kari phawi na sada khamboto wakhal nungaitana kashu toroi tanabo phagani makhoi ani se kamaina phadoino ani sina lairen macha amadi marum charure aduna ni ani se lindawna mathek nairiba as lawmal he okhak thibong che makhoi ani sidi sakta sing sidi yare tanabo haujikti makhoi do onsilaga chawgadaba nate makhoi ani gi awana se koknaba haujikma mathau mungama pangdradi yadre tanabo nang makhoi ani se senaram nathanda senaba nungaitraga ai ta ajit kauruge tumba hogdoklamge wara suwana ani se ona thoina khanglasana nobo khambaton gi waduda tabadu swailawe khambaton ajitbu tumba hogdoklure aduga makhoi ani do tomba amadi maimu bu sangwai duna sinarame ajiti ani duna tawribado mama pok ngaitegi amukta su udriba kaubunina pakatpa phawe thibong lawbase phatti phattaba jane wakhalda akiba marak aduda masada phawe nobo amadi ajitta cheksinna sangwaina sinaramlaga khamato latel ama pai koksit ama fiyan ama fijoloi maiba amagi saklonda thau pangnaba ima mana hairambagi matungina khamatondu chenglei hai thire numidangduda khubak ahumla khuduna niyom kaidanaba pungjana yadrasu numidangi matamduda hailesingdo khubak ahumla khuduna haudoklaba matung heklamme aduga mathanta latenduga sana lokchaw turelgi ichel nopuk thangba maike idomda turel larimbi imagi lephau tungina ani dugi koktok chamthoknaba polam singdo thadoknaba lai masada thoina akiba phaude kibudi kiribane ahing mamai oirapa matamduda mathanda mafamdu tana laklibado adubu akiba puma thadoktuna tawdaba yadaba mathawni khan ma sinpangba lai makhoigi thaba suminnariba mamanaba singdugi yabi thawaitadi kangi khan nong marak aduda lamdubu koliba laining thau laimbi singdo pukningda chingsillaga yangdau lambiduda lai tawgadoriba sinta singchinaga marolama mi ani subasu yada madom lai ma nongo nungsido aing mamark aduda maiba amana tawbu thabak ado panglage haiduna lai akangbu nana maning makha tamna nungsit ki saw marakta lengling chatuna kenboi kendaboi khangli haina lepa leitana ture leiba domda lai ngasai gi lairendugi sathokum leiba domda lai mafam adu ek yoba magi tu hausingdo chap yungba haurakle akoi bituda koyeng yeng soro lawba u akangba una wana lakta karigumba lengling chatba sahum kaya tatana phawba horakle damukti atiada khakpa lawbugi mukholsu taba horakle atiagi maike khudingda mamit phakle
ꯉꯥꯡꯀꯨꯞꯄꯒꯤ ꯃꯉꯥꯜꯅ ꯑꯇꯤꯌꯥꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯂꯕ ꯂꯤꯁꯤꯡ ꯊꯥꯟꯕꯗꯧꯅ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯗꯣ ꯄꯥꯡꯅꯕ ꯃꯥꯁꯨ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯗꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯊꯥꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯁꯨꯛꯄ ꯑꯃꯝꯕ ꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯀꯌꯥꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯑꯀꯤꯕ ꯀꯧꯕ ꯃꯥꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯤ꯫ ꯑꯀꯤꯕꯅ ꯃꯄꯥꯜ ꯁꯥꯕꯒꯨꯝ ꯁꯥꯔꯤ꯫ ꯈꯝꯕꯇꯣꯟꯅ "ꯍꯦ ꯇꯨꯕꯤ ꯂꯥꯏꯔꯦꯟ, ꯑꯄꯪꯕ ꯇꯥꯏꯕꯪ ꯅꯄꯥꯔꯤꯁꯤꯡꯅ ꯆꯤꯡꯎ ꯅꯀꯥꯏꯐꯝꯗ ꯈꯪꯗꯕꯗꯒꯤ ꯂꯪꯖꯕ ꯆꯤꯡꯎ ꯅꯀꯥꯏꯐꯝꯗ ꯈꯨꯔꯧ ꯄꯣꯔꯧ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯄꯥꯔꯤ ꯇꯥꯏꯕꯪꯁꯤꯡꯕꯨ ꯑꯋꯥ ꯇꯨꯔꯦ ꯏꯔꯦ ꯆꯦꯜꯍꯟꯕꯤꯔꯅꯨ꯫ ꯑꯄꯪꯕ ꯇꯥꯏꯕꯪꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ"꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯂꯩꯋꯥꯃꯛꯇꯕꯨ ꯁꯣꯟ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯃꯥꯕꯨ ꯇꯥꯏꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯍꯥꯡꯀꯣꯛꯅ ꯈꯣꯡꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜꯒꯨꯝ ꯂꯥꯏꯔꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯕꯨꯛꯅ ꯃꯊꯥꯅ ꯁꯤꯠ ꯁꯤꯠꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ, ꯑꯀꯪꯕ ꯎꯅꯥ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡꯗꯨꯒ ꯏꯇꯤꯟꯅꯅ ꯃꯈꯣꯜ ꯑꯃꯁꯨ ꯏꯔꯣꯏꯅꯗꯨꯅ ꯆꯠꯂꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯕꯁꯨ ꯈꯝꯕꯇꯣꯟ ꯃꯥꯒꯤ ꯂꯥꯏꯃꯤꯠꯇꯨꯅꯗꯤ ꯆꯥꯎꯈ꯭ꯔꯕ ꯃꯔꯥꯡ ꯃꯔꯥꯡꯕꯗꯧꯅ ꯇꯧꯕ ꯃꯕꯨꯛ ꯃꯊꯥꯗꯅ ꯀꯣꯔꯤ ꯆꯦꯟꯕ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜ ꯉꯥꯛꯉꯝꯒꯗꯕ ꯂꯥꯏꯔꯦꯟ ꯆꯤꯔꯣꯡ ꯄꯥꯟꯕꯗꯣ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯥꯅ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯀꯪꯐꯥꯜ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯄꯗꯣ ꯃꯥꯒꯤ ꯂꯥꯏꯃꯤꯠ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯂꯥꯏꯔꯦꯟꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯆꯥꯈꯤꯕꯒꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯈꯤ ꯀꯥꯝꯗꯨꯅ ꯂꯥꯛꯑꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯇ꯭ꯔꯤꯛ ꯂꯥꯎꯉꯩ ꯂꯥꯏꯔꯦꯟꯗꯨꯅ ꯑꯁꯪꯕ ꯃꯆꯨ ꯑꯣꯏ ꯅꯥꯄꯨ ꯃꯆꯨ ꯑꯣꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯥꯡꯂꯒ ꯃꯉꯛꯇꯨꯅ ꯊꯥꯡꯒꯠꯂꯒ ꯈꯝꯕꯇꯣꯟꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯌꯦꯡꯗꯨꯅ ꯐꯨꯠ 5ꯒꯤ ꯆꯥꯡꯗ ꯑꯅꯤꯗꯣ ꯂꯥꯞꯇꯛꯅꯅ ꯂꯩ꯫ ꯂꯥꯏꯔꯦꯟꯗꯨꯗꯤ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯦ꯫ ꯃꯌꯥꯗꯒꯤ ꯃꯩꯕꯨꯜ ꯃꯩꯔꯤꯛ ꯃꯆꯥ ꯈꯔꯁꯨ ꯄꯥꯏꯊꯣꯔꯛꯂꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯁꯪꯇꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯥꯎꯕꯒꯤ ꯃꯩꯅ ꯆꯥꯛꯂꯕ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯂꯥꯏꯑꯣꯏꯕꯗꯨꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯧꯒꯤ ꯈꯝꯕꯇꯣꯟꯅ "ꯍꯦ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯃꯁꯣꯡ ꯀꯥꯡꯕꯤꯒꯅꯨ, ꯅꯍꯟꯐꯝꯗ ꯍꯜꯂꯣ, ꯅꯇꯦꯐꯝꯗ ꯇꯦꯔꯣ꯫ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯅꯄꯥꯔꯤ ꯉꯥꯛꯅꯤ꯫ ꯌꯦꯠꯅ ꯂꯩꯕ ꯄꯔꯩꯅ ꯑꯣꯏꯗ ꯍꯜꯂꯕꯅꯤ, ꯑꯣꯏꯗ ꯂꯩꯕ ꯄꯔꯩꯅ ꯌꯦꯠꯇ ꯍꯜꯂꯕꯅꯤ꯫ ꯍꯦ ꯇꯨꯕꯤ ꯅꯁꯣꯡ ꯀꯥꯡꯕꯤꯅꯨ, ꯃꯔꯩ ꯃꯔꯥ ꯇꯧꯕꯤꯅꯨ, ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯤꯔꯅꯨ"꯫ ꯈꯝꯕꯇꯣꯟꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯥꯏꯔꯦꯟ ꯑꯗꯣ ꯁꯛꯐꯝ ꯑꯃꯗ ꯑꯣꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟꯗꯨ ꯁꯛꯐꯝ ꯑꯃꯗ ꯍꯟꯖꯤꯟꯈꯤ꯫ ꯑꯁꯥꯎꯕ ꯄꯨꯝꯕ ꯀꯣꯛꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯆꯨ ꯍꯣꯡꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟꯗꯨꯒꯤ ꯃꯁꯛ ꯃꯆꯨ ꯑꯣꯜꯂꯛꯄꯗ ꯇꯨꯕꯤ ꯃꯁꯣꯡ ꯀꯥꯡꯂꯝꯕꯗꯣ ꯀꯥꯡꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯏꯔꯦꯟꯗꯨꯅ ꯑꯁꯥꯎꯕ ꯍꯦꯛ ꯅꯦꯝꯊꯈꯤꯕꯒ ꯇꯣꯝꯕꯒ ꯃꯥꯏꯃꯨꯒꯗꯣ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯦ꯫ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯉꯝꯕ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯈꯠꯂꯝꯕ ꯂꯣꯏꯅꯃꯛ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯦ꯫ ꯃꯁꯥ ꯃꯎ ꯍꯥꯀꯠꯆꯔꯝꯕ ꯇꯞꯅ ꯇꯞꯅ ꯀꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯐꯔꯛꯄ ꯎꯕꯗ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯈꯝꯕꯇꯣꯟꯅ ꯈꯣꯏꯔꯝꯂꯤꯕ ꯂꯥꯏꯗꯣ ꯃꯥꯏ ꯄꯥꯛꯂꯦ꯫ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤꯅ ꯃꯍꯩ ꯌꯥꯟꯕꯅ ꯍꯧꯖꯤꯛꯇꯤ ꯑꯅꯤꯁꯤꯒꯤ ꯇꯥꯏꯕꯪ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯤꯕꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯝꯕꯇꯣꯟ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯒꯅꯤ꯫ ꯃꯑꯣꯡ ꯇꯥꯔꯝꯃꯣꯏ, ꯃꯔꯤꯟ ꯆꯨꯝꯂꯝꯂꯣꯏ꯫ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯏꯃꯨ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯨꯛ? ꯈꯝꯕꯇꯣꯟꯗꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯟꯅ ꯂꯥꯏꯔꯦꯟꯗꯨꯒꯤ ꯄꯥꯡꯂꯤꯕ ꯃꯃꯤꯠꯇꯨꯒ ꯃꯥꯒꯤ ꯂꯥꯏꯃꯤꯠ ꯄꯥꯡꯂꯤꯕ ꯅꯨꯡꯒꯤ ꯃꯤꯠꯇꯨꯒ ꯑꯅꯤꯗꯣ ꯃꯤꯆꯥꯟꯅꯔꯦ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯤꯠꯇ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯈꯤꯕ ꯈꯔ ꯎꯍꯜꯂꯝꯃꯤ꯫ ꯁꯥꯡꯂꯕ ꯆꯍꯤ 30 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯤꯑꯣꯏ ꯈꯔ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯗ ꯂꯣꯡ ꯈꯣꯜꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯈꯔꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯃꯦꯔꯥ ꯊꯥꯅ ꯂꯣꯏꯔꯝꯗꯥꯏ ꯍꯤꯌꯥꯡꯒꯩ ꯊꯥꯅ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯈꯨꯟꯒꯤ ꯌꯥꯍꯧ ꯉꯟꯕ ꯅꯍꯥ ꯈꯔꯅ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜꯒꯤ ꯉꯥ ꯌꯥꯝꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯦꯝꯂꯩ ꯉꯥ ꯇꯥꯟꯕ ꯂꯥꯛꯄꯗ ꯏꯁꯤꯡ ꯏꯋꯥꯏ ꯏꯅꯤꯜꯅ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯆꯦꯟꯕ ꯃꯇꯝꯗꯨꯗꯅꯤ꯫ ꯁꯖꯤꯛ ꯊꯕꯥ ꯁꯤꯟꯅꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯅꯍꯥ ꯈꯔꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯤꯉꯩ ꯉꯥ ꯃꯌꯥꯝ ꯑꯃ ꯆꯣꯡꯕ ꯍꯣ ꯐꯟꯕ ꯍꯣ ꯂꯥꯏꯖ ꯏꯔꯣꯜꯗꯨꯡꯗꯨꯗ ꯂꯦꯝꯂꯩ ꯉꯥꯁꯤꯡꯗꯣ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯂꯩ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯏꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝꯁꯤꯗ ꯈꯨꯃꯟ ꯃꯇꯝꯅ ꯂꯣꯏꯔꯛꯄ ꯃꯉꯥꯡ ꯃꯇꯝꯁꯨ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯃꯥꯁꯨ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯇꯞꯅ ꯇꯞꯅ꯫ ꯑꯗꯨꯕꯨ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯃꯥꯅ
ꯂꯥꯏꯖ ꯏꯔꯨꯜ ꯇꯨꯡꯗꯨꯗ ꯃꯊꯤ ꯐꯣꯡꯕꯗꯨ ꯂꯦꯝꯂꯩ ꯉꯥ ꯐꯥꯅꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡꯗꯨꯗꯤ ꯈꯪꯗꯦ ꯂꯥꯏꯔꯦꯟ ꯃꯥꯅ ꯃꯊꯤ ꯐꯣꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥ ꯀꯌꯥꯁꯨ ꯂꯦꯝꯂꯩ ꯉꯥ ꯃꯔꯛ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯂꯥꯛꯏ ꯉꯥꯁꯨ ꯂꯥꯏꯔꯦꯟ ꯃꯆꯥꯁꯤꯡꯗꯨꯁꯨ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯏꯄꯥꯛ ꯏꯌꯥꯏꯗꯨꯗ ꯏꯃꯨ ꯈꯣꯡꯒꯥꯎꯅꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ ꯇꯨꯔꯦꯜ ꯇꯨꯊꯨꯞ ꯂꯥꯟꯅ ꯂꯥꯟꯅ ꯂꯥꯏꯔꯦꯟꯗꯨꯒꯤ ꯃꯊꯤ ꯐꯣꯡꯂꯛꯄ ꯃꯇꯝ ꯂꯦꯝꯂꯩ ꯃꯌꯥꯝ ꯑꯃꯁꯨ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯨꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ ꯂꯦꯝꯂꯩ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯊꯤ ꯐꯣꯡꯕꯗ ꯂꯥꯏꯔꯦꯟꯁꯨ ꯌꯥꯎꯔꯛꯂꯤ ꯍꯥꯏꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯗꯨꯗꯤ ꯈꯪꯂꯝꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯃꯝ ꯉꯥꯟꯁꯤꯟꯅꯔꯛꯄꯗꯥꯏꯗ ꯈꯨꯟꯖꯥꯁꯤꯡꯗꯨ ꯈꯪꯗꯕꯅꯤꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯨꯗꯒꯤ ꯇꯨꯡꯍꯟꯕꯤ ꯀꯧꯕꯤ ꯂꯦꯝꯂꯩ ꯉꯥ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯔꯦꯟ ꯃꯆꯥ ꯈꯔꯁꯨ ꯂꯦꯝꯂꯩ ꯉꯥꯁꯤꯡꯗꯨꯒ ꯏꯔꯣꯏꯅꯅ ꯐꯥꯔꯦ ꯑꯃꯝ ꯉꯥꯟꯁꯤꯟꯅꯔꯛꯄꯗ ꯁꯤꯠꯄ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯗ ꯆꯣꯛꯊꯔꯕ ꯈꯨꯟꯖꯥꯁꯤꯡꯗꯣ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯍꯥꯏꯅ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯦ ꯅꯣꯡ ꯉꯥꯜꯂꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯣ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯉꯥ ꯈꯧꯖꯥꯎꯁꯤꯡꯗꯣ ꯃꯌꯨꯝꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯂꯦꯝꯂꯩ ꯉꯥꯁꯤꯡꯗꯣ ꯃꯈꯣꯏ ꯃꯁꯦꯟ ꯍꯔꯥꯎꯗꯨꯅ ꯊꯣꯡꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯂꯦꯝꯂꯩ ꯉꯥꯁꯤꯡꯗꯣ ꯊꯣꯡꯗꯨꯅ ꯆꯥꯕꯗꯒꯤꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯨꯡꯍꯟꯕꯤ ꯊꯣꯡꯕ ꯆꯥꯔꯨꯕ ꯈꯨꯟꯖꯥꯁꯤꯡꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯂꯣꯏꯅ ꯏ ꯑꯣꯗꯨꯅ ꯁꯤꯈꯤ ꯑꯁꯨꯝꯅ ꯇꯨꯡꯍꯟꯕꯤ ꯑꯃꯗꯤ ꯂꯥꯏꯔꯦꯟ ꯃꯆꯥ ꯆꯥꯔꯨꯕꯗꯒꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯊꯨꯝꯅ ꯆꯥꯛꯇꯨꯅ ꯑꯋꯥꯕ ꯅꯪꯍꯧꯏ ꯅꯨꯃꯤꯠꯇꯨꯁꯨ ꯇꯟꯅꯕ ꯅꯨꯃꯤꯠ ꯂꯥꯏꯒꯤ ꯏ ꯈꯨꯗꯦꯡ ꯂꯩꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕꯅ ꯇꯨꯔꯦꯜꯗꯒꯤ ꯐꯥꯔꯨꯕ ꯂꯦꯝꯂꯩ ꯉꯥꯗꯣ ꯆꯥꯔꯨꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯣ ꯊꯋꯥꯏ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯀꯟꯕ ꯃꯐꯝ ꯑꯣꯏꯕꯅ ꯀꯌꯥꯗ ꯂꯥꯏꯅ ꯃꯊꯣꯡ ꯈꯪꯗꯅ ꯂꯦꯝꯂꯩ ꯉꯥ ꯈꯔ ꯆꯥꯔꯨꯕꯗꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤ ꯑꯁꯨꯝꯅ ꯂꯦꯝꯂꯩ ꯉꯥ ꯆꯥꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯋꯥꯏꯅ ꯇꯟꯅꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯈꯨꯗꯤꯡꯗ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯅꯣꯡꯆꯨꯞ ꯍꯥꯔꯪ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯏꯟ ꯆꯤꯡꯏ ꯂꯣꯡ ꯈꯣꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕꯅ ꯍꯥꯏꯅꯩ ꯄꯨꯟꯅ ꯃꯈꯣꯏ 19ꯅ ꯁꯤꯈꯤꯕꯗꯣ ꯃꯈꯣꯏ 19ꯁꯤꯅ ꯇꯨꯔꯦꯜꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯑꯀꯣꯏꯕꯗꯨꯗ ꯇꯟꯅꯕ ꯅꯨꯃꯤꯠ ꯊꯕꯥꯟꯗ ꯃꯊꯤ ꯐꯣꯡꯏ ꯑꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯏꯗꯦ ꯇꯟꯅꯕ ꯅꯨꯃꯤꯠꯇ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯗ ꯀꯔꯤꯒꯨꯝꯕ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯒ ꯆꯥꯔꯨꯕ ꯇꯥꯔꯕꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯒꯜꯂꯤ ꯇꯨꯔꯩ ꯏꯔꯩ ꯆꯦꯟꯒꯜꯂꯤ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯗꯤ ꯑꯆꯝꯕ ꯇꯨꯔꯦꯜ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯗꯨꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯋꯥꯈꯣꯡ ꯂꯥꯏꯔꯦꯟꯗꯨꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯤꯡꯁꯦꯟ ꯀꯥꯡꯂꯣꯟ ꯊꯥꯟꯕꯒꯨꯝ ꯈꯝꯕꯇꯣꯟꯒꯤ ꯃꯐꯝꯗ ꯌꯦꯡꯍꯜꯂꯤ ꯈꯝꯕꯇꯣꯟ ꯃꯥꯒꯤ ꯂꯥꯏꯃꯤꯠꯇ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡ ꯎꯔꯨꯕ ꯃꯇꯝꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯏ ꯍꯧꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯦꯛ ꯈꯔ ꯎꯍꯜꯂꯝꯂꯒ ꯂꯥꯏꯔꯦꯟꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯇꯝ ꯑꯃꯗꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯈꯔꯁꯨ ꯎꯍꯟꯕ ꯍꯧꯔꯛꯂꯦ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯔꯣꯜꯅꯨꯡꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯁꯤꯟꯃꯤ ꯈꯔ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯒ ꯆꯥꯔꯨꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯤꯅ ꯇꯥꯈꯤꯕ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯃꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯥꯕ ꯃꯗꯨ ꯎꯔꯨꯕꯗ ꯈꯝꯕꯇꯣꯟ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯗꯣꯝ ꯇꯛꯁꯤ ꯁꯣꯟꯖꯩ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯁꯦ ꯁꯣꯏꯗ꯭ꯔꯦ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯑꯩꯒꯤ ꯃꯤꯠꯇ ꯍꯧꯈꯤꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃꯗꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯜꯂꯦ ꯑꯀꯤꯕꯒꯤ ꯁꯥꯖꯠꯅ ꯄꯤꯛ ꯊꯜꯂꯕ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡꯅ ꯂꯩ ꯄꯔꯦꯡ ꯂꯦꯡꯕꯒꯨꯝꯅ ꯇꯞꯅ ꯇꯞꯅ ꯂꯦꯡꯕ ꯍꯧꯔꯛꯂꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯅ ꯊꯧꯗꯣꯛꯁꯤꯡꯁꯤ ꯊꯣꯛꯇꯅꯕ ꯍꯣꯠꯅꯒꯅꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯀꯥꯟꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯑꯩꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯇ ꯇꯨꯕꯤ ꯂꯥꯏꯔꯦꯟꯁꯤꯅ ꯎꯍꯜꯂꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯑꯁꯤ ꯈꯜꯂꯨꯕꯗ ꯈꯝꯕꯇꯣꯟ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯇꯨꯕꯤ ꯂꯥꯏꯔꯦꯟꯗꯨꯁꯨ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯆꯥꯔꯒ ꯇꯥꯏꯕꯪ ꯑꯄꯪꯕꯁꯤꯡꯕꯨ ꯉꯥꯛꯄꯤꯔꯝꯂꯒ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜꯂꯣꯝꯗ ꯀꯨꯝꯊꯈ꯭ꯔꯦ ꯂꯥꯏꯔꯦꯟꯗꯨꯅ ꯂꯥꯏꯖ ꯏꯔꯨꯜꯅꯨꯡꯗ ꯀꯨꯝꯊꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯍꯦꯛ ꯐꯪꯕꯒ ꯈꯝꯕꯇꯣꯟ ꯁꯃꯥꯏ ꯂꯩꯗꯨꯅ ꯈꯣꯂꯥ ꯂꯩꯕꯗꯣꯝꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯈꯣꯡꯗꯣ ꯍꯦꯛ ꯊꯥꯡꯕ ꯍꯧꯕꯒꯅꯤ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯊꯥꯡꯂꯝꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡꯗꯣ ꯆꯞ ꯂꯦꯞꯄꯦ ꯃꯤꯔꯕ ꯍꯨꯏꯁꯦꯜꯒꯤ ꯃꯈꯣꯜꯗꯣ ꯀꯗꯣꯝꯗꯒꯤ ꯈꯣꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯝꯕꯇꯣꯟ ꯃꯅꯥꯗꯣ ꯊꯥꯡꯀꯠꯂꯒ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯅꯥꯗꯣ ꯇꯥꯗꯣꯏꯒꯤ ꯍꯣꯠꯅꯔꯤꯉꯩ ꯑꯃꯨꯛ ꯃꯤꯔꯕ ꯄꯨꯛꯅꯤꯡ ꯍꯨꯟꯅ ꯅꯨꯡꯁꯤꯔꯕ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯜꯗꯨ ꯇꯥꯅ ꯇꯥꯅ ꯃꯤ ꯆꯠꯄꯒꯤ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯑꯦ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯤꯠꯇ ꯅꯨꯄꯤ ꯑꯃꯒꯤ
ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯟꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯃꯃꯤꯠꯇ ꯎꯔꯦ꯫ ꯅꯨꯄꯤꯗꯨ ꯀꯔꯝꯅ ꯎꯔꯤꯕ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯉꯥꯟꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯐꯪꯗ꯭ꯔꯕ ꯃꯐꯝꯗꯨꯗ ꯃꯁꯥꯒꯤ ꯂꯥꯏꯃꯤꯠ ꯊꯧꯕ ꯇꯤꯟꯄꯨ ꯂꯥꯏꯄꯨꯕꯒꯤ ꯅꯨꯡꯁꯤꯠ ꯑꯃ ꯃꯁꯥꯗ ꯁꯥꯒꯣꯟꯅꯗꯨꯅ ꯃꯩꯉꯥꯜ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯐꯪꯂꯨꯗ꯭ꯔꯒꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯅꯨꯡꯁꯤꯠꯇꯨꯅ ꯑꯃꯝꯕꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯔꯤꯕꯗꯣ ꯎꯔꯛꯂꯤꯕꯅꯤ꯫ ꯈꯝꯕꯇꯣꯟ ꯄꯨꯛꯅꯤꯡꯗ ꯈꯜꯂꯦ, ꯃꯐꯝꯁꯤꯗ ꯂꯥꯛꯉꯩꯗꯒꯤ ꯅꯨꯄꯤꯁꯤꯅ ꯑꯃꯗꯤ ꯍꯨꯏꯁꯦꯜꯒꯤ ꯃꯈꯣꯜꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯣꯏꯕ ꯅꯥꯏꯗꯕ ꯄꯥꯎꯈꯣꯡ ꯀꯌꯥ ꯆꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯃꯩꯁꯤꯗ ꯁꯤꯔꯒ ꯁꯤ, ꯆꯪꯂꯒ ꯆꯪ, ꯑꯩ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯑꯩꯅ ꯑꯁꯨꯝꯅ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯂꯩꯒꯅꯤ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯗꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯤꯔꯦꯞ ꯂꯧꯔꯤ꯫ ꯉꯁꯤꯗꯤ ꯃꯥ ꯃꯁꯥꯗ ꯊꯣꯏꯅ ꯑꯀꯤ ꯑꯈꯪ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛꯁꯦ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯈꯝꯕꯇꯣꯟ ꯑꯀꯤꯕ ꯊꯥꯗꯣꯛꯂꯦ꯫ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨ ꯌꯦꯡꯂꯒ ꯈꯝꯕꯇꯣꯟꯅ ꯂꯥꯎꯔꯦ, ꯍꯥꯏꯌꯨ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯃꯝꯕꯗ ꯑꯊꯦꯡꯕꯗ ꯅꯗꯣ ꯃꯐꯝꯁꯤꯗ ꯆꯠꯇꯥꯕꯤ, ꯑꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ? ꯀꯔꯤ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯒꯦ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯒꯤ ꯏꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯅ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯂꯥꯎꯔꯛꯄ ꯅꯨꯄꯤꯗꯨ ꯊꯧꯁꯥ ꯋꯥꯁꯥꯗ ꯃꯥꯅ ꯉꯥꯡꯂꯤꯁꯤꯡꯗꯣ ꯇꯥꯔꯤꯔꯥ ꯇꯥꯗ꯭ꯔꯤꯔꯥ ꯃꯊꯣꯡ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯏꯗꯣ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯃꯗ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯈꯝꯕꯇꯣꯟꯁꯨ ꯈꯪꯗ꯭ꯔꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯟꯅꯔꯦ꯫ ꯅꯨꯄꯤꯗꯨꯁꯨ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯉꯤ꯫ ꯈꯝꯕꯇꯣꯟꯁꯨ ꯑꯗꯨꯃꯛ ꯅꯨꯄꯤꯗꯣ ꯐꯪꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯥꯟꯅꯔꯦ꯫ ꯑꯆꯨꯝꯕ ꯑꯃꯒꯤꯗꯃꯛ ꯑꯀꯤꯕ ꯅꯥꯊꯩꯔꯝ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯈꯝꯕꯇꯣꯟ ꯀꯅꯥꯁꯨ ꯅꯥꯆꯨꯡꯂꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯂꯣꯟꯗ ꯌꯥꯎꯗꯨꯅ ꯂꯩꯕ ꯂꯥꯏꯗꯨꯅ ꯉꯁꯤꯗꯤ ꯃꯥꯕꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯂꯦ꯫ ꯑꯆꯨꯝꯕ ꯈꯪꯅꯕ ꯅꯨꯄꯤꯁꯤꯒꯤ ꯋꯥꯔꯤ ꯍꯨꯏꯁꯦꯜ ꯈꯣꯡꯕꯁꯤꯒꯤ ꯃꯔꯝ ꯈꯨꯗꯤꯡꯃꯛ ꯃꯆꯥ ꯈꯥꯏꯅ ꯉꯁꯤꯗꯤ ꯈꯪꯂꯒꯦ꯫ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯃꯥꯡ ꯊꯥꯅ ꯂꯦꯞꯇꯅ ꯑꯁꯣꯡꯕ ꯇꯨꯔꯦꯜꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯦ꯫ ꯃꯥꯁꯨ ꯑꯗꯨꯃꯛ ꯇꯨꯡꯌꯥꯟ ꯇꯝꯅ ꯏꯟꯅꯔꯦ꯫ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯃꯁꯥꯗ ꯆꯣꯛꯊꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯨꯄꯤꯗꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯂꯝꯕꯗꯒꯤ ꯈꯔ ꯁꯨꯛꯄ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯑꯃꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯍꯧꯕ ꯌꯦꯟꯊꯧ ꯃꯇꯣꯟꯗ ꯃꯥꯂꯪ ꯁꯥꯎꯟ ꯐꯪꯕꯗ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯍꯥꯏꯅ ꯍꯨꯝꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯥꯟꯅꯩ꯫ ꯅꯨꯡꯁꯤꯠ ꯃꯀꯣꯏꯅ ꯇꯨꯔꯦꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯔꯣꯠꯄ ꯑꯐꯣꯡꯕ ꯊꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯃꯃ ꯃꯥꯒꯤ ꯃꯊꯥꯗ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯃꯠꯇ ꯑꯣꯏꯅ ꯏꯇꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯈꯦꯠꯅꯕꯕꯨ ꯈꯟꯗꯣꯛꯁꯤ ꯀꯔꯥꯏꯅꯣ? ꯈꯟꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯇꯨꯃꯤꯟ ꯃꯁꯥꯗꯣ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥ ꯇꯨꯃꯤꯟꯅ ꯂꯩꯖꯔꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯂꯥꯡꯉꯤ꯫ ꯃꯗꯣ ꯋꯥꯍꯪꯂꯤꯁꯤꯡꯅꯤ꯫ ꯂꯣꯠꯈꯤꯕ ꯃꯥꯡꯈꯤꯕ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯐꯅ ꯂꯣꯠꯁꯅꯨ, ꯐꯅ ꯃꯥꯡꯁꯅꯨ, ꯅꯨꯄꯤꯗꯨꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯄꯨꯊꯣꯛꯀꯅꯤ꯫ ꯈꯝꯕꯇꯣꯟ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤ ꯅꯨꯡꯂꯣꯟꯗ ꯁꯥꯗꯣꯛꯇꯨꯅ ꯂꯩꯕ ꯂꯥꯏꯗꯨꯗ ꯍꯟꯖꯔꯛꯏ, ꯍꯥꯏꯖꯔꯛꯏ ꯏꯆꯦꯟ ꯈꯣꯡꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯥ ꯄꯨꯛꯅꯤꯡꯗ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯗꯣ ꯋꯥꯍꯪꯂꯤꯁꯤꯡ ꯍꯪꯂꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯍꯪꯂꯤ꯫ ꯂꯣꯠꯇꯨꯅ ꯂꯩꯕ ꯋꯥꯐꯝ ꯑꯃꯕꯨ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯉꯝꯅꯃꯛ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯑꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯡꯂꯣꯟꯗ ꯂꯩꯕ ꯃꯥꯒꯤ ꯃꯁꯥꯗ ꯀꯥꯏꯗꯣꯡꯂꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯃꯃꯤꯠꯇ ꯍꯦꯟꯅ ꯃꯉꯥꯜ ꯑꯃ ꯐꯨꯗꯣꯛꯍꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠꯇꯨꯗ ꯅꯨꯄꯤꯗꯨ ꯎꯍꯜꯂꯦ꯫ ꯂꯩꯕꯥꯛ ꯂꯩꯔꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕ ꯅꯨꯄꯤꯗꯣ ꯆꯔꯩ ꯐꯤꯃꯨꯁꯦ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕꯅ ꯄꯨꯝꯊꯔꯛꯄ ꯍꯧꯔꯛꯄ, ꯇꯤꯟꯅ ꯆꯥꯊꯣꯛꯄ ꯈꯔꯝꯕꯤꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯕ ꯂꯩꯕꯥꯛ ꯂꯩꯔꯣꯜꯅꯨꯡꯗ ꯄꯠꯊ ꯄꯨꯝꯊꯍꯟꯕ ꯉꯝꯕ ꯃꯍꯤꯛ ꯃꯇꯥꯡꯁꯤꯅ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯑꯣꯏꯔꯛꯄꯒꯤ ꯇꯞꯅ ꯇꯞꯅ ꯎꯟꯁꯥ ꯄꯨꯝꯕꯅ ꯂꯩꯕꯥꯛ ꯑꯣꯜꯂꯛꯄ, ꯁꯔꯨ ꯄꯣꯂꯥꯡꯅ ꯍꯛꯆꯥꯡꯗꯨꯒꯤ ꯂꯩꯇꯦꯡ ꯑꯣꯏ꯫ ꯅꯨꯄꯤꯗꯨꯅ ꯂꯩꯕꯥꯛ ꯂꯩꯔꯣꯜꯅꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯥꯒꯤ ꯃꯤꯠꯁꯅꯥꯗꯨꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯤ꯫ ꯈꯝꯕꯇꯣꯟ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯕꯁꯨ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯥ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯂꯥꯟ ꯃꯇꯝꯗ ꯄ꯭ꯂꯦꯟ ꯀꯥꯏꯈꯤꯕꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯂꯩꯕ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤꯁꯤꯒꯤ ꯃꯐꯝ ꯑꯣꯏꯔꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ
ꯅꯝꯐꯨꯗ ꯃꯥꯒꯤ ꯃꯣꯡꯐꯝ ꯑꯣꯏꯍꯟꯕꯤꯈ꯭ꯔꯕ ꯃꯐꯝꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯍꯥꯛ ꯈꯪꯉꯤ ꯅꯨꯄꯤꯁꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤ ꯈꯝꯕꯇꯣꯟ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛꯅ ꯀꯨꯌꯣꯝ ꯑꯣꯏꯔꯕꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯂꯩꯇꯦ ꯐꯔꯤꯔꯥ ꯐꯠꯇ꯭ꯔꯤꯔꯥ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯤ ꯅꯣꯡꯂꯩꯅꯤ ꯅꯨꯡꯁꯤꯠꯅꯤ ꯃꯁꯛ ꯃꯑꯣꯡ ꯅꯥꯏꯗꯕ ꯍꯥꯞꯂꯨꯕ ꯄꯥꯇ꯭ꯔ ꯈꯨꯗꯤꯡꯗ ꯏꯁꯤꯡꯗꯧꯅ ꯁꯛꯂꯣꯟ ꯅꯥꯏꯕꯒꯨꯝ ꯊꯋꯥꯏꯁꯤꯁꯨ ꯃꯥꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯣꯛꯂꯨꯕ ꯄꯨꯡꯐꯝꯗꯨꯅ ꯑꯐ ꯐꯠꯇ ꯈꯥꯏꯗꯣꯛꯏ ꯁꯤꯃꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯅ ꯃꯉꯣꯟꯗ ꯃꯒꯨꯟ ꯂꯩꯇꯦ ꯊꯋꯥꯏꯁꯤꯗꯤ ꯅꯣꯡꯃꯅ ꯏꯁꯤꯡꯅꯤ ꯅꯣꯡꯃꯅ ꯃꯩꯅꯤ ꯅꯣꯡꯃꯅ ꯅꯨꯡꯁꯤꯠꯅꯤ ꯃꯥꯒꯤ ꯑꯔꯦꯞꯄ ꯃꯒꯨꯟ ꯂꯩꯇꯦ ꯈꯝꯕꯇꯣꯟ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯇꯨꯃꯤꯟ ꯂꯩꯕꯥꯛ ꯂꯩꯔꯣꯜꯅꯨꯡꯗꯨꯗ ꯐꯤꯕꯝ ꯀꯥꯏꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ ꯃꯐꯤ ꯃꯔꯣꯜ ꯏꯁꯦ ꯁꯦꯒꯥꯏꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯅ ꯃꯥꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯣꯏꯔꯤ ꯅꯨꯄꯤꯁꯤꯅ ꯇꯨꯃꯤꯟ ꯂꯦꯞꯄ ꯂꯩꯕ ꯎꯔꯒ ꯈꯝꯕꯇꯣꯟ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯇꯥꯅꯕ ꯍꯥꯏꯔꯦ ꯍꯥꯏꯌꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯌꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯂꯩꯐꯝ ꯑꯩꯒꯤ ꯏꯐꯝꯗ ꯈꯪꯍꯜꯂꯨ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯑꯩꯉꯣꯟꯗ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯃꯨ ꯍꯦ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯅ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯍꯥꯏꯔꯛꯄ ꯅꯨꯄꯤꯗꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯦ ꯈꯣꯟꯖꯦꯜꯗꯨ ꯏꯆꯥꯏ ꯆꯥꯏ ꯈꯣꯟꯊꯥꯡ ꯌꯩ ꯅꯥꯏꯗꯦ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯔꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯔꯝꯗ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯄ ꯂꯥꯛꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ ꯑꯩꯗꯤ ꯃꯗꯨꯒꯤ ꯊꯣꯏꯅ ꯈꯜꯂꯨꯕ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯂꯤꯁꯤꯡ ꯍꯪꯂꯨ ꯂꯥꯎ ꯅꯐꯝꯗ ꯈꯛ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯅꯪꯒꯤ ꯋꯥꯍꯩꯒꯤ ꯀꯥꯟꯅꯐꯝ ꯆꯟꯅꯐꯝ ꯂꯩꯇꯦ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤꯉꯩ ꯇꯧꯅꯤꯡꯕ ꯑꯩꯒꯤ ꯏꯅꯤꯡ ꯇꯧꯕꯗ ꯀꯅꯥꯅꯁꯨ ꯑꯌꯦꯠꯄ ꯄꯤꯕ ꯉꯝꯂꯣꯏ ꯑꯩꯅꯤ ꯃꯤꯌꯥꯝꯅ ꯃꯤꯡꯊꯣꯜ ꯄꯤꯈ꯭ꯔꯕ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯑꯩꯅꯤ ꯅꯝꯗꯨꯅ ꯃꯤꯡꯊꯣꯜ ꯄꯤꯈ꯭ꯔꯕ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯃꯆꯨ ꯁꯪꯈ꯭ꯔꯕ ꯅꯝꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯊꯛ ꯃꯒꯗꯥꯡ ꯑꯣꯜꯂꯒ ꯑꯅꯧꯕ ꯃꯤꯡꯆꯠ ꯇꯥꯟꯈ꯭ꯔꯕ ꯇꯨꯡ ꯍꯜꯂ ꯍꯜꯂꯒ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯃꯄꯥ ꯂꯥꯅ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯑꯁꯨꯛꯄ ꯃꯔꯤꯜꯗ ꯆꯠꯀꯅꯨ ꯇꯨꯡꯍꯟꯕꯤ ꯑꯩꯒꯤ ꯏꯁꯥꯏꯀꯣꯟꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯀꯤ ꯍꯪꯒꯣꯏꯅ ꯇꯨꯀꯠꯆꯅ ꯈꯟꯅꯔꯤꯕ ꯅꯝꯗꯨꯅ ꯄꯤꯗꯣꯜꯂꯕ ꯊꯋꯥꯏ ꯑꯃꯕꯨ ꯃꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯅ ꯀꯤꯅ ꯂꯧꯅꯔꯤꯕ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕꯗꯣ ꯑꯩꯅꯦ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯈꯝꯕꯇꯣꯟꯒꯤ ꯅꯥꯀꯣꯡ ꯑꯅꯤꯗ ꯁꯤꯡꯌꯥ ꯌꯩꯔꯔꯦ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯑꯅꯤꯅ ꯏꯁꯤꯡ ꯊꯥꯎꯒꯨꯝ ꯌꯥꯟꯁꯤꯟꯅꯈ꯭ꯔꯕ ꯈꯟꯗꯣꯛꯄꯗ ꯂꯨꯅ ꯊꯣꯛꯂꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕ ꯀꯗꯥꯏ ꯐꯥꯎꯕ ꯂꯥꯜꯂꯤꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯣꯛꯅꯕ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯝꯗꯨꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯃꯨꯛ ꯑꯅꯧꯕ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯁꯤꯒꯤ ꯋꯥꯀꯠ ꯇꯥꯔꯨꯕꯗ ꯈꯝꯕꯇꯣꯟ ꯅꯨꯡ ꯄꯥꯜꯂꯣꯜꯂꯦ ꯅꯨꯄꯤꯁꯤꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯗꯥꯏꯗꯅꯣ ꯑꯔꯣꯟꯕ ꯋꯥꯟꯊꯣꯛ ꯑꯃ ꯏꯔꯣꯏꯅꯗꯨꯅ ꯆꯠꯄꯗꯨ ꯃꯥ ꯎꯔꯛꯂꯦ ꯅꯨꯄꯤꯁꯤꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯃꯔꯧ ꯂꯩ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕ ꯃꯤꯡꯁꯤꯒꯤ ꯃꯔꯨꯝꯗ ꯑꯔꯣꯟꯕ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯂꯣꯠꯁꯤꯜꯂꯒ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯅ ꯆꯠꯄ ꯁꯥꯖꯠ ꯑꯃ ꯈꯪꯗꯣꯛꯄꯗ ꯌꯥꯝ ꯂꯨꯅ ꯊꯣꯛꯀꯗꯕ ꯃꯑꯣꯡ ꯑꯃꯗ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯨꯅ ꯂꯩ ꯅꯨꯄꯤꯁꯤꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯈꯝꯕꯇꯣꯟꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯝꯂꯒ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯀꯧꯕꯤ ꯆꯦꯛꯂꯥꯛꯑꯣꯜ ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯩ ꯅꯥꯊꯩꯔꯒ ꯆꯠꯈ꯭ꯔꯦ ꯈꯝꯕꯇꯣꯟ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯅꯪꯍꯧꯗꯦ ꯆꯦꯛꯂꯥꯑꯣꯟꯗꯨꯅ ꯊꯋꯥꯏ ꯆꯦꯛꯂꯥꯗꯣ ꯁꯥꯀꯞ ꯇꯣꯏꯕꯤ ꯆꯦꯛꯂꯥꯒꯨꯝ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯝꯕꯇꯣꯟ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯑꯁꯤ ꯑꯣꯏꯔꯦ ꯇꯨꯡꯍꯟꯕꯤ ꯈꯝꯕꯇꯣꯟ ꯃꯆꯤꯟꯗ ꯁꯣꯟꯕꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯇ ꯂꯩꯍꯧꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯀꯨꯏꯅ ꯄꯟꯊꯔꯨꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯊꯕꯛ ꯁꯨꯐꯝ ꯂꯩꯕ ꯈꯣꯂꯥꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯈꯣꯂꯥꯗꯨ ꯇꯝꯅ ꯂꯥꯛꯄꯗꯨꯗꯗꯤ ꯃꯥꯏꯃꯨꯒ ꯇꯣꯝꯕꯒꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯀꯣꯛꯂꯝꯂꯦ ꯅꯣꯕꯣ ꯑꯃꯗꯤ ꯑꯖꯤꯠꯁꯨ ꯅꯦ ꯇꯥꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯇꯞꯅ ꯇꯞꯅ ꯅꯣꯡꯉꯥꯜꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯗꯤ ꯍꯥꯟꯅ ꯆꯨꯕ ꯆꯥꯡꯗꯒꯤ ꯈꯔ ꯄꯥꯊꯔꯛꯂꯦ ꯏꯟꯖꯤꯅꯤꯌꯔꯒꯤ ꯇꯤꯝ ꯑꯃꯗꯤ ꯁꯤꯟꯃꯤꯁꯤꯡ ꯅꯔꯦꯁ ꯔꯥꯖꯦꯁ ꯑꯃꯗꯤ ꯂꯨꯈꯣꯏ ꯑꯍꯨꯝꯁꯨ ꯊꯕꯛ ꯁꯨꯐꯝ ꯁ꯭ꯄꯣꯠꯇ ꯂꯥꯛꯂꯒ ꯁꯦꯝꯂꯤ ꯁꯥꯔꯤꯕ
ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯇꯨꯔꯦꯜꯗꯨꯒꯤ ꯄꯥꯛ ꯆꯥꯎꯕ ꯌꯦꯡꯕ, ꯋꯥꯏꯠ ꯑꯃꯗꯤ ꯂꯦꯡ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯇꯦꯛꯅꯤꯛ ꯀꯌꯥ, ꯃꯇꯤꯛ ꯆꯥꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯄꯥꯏꯈꯠꯄ, ꯑꯦꯡꯒꯜ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯉꯥꯏ ꯐꯗꯅ ꯄꯥꯏꯈꯠꯀꯗꯕ ꯈꯣꯡꯊꯥꯡꯁꯤꯡ, JCB ꯑꯃꯅ ꯇꯨꯔꯦꯜ ꯃꯄꯥꯒꯤ ꯑꯁꯣꯡꯕꯁꯤꯡ ꯑꯗꯣ ꯐꯨꯝꯖꯤꯟꯕ ꯑꯃꯗꯤ ꯀꯣꯊꯣꯛꯏ, ꯑꯗꯨꯒ 3-4 ꯆꯪꯗꯨꯅ ꯀꯣꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯟ ꯄꯥꯋꯔ, ꯊꯥꯗꯔꯤꯕ ꯏꯟꯄꯨꯠ ꯑꯥꯎꯠꯄꯨꯠ ꯂꯣꯏꯅ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯊꯕꯛꯇꯣ ꯀꯟꯅ ꯁꯨꯔꯤꯉꯩ JCB ꯑꯃꯒꯤ ꯌꯣꯠꯀꯤ ꯀꯣꯠꯅꯕ ꯁꯔꯨꯛ ꯑꯃꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗꯨꯒꯤ ꯁꯔꯨꯛ ꯑꯃꯗ ꯀꯣꯠꯂꯨꯕ ꯃꯇꯝꯗꯗꯤ ꯑꯆꯧꯕ ꯀꯣꯝ ꯑꯃ ꯑꯣꯏꯅ ꯀꯣꯠꯂꯨꯔꯦ꯫ ꯂꯩꯕꯥꯛꯇꯣ ꯀꯤꯟꯊꯔꯛꯑꯦ꯫ ꯂꯩꯔꯥꯏ ꯃꯄꯥꯜꯗꯨꯒꯤ ꯁꯔꯨꯛꯇꯣ ꯇꯨꯔꯦꯜꯒꯤ ꯏꯄꯥꯛꯇꯨꯗ ꯂꯩꯕꯥꯛ ꯃꯈꯩ ꯇꯥꯁꯤꯜꯂꯦ, ꯏꯀꯤꯟ ꯀꯤꯟꯊꯗꯨꯅ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ JCBꯒꯤ ꯀꯣꯠꯅꯕ ꯌꯣꯠꯀꯤ ꯁꯔꯨꯛ ꯃꯇꯣꯟꯗꯣ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯍꯣꯟꯗꯣꯔꯛꯂꯒ ꯆꯤꯡꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ JCBꯗꯨ ꯖꯔ ꯖꯔ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯅ JCBꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯕꯒꯨꯝ ꯃꯌꯥꯏ ꯄꯨꯝꯕ ꯍꯦꯟꯖꯤꯟꯈꯤꯗꯨꯅ JCBꯗꯣ ꯀꯣꯝ ꯂꯩꯕ ꯑꯗꯣꯝꯗ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯑꯀꯣꯏꯕꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯁꯤꯟꯃꯤꯁꯤꯡ ꯑꯃꯗꯤ ꯔꯥꯖꯦꯁ, ꯂꯨꯈꯣꯏ, ꯅꯔꯦꯁ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯃꯤꯠꯇ ꯂꯣꯏꯅ ꯎꯏ, ꯃꯦꯟꯃꯥꯟ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯈꯣꯏꯁꯨ JCB ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯨꯝꯗ ꯆꯦꯟꯁꯤꯜꯂꯦ꯫ ꯔꯥꯖꯦꯁꯇꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯣ, ꯁꯣꯏꯗ꯭ꯔꯦꯗꯅ, ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯕ? ꯂꯥꯏꯔꯦꯜꯂ, ꯂꯤꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯑꯃꯨꯛ ꯅꯧꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯤꯕ ꯃꯁꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯅꯔꯦꯁ ꯑꯃꯗꯤ ꯂꯨꯈꯣꯏꯗꯤ ꯊꯣꯏꯅ ꯂꯥꯏꯇꯤꯟꯗ ꯊꯥꯖꯕ ꯂꯩꯇꯦ, ꯑꯗꯨꯅ JCBꯁꯤꯒꯤ ꯃꯥꯒꯤ ꯄꯥꯔꯠ ꯌꯥꯗꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯗꯅꯣ ꯁꯤꯁꯇꯦꯝ ꯑꯃꯗ ꯁꯣꯏꯗꯅ ꯐꯦꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯧꯔꯝꯃꯤ꯫ JCBꯗꯣ ꯃꯃꯥꯏ ꯆꯨꯝꯕ ꯑꯃꯗꯤ ꯀꯛꯄ ꯉꯝꯗꯅ ꯗ꯭ꯔꯥꯏꯚꯔꯗꯨ ꯀꯣꯝ ꯂꯩꯕ ꯃꯄꯥ ꯑꯗꯣꯝꯗ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯕꯗꯣ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔꯗꯣ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯗ꯭ꯔꯥꯏꯚꯔ ꯃꯁꯥꯗꯨ ꯃꯥꯒꯤ ꯊꯣꯡꯗ ꯍꯥꯡꯗꯣꯛꯂꯒ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯦ꯫ ꯑꯗꯨꯕꯨ JCBꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯁꯥꯡꯕꯗꯨꯃꯗꯤ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ JCBꯗꯣ ꯃꯥꯒꯤ ꯉꯪꯂꯝꯕ ꯃꯈꯣꯜꯗꯣ ꯆꯞ ꯂꯦꯞꯈꯤ꯫ ꯃꯐꯝꯗꯨ ꯍꯨꯝꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯉꯪꯂꯝꯕ JCBꯒꯤ ꯃꯈꯣꯜꯗꯨꯅ ꯂꯦꯞꯈ꯭ꯔꯒ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯔꯦꯁꯇꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ JCB ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯃꯌꯥꯝꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ꯫ JCB ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯆꯩꯅꯥꯗꯨꯒ ꯂꯣꯏꯅꯅ ꯏꯀꯥꯏꯕ ꯀꯩꯕ ꯃꯤꯌꯥꯝ ꯃꯥꯡꯗꯨꯗ ꯃꯃꯥꯏꯗꯣ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯌꯥꯝ ꯊꯤꯅ ꯅꯔꯦꯁꯅ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯆꯩꯔꯦ, JCB ꯊꯧꯕꯕꯨ ꯑꯗꯨꯃꯥꯏꯅ ꯊꯧꯕ꯭ꯔꯣ? ꯁꯥꯔ, ꯑꯩꯅ ꯅꯠꯇꯦ꯫ ꯍꯥꯏ, ꯅꯆꯤꯟꯗꯨ ꯈꯨꯝꯅꯨ, ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯅꯁꯥꯒꯤ ꯑꯁꯣꯏꯕꯗꯨꯕꯨ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯗ꯭ꯔꯤꯕ ꯅꯆꯤꯟꯗꯨꯅꯤꯅꯦ ꯑꯩꯅ ꯌꯥꯝ ꯉꯛꯏꯁꯦ꯫ ꯁꯥꯔ, ꯑꯩ ꯇꯁꯦꯡꯅ ꯇꯧꯒꯦ ꯌꯥꯎꯅ, ꯁꯣꯏꯒꯦ ꯌꯥꯎꯅ ꯁꯣꯏꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯆꯦꯛꯁꯤꯟꯅ ꯁ꯭ꯇꯤꯌꯥꯔꯤꯡꯁꯦ ꯄꯥꯏꯖꯕꯅꯤ ꯁꯥꯔ꯫ ꯍꯥꯏ, ꯆꯦꯛꯁꯤꯟꯅ ꯁ꯭ꯇꯤꯌꯥꯔꯤꯡ ꯄꯥꯏꯕꯒꯤ ꯃꯍꯩꯔꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯁꯥꯔ, ꯑꯩ ꯆꯍꯤ 10 ꯍꯦꯟꯅ JCB ꯊꯧꯔꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯦ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯥꯏꯅ, ꯅꯪꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅ ꯑꯗꯨꯅꯔꯣ ꯂꯩꯔꯥꯏꯗ ꯊꯧꯖꯤꯜꯂꯤꯁꯦ? ꯁꯥꯔ, ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯕ ꯃꯥꯜꯂꯦ꯫ ꯍꯩ, ꯅꯆꯤꯟꯗꯨ ꯈꯨꯝꯅꯨ ꯅꯪꯅ ꯇꯧꯕꯗꯨꯅ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯤꯠꯁꯦ ꯇꯥꯡꯂꯝꯕ ꯑꯃ, ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯩꯁꯨ ꯎꯔꯝꯃꯣꯏ, ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯗꯤ ꯏꯃꯤꯠꯁꯤꯅ ꯎꯔꯤ꯫ ꯃꯁꯤꯗꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯎꯅ ꯎꯁꯤꯟꯅꯔꯣꯏ? ꯁꯥꯔ, ꯁꯥꯔꯒꯤ ꯃꯊꯛꯇ ꯑꯩꯅ ꯈꯨꯝꯕ ꯅꯠꯆꯗꯦ, ꯑꯆꯨꯝꯕꯗꯣ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯁꯛꯎꯗꯕ ꯁꯥꯎꯝ ꯑꯃꯅ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯈꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤꯗꯣ? ꯁꯛꯎꯗꯕ ꯁꯥꯎꯝ? ꯁꯥꯔ, ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯃꯨꯛꯇꯗꯤ ꯊꯥꯖꯕꯤꯌꯨ, ꯁꯛꯎꯗꯕ ꯁꯥꯎꯝ ꯑꯃꯅ ꯆꯤꯡꯁꯤꯟꯈꯤꯕꯅꯤ꯫ ꯌꯥꯔꯦ, ꯂꯦꯞꯍꯧꯔꯣ꯫ ꯍꯩꯇ꯭ꯔꯒ ꯍꯩꯇꯦ ꯍꯥꯏꯌꯨ꯫ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯁꯤꯒ ꯆꯥꯁꯤꯟ ꯆꯨꯁꯤꯟꯅꯔꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯁꯥꯔ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ, ꯅꯪꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯅꯔꯦꯁꯅ ꯃꯤꯌꯥꯝ ꯃꯥꯡꯗꯨꯗ ꯄꯥꯈꯪ ꯃꯆꯥ JCB ꯊꯧꯕꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯥꯏꯖꯕꯗꯣ ꯃꯍꯥꯛ ꯃꯅꯥꯗ ꯇꯥꯅꯤꯡꯗꯦ, ꯃꯋꯥꯁꯨ ꯂꯧꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯋꯥꯁꯦ ꯍꯥꯏꯔꯨꯔꯒꯁꯨ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒꯤ ꯀꯥꯟꯅꯐꯝ ꯂꯩꯔꯣꯏ, ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ꯫
ꯆꯟꯅꯐꯝ ꯈꯪꯂꯣꯏ ꯑꯃꯔꯣꯝꯗ ꯅꯔꯦꯁ ꯂꯥꯏꯇꯤꯟ ꯄꯟꯕ ꯌꯥꯗꯕ ꯂꯥꯏꯇꯤꯟ ꯄꯜꯂꯨꯕ ꯃꯇꯝꯗ ꯍꯦꯛꯇ ꯑꯆꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯩꯕ ꯉꯥꯡꯕ ꯇꯧꯔꯛꯀꯗꯕꯁꯤꯡꯗꯨꯒꯤ ꯈꯜꯂꯨꯕꯗ ꯇꯁꯦꯡꯅ ꯇꯟꯕ ꯐꯥꯎꯏ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯕꯗ ꯋꯥꯔꯣꯏꯁꯤꯟ ꯂꯩꯇꯕ ꯋꯥꯐꯝꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯊꯤꯕ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯔꯥꯖꯦꯁꯇꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯔꯥꯖꯨꯒꯤ ꯃꯇꯧꯗꯨꯗ ꯔꯥꯖꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯔꯦꯁꯅ ꯀꯔꯤ ꯌꯦꯡꯂꯦ ꯇꯨꯃꯤꯟ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯖꯦꯁꯤꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯧꯗꯣꯛꯅꯕ ꯋꯥꯈꯜ ꯇꯧ ꯂꯦꯞꯄꯅ ꯀꯥꯟꯅꯔꯣꯏꯀꯣ ꯑꯗꯨꯗ ꯆꯤꯟꯇꯥ ꯇꯧꯔꯒ ꯆꯤꯟꯇꯥ ꯇꯧꯗꯣꯏ ꯑꯣꯏꯔꯒꯅ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯇꯣꯛꯈ꯭ꯔꯣ ꯅꯪꯅ ꯉꯝꯃꯣꯏ ꯍꯩꯔꯣꯏ ꯍꯥꯏꯔꯒꯅ ꯗ꯭राꯏꯚꯔ ꯑꯍꯩꯕ ꯌꯥꯝ ꯂꯩ ꯑꯃ ꯍꯦꯛꯇ ꯃꯍꯨꯠ ꯁꯤꯟꯒꯦ ꯅꯔꯦꯁꯀꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯔꯥꯖꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯃꯔꯥ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯂꯨꯞꯊꯔꯒ ꯈꯥ ꯆꯤꯛꯇꯨꯅ ꯂꯩ ꯊꯕꯛꯁꯤꯕꯨ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯇꯧꯈꯤꯗ꯭ꯔꯥ ꯃꯊꯟꯇ ꯋꯥꯈꯜꯅ ꯆꯃꯝꯅꯩ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯃꯪꯗ ꯐꯥꯎ ꯍꯦꯛ ꯃꯪꯂꯨꯗꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯔꯥꯖꯦꯁꯇꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯔꯥꯖꯨꯕꯨ ꯌꯥꯝꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯨꯈꯣꯏꯗꯤ ꯑꯃꯔꯣꯝꯗ ꯅꯔꯦꯁꯀꯨꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯅꯤ ꯇꯥꯟꯖꯥꯗꯨꯗ ꯂꯨꯈꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯦ ꯍꯥꯏꯌꯨꯅꯦ ꯅꯪꯒꯤ ꯀꯔꯤ ꯃꯣꯠꯅꯣ ꯁꯥꯔꯅ ꯍꯪꯉꯤꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯏꯗꯧ ꯑꯣꯏꯔꯗꯤ ꯅꯪ ꯇꯣꯛꯈꯤꯕꯅ ꯐꯅꯤ ꯌꯥꯝ ꯂꯦꯝꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯅꯪꯕꯨ ꯌꯨꯒ ꯊꯛꯄ꯭ꯔꯣ ꯅꯪꯒꯤ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯒ ꯍꯥꯏꯔꯗꯤ ꯊꯛꯂꯝꯒꯗꯕ ꯃꯥꯜꯂꯦ ꯌꯨ ꯊꯛꯂꯒ ꯖꯦꯁꯤꯕꯤ ꯊꯧꯕꯗꯤ ꯌꯥꯔꯣꯏꯅꯦ ꯁꯤꯒꯤ ꯊꯕꯛꯁꯤꯗ ꯊꯥꯡ ꯃꯇꯣꯟ ꯃꯆꯤꯟ ꯑꯇꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯆꯛ ꯆꯛ ꯊꯤꯟꯕꯒꯨꯝꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯃꯨꯛ ꯔꯥꯖꯨꯕꯨ ꯃꯇꯤꯛ ꯊꯣꯛꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯨ ꯅꯠꯇꯕ ꯑꯁꯣꯏꯕ ꯑꯃꯒꯤꯗꯃꯛ ꯑꯁꯨꯛ ꯆꯥꯎꯅ ꯃꯔꯥꯜ ꯑꯃ ꯁꯤꯔꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯂꯤꯟ ꯑꯃꯨꯕ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯕ ꯂꯨꯈꯣꯏꯒꯤ ꯃꯈꯣꯡꯗꯨ ꯂꯤꯟꯗꯨꯅ ꯆꯤꯛꯀꯦ ꯇꯧꯔꯝꯃꯦ ꯈꯗꯥꯡ ꯅꯣꯝꯂꯤꯉꯩ ꯂꯨꯈꯣꯏꯗꯤ ꯂꯤꯟ ꯂꯥꯛꯏꯒ ꯃꯁꯥꯗꯣ ꯈꯪꯖꯗꯦ ꯑꯃꯔꯣꯝꯗ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯂꯤꯟ ꯂꯥꯛꯄꯗꯣ ꯅꯔꯦꯁꯇꯨ ꯎꯔꯝꯃꯦ ꯃꯥꯒꯤ ꯃꯤꯃꯥꯡꯗꯅꯦ ꯔꯥꯖꯦꯁꯁꯨ ꯎꯏ ꯂꯤꯟ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯅ ꯀꯟꯅ ꯂꯥꯎꯏ ꯂꯤꯟ ꯂꯨꯈꯣꯏ ꯑꯃꯗꯤ ꯔꯥꯖꯨ ꯑꯗꯨꯝꯅ ꯂꯤꯟ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯤꯟꯗꯨꯅ ꯈꯖꯤꯛꯇ ꯉꯥꯏ ꯆꯤꯛꯀꯗꯕ ꯂꯨꯈꯣꯏꯗ ꯃꯇꯝꯗꯨꯗ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯌꯣꯄꯥꯛ ꯑꯃ ꯄꯥꯏ ꯅꯔꯦꯁꯅ ꯐꯠ ꯂꯥꯎꯅ ꯂꯤꯟꯗꯨꯒꯤ ꯃꯁꯥꯗ ꯌꯣꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯜꯂꯦ ꯑꯁꯨꯝꯅ ꯌꯥꯟꯕꯗꯗꯤ ꯂꯤꯟꯗꯣ ꯃꯇꯠ ꯃꯇꯠ ꯇꯠꯇꯨꯅ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯀꯥꯎꯗꯨꯅ ꯂꯤꯟꯗꯨꯒꯤ ꯑꯔꯣꯏꯕ ꯄꯨꯡꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯌꯥꯝꯗꯨ ꯏꯊꯛ ꯊꯛꯀꯠꯂꯦ ꯏꯔꯥꯡ ꯂꯥꯡꯉꯦ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯊꯧꯗꯥꯗꯨꯅ ꯂꯨꯈꯣꯏꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯂꯤꯟꯗꯨꯅ ꯃꯉꯣꯟꯗ ꯆꯤꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯕ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯅꯔꯦꯁꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯍꯧꯖꯤꯛꯇ ꯃꯩꯁꯥ ꯄꯨꯝꯕ ꯔꯥꯖꯨꯒꯤ ꯃꯊꯛꯇ ꯍꯩꯊꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯈ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯈꯔ ꯅꯥꯊꯩꯈ꯭ꯔꯦ ꯅꯔꯦꯁ ꯃꯁꯥꯁꯨ ꯃꯁꯥ ꯃꯊꯟꯇ ꯉꯁꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯝꯗꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯈꯜꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯐꯥꯎꯏ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯀꯝꯗꯧꯅ ꯃꯈꯨꯠꯇ ꯌꯣꯄꯥꯛꯇꯨ ꯀꯔꯝꯅ ꯄꯥꯏꯈꯠꯂꯒ ꯇꯥꯞ ꯂꯥꯎꯅ ꯂꯤꯟꯗꯨꯕꯨ ꯃꯈꯨꯠ ꯄꯦꯟꯅ ꯍꯥꯠꯂꯨꯔꯤꯕꯅꯣ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯇꯟꯖꯥꯗꯨꯗ ꯄꯥꯔꯞ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯣ ꯑꯃꯨꯛꯅ ꯉꯧꯔꯣꯏ ꯃꯇꯥꯒꯨꯝ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯆꯨꯕ ꯍꯧꯔꯛꯂꯦ ꯁꯤꯟꯃꯤ ꯑꯃꯅ ꯂꯤꯟꯁꯦ ꯃꯇꯠ ꯃꯇꯠ ꯇꯠꯂꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯊꯝꯕꯗꯤ ꯌꯥꯔꯣꯏꯅꯦ ꯃꯐꯝ ꯆꯥꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯕꯗꯤ ꯐꯕꯅꯤ ꯁꯤꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯂꯤꯟꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯇꯤꯡꯈꯤꯠꯀꯅꯨꯅꯦ ꯂꯤꯟ ꯍꯥꯠꯄꯁꯦ ꯑꯐꯕ ꯅꯠꯇꯦꯅꯦ ꯃꯣꯏꯒꯤ ꯊꯣꯛꯄ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯇꯨꯅ ꯃꯆꯤꯟꯗ ꯍꯥꯏꯅꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯤꯌꯥ ꯄꯨꯝꯕꯗ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯏꯊꯥ ꯊꯥꯖꯗꯅ ꯈꯪꯍꯧꯗꯅ ꯕ꯭ꯔꯖ ꯑꯃ ꯇꯥꯔꯛꯂꯒ ꯎ ꯑꯀꯪꯕ ꯑꯃꯗ ꯃꯩ ꯑꯣꯏꯅ ꯆꯥꯛꯂꯛꯂꯦ ꯕ꯭ꯔꯖ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯈꯥꯏꯈꯤꯕꯗꯧꯅ ꯇꯧꯏ ꯑꯇꯤꯌꯥꯗꯒꯤ ꯑꯁꯨꯝꯅ ꯕ꯭ꯔꯖ ꯇꯥꯔꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯃꯥꯡꯗꯨꯗ ꯎ ꯑꯀꯪꯕꯗꯣ ꯃꯩꯅ ꯆꯥꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯊꯥꯖꯔꯝꯗꯦ ꯅꯣꯡꯗꯨꯁꯨ ꯃꯀꯥ ꯂꯥꯝꯅ ꯆꯨꯔꯤ ꯊꯤꯡꯕꯤꯅꯕ ꯂꯩꯇꯅ ꯑꯀꯣꯏꯕꯗ ꯕ꯭ꯔꯖ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨꯒꯤ
ꯃꯅꯥꯗꯨꯗꯤ ꯁꯦꯒꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯍꯩ ꯃꯍꯩ ꯐꯤꯕꯝ ꯐꯠꯆꯤꯜꯂꯛꯇꯕꯒ ꯑꯣꯏꯔꯤꯕ ꯅꯣꯡꯁꯤꯡꯁꯤꯒꯤ ꯐꯤꯕꯝꯗꯨꯅꯒ ꯃꯇꯠ ꯇꯠꯄ ꯂꯤꯟꯗꯣ ꯐꯨꯝꯂꯝꯗꯅ ꯑꯗꯨꯝ ꯈꯣꯂꯥ ꯂꯩꯕ ꯑꯗꯣꯝꯗ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯝꯃꯦ ꯅꯣꯡꯗꯨꯗ ꯑꯃꯨꯛ ꯂꯦꯟ ꯑꯃꯨꯛ ꯌꯥꯎꯔꯛꯂꯦ ꯀꯨꯝꯒ ꯂꯥꯏꯒ ꯄꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯕ ꯅꯣꯡꯁꯤꯅ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯆꯥꯅꯕ ꯆꯦꯡ ꯍꯋꯥꯏ ꯂꯧꯔꯁꯨ ꯍꯥꯏꯗꯨꯅ ꯗꯤꯌꯥꯏ ꯑꯃꯗ ꯅꯣꯕꯣ ꯑꯖꯤꯠ ꯈꯝꯕꯇꯣꯟ ꯇꯣꯝꯕ ꯃꯥꯏꯃꯨ ꯃꯈꯣꯏ ꯄꯨꯟꯅ ꯑꯌꯨꯛ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯊꯥꯈꯤꯕꯅꯤ ꯃꯈꯣꯏꯁꯨ ꯆꯦꯡ ꯍꯋꯥꯏꯗꯨ ꯂꯧꯔꯒ ꯂꯥꯛꯄꯗ ꯁꯥꯡꯂꯕ ꯂꯝꯕꯤꯗꯨꯗ ꯗꯥꯝ ꯁꯥꯕ ꯃꯐꯝꯗꯣ ꯌꯧꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯃꯥꯏꯕꯗꯨ ꯑꯣꯏ ꯃꯈꯣꯏꯗꯨ ꯆꯥꯅꯕ ꯂꯩꯁꯤꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏ ꯔꯥꯖꯦꯁꯅ ꯊꯥꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯁꯨꯐꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ ꯐꯠꯇ꯭ꯔꯕ ꯆꯤꯡ ꯂꯝꯕꯤꯗꯨꯗ ꯂꯣꯛꯆꯞ ꯃꯆꯥꯗꯨꯗ ꯊꯋꯥꯏ ꯀꯌꯥꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯈꯣꯏꯅ ꯆꯥꯅꯕꯗꯨ ꯁꯦꯟꯅꯔꯤ ꯃꯃꯥꯡꯗ ꯈꯔ ꯑꯃ ꯃꯅꯤꯡꯗ ꯈꯔ ꯑꯃ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯔꯤ ꯈꯝꯕꯇꯣꯟꯅ ꯃꯅꯤꯡꯗ ꯇꯣꯝꯕꯒ ꯃꯥꯏꯃꯨꯒ ꯄꯨꯟꯅ ꯑꯖꯤꯠꯀ ꯅꯣꯕꯣꯒꯅ ꯗ꯭ꯔꯥꯏꯚꯔ ꯀꯣꯉꯥꯡꯒ ꯃꯃꯥꯡꯗ ꯇꯣꯡꯂꯤ ꯅꯣꯡꯁꯨ ꯐꯨꯗꯤꯠ ꯊꯣꯛꯈꯤ ꯆꯨꯏ ꯆꯤꯡꯅꯨꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯣꯏꯕꯅ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯊꯥꯔꯞ ꯑꯣꯏꯅ ꯊꯥꯕꯗꯧꯅ ꯇꯧꯏ ꯃꯃꯥꯡꯗ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔ ꯀꯣꯉꯥꯡꯗ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯕ ꯃꯇꯝꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯗꯧꯅ ꯊꯣꯛꯂꯦ ꯂꯩꯆꯤꯜꯗꯨꯁꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯍꯥꯏꯖꯤꯟꯈꯤ ꯊꯥꯏ ꯅꯣꯕꯣ ꯑꯃꯗꯤ ꯑꯖꯤꯠꯇꯤ ꯂꯣꯛꯆꯞꯇꯨꯗ ꯂꯩꯆꯤꯜ ꯃꯔꯛꯁꯤꯗ ꯒꯥꯔꯤꯁꯤꯅ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯤꯡ ꯂꯝꯕꯤꯁꯤꯗ ꯊꯧꯕ ꯎꯔꯒ ꯃꯤꯍꯨꯜꯗꯣ ꯄꯥꯏꯊꯣꯛꯀꯦ ꯇꯧꯏ ꯑꯀꯤꯕ ꯄꯥꯈꯠꯄ ꯈꯣꯏꯔꯥꯡꯕ ꯐꯥꯎꯏ ꯋꯥꯈꯜꯅ ꯀꯥꯡꯂꯝ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯈꯜꯂꯩꯗꯕ ꯋꯥꯈꯜ ꯀꯌꯥ ꯀꯔꯥꯏ ꯀꯔꯥꯏꯗꯒꯤꯅꯣꯁꯨ ꯈꯪꯗꯦ ꯂꯥꯝꯁꯤꯟꯗꯨꯅ ꯄꯪꯈꯟꯗ ꯈꯟꯕ ꯍꯧꯔꯛꯂꯦ ꯀꯔꯤꯒꯨꯝꯕ ꯂꯣꯛꯁꯤꯗ ꯇꯥꯁꯤꯟꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ ꯈꯥꯡꯎꯇꯛꯇ ꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯒꯥꯔꯤ ꯇꯣꯡꯗꯕ ꯌꯥꯔꯣꯏ ꯇꯥꯟ ꯆꯥꯗ꯭ꯔꯕꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯐꯜ ꯂꯥꯎꯅ ꯗ꯭ꯔꯥꯏꯚꯔꯁꯤꯅ ꯈꯨꯗꯣꯡꯊꯤꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄ ꯎꯕꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯈꯜꯂꯨꯕꯗ ꯅꯣꯕꯣꯗꯣ ꯋꯥꯈꯜꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯝꯗꯦ ꯆꯥꯟꯅꯅ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕꯗꯣ ꯃꯁꯥꯗꯣ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯦ ꯋꯥꯈꯜꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ ꯆꯤꯡ ꯂꯝꯕꯤꯗꯣ ꯎꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯀꯣꯉꯥꯡꯁꯨ ꯈꯪꯉꯤ ꯃꯥꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯃꯤꯍꯨꯜꯗꯣ ꯐꯥꯊꯅꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯑꯀꯤꯕ ꯄꯥꯈꯠꯄꯗꯣ ꯐꯥꯊꯅꯕ ꯇꯧꯏ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯡꯇꯛꯅꯕꯗꯣ ꯐꯥꯖꯤꯟꯅꯕ ꯊꯧꯔꯥꯡꯉꯤ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯊꯋꯥꯏ ꯋꯥꯗꯕꯗꯤ ꯅꯠꯇꯦ ꯗꯤꯌꯥꯏꯗꯣ ꯇꯣꯡꯅ ꯇꯣꯡꯅ ꯑꯋꯥꯕꯅꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯨꯗ ꯌꯧꯔꯨꯕꯗꯤ ꯈꯟꯕꯗ ꯊꯋꯥꯏ ꯃꯆꯥꯗꯨ ꯋꯥꯏ ꯗꯤꯌꯥꯏ ꯃꯅꯤꯡꯗꯨꯗꯒꯤ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯎꯔꯤꯕ ꯆꯤꯡ ꯂꯝꯕꯤꯗꯨꯒꯤ ꯇꯝꯊꯤꯔꯤꯕ ꯐꯤꯕꯝ ꯂꯩꯆꯤꯜꯂꯣ ꯅꯣꯡꯉꯣ ꯑꯅꯤ ꯄꯥꯗꯨꯅ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯑꯇꯤꯌꯥꯗꯨꯅ ꯑꯉꯥꯟꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯉꯥꯏꯔꯦ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠꯇꯨ ꯊꯥꯡꯒꯠꯄ ꯍꯧꯔꯦ ꯃꯔꯝꯗꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯑꯁꯨꯝ ꯃꯝꯁꯤꯜꯂꯛꯄꯗꯒꯤ ꯍꯦꯗꯂꯥꯏꯠꯇꯨ ꯊꯥꯜꯂꯒ ꯆꯤꯡ ꯂꯝꯕꯤꯗꯨꯗ ꯗꯤꯌꯥꯏꯗꯨ ꯊꯧꯕ ꯍꯧꯔꯛꯂꯦ ꯗꯤꯌꯥꯏꯗꯨꯅ ꯆꯠꯂꯦ ꯃꯥꯒꯤ ꯄꯟꯊꯨꯡꯐꯝ ꯑꯃꯒꯤ ꯑꯁꯨꯝꯅ ꯆꯤꯡꯒꯤ ꯒꯣꯂꯥꯏꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯗꯤꯌꯥꯏꯗꯨ ꯈꯥꯝꯂꯛꯑꯦ ꯅꯨꯄꯤꯗꯨꯅ ꯈꯥꯝꯃꯛꯄꯒ ꯒꯥꯔꯤ ꯊꯧꯔꯝꯕ ꯀꯣꯉꯥꯡꯁꯨ ꯆꯞ ꯂꯦꯞꯄꯦ ꯀꯣꯉꯥꯡꯁꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯤꯗꯨ ꯐꯤꯃꯨ ꯉꯥꯛꯇ ꯁꯦꯠꯂꯦ ꯅꯨꯟ ꯑꯃꯒꯤ ꯐꯤꯖꯣꯜꯗ ꯃꯁꯛꯁꯨ ꯀꯌꯥ ꯁꯦꯡꯄꯥꯇꯅ ꯎꯏ ꯀꯣꯉꯥꯡ ꯌꯦꯡꯂꯒ ꯅꯨꯄꯤꯗꯨꯅ ꯏꯕꯨꯡ ꯑꯩꯕꯨ ꯀꯣꯂꯦꯟ ꯐꯥꯎꯕꯗ ꯊꯤꯟꯕꯤꯔꯝꯃꯣ ꯀꯣꯉꯥꯡꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯗꯤ ꯁꯅꯥ ꯂꯣꯛꯆꯧ ꯃꯥꯏꯀꯩ ꯄꯥꯡꯗꯣꯏꯅꯤ ꯀꯣꯂꯦꯟꯗꯤ ꯆꯠꯂꯣꯏ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯇꯝꯒꯤ ꯏꯄꯨꯡ ꯅꯆꯟꯕꯨ ꯑꯝꯇ ꯊꯤꯟꯕꯤꯔꯝꯃꯣ ꯏꯆꯟ ꯂꯝꯕꯤ ꯄꯨꯟꯗꯤꯌꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯝꯕꯤ ꯄꯨꯟꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯃꯍꯥꯛ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯣꯉꯥꯡꯁꯨ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯑꯗꯨꯃꯛ ꯊꯧꯕ ꯍꯧꯔꯛꯂꯦ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯃꯃꯥꯏꯗꯣ ꯊꯦꯛ ꯊꯦꯛꯇꯨꯅ ꯂꯩꯆꯤꯟ ꯂꯣꯡꯐꯥꯏ ꯃꯔꯛ ꯑꯗꯨꯗ ꯊꯧꯕ ꯍꯧꯔꯛꯂꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯒꯤ ꯆꯥꯡꯗ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯂꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯒꯤ ꯆꯥꯡꯗ ꯃꯥꯅ ꯉꯁꯥꯏ ꯈꯥꯝꯂꯝꯕ ꯃꯄꯥꯗꯨꯗꯒꯤ ꯒꯥꯔꯤꯗꯣ ꯊꯧꯔꯛꯄꯒ ꯉꯁꯥꯏ ꯂꯝꯕꯤꯗ ꯒꯥꯔꯤ ꯈꯥꯝꯂꯛꯈꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯐꯤꯖꯣꯜꯗꯣ ꯁꯦꯠꯂꯒ ꯂꯦꯞꯄꯝꯃꯦ ꯅꯨꯄꯤꯗꯨꯅ ꯍꯟꯗꯛꯃꯨꯛꯁꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯔꯦ
ꯀꯣꯡꯉꯥꯡꯁꯨ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯦ ꯋꯥꯈꯜꯗꯗꯤ ꯈꯜꯂꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯆꯞ ꯃꯥꯟꯅꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯝꯂꯤꯕꯅꯣ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯑꯩꯒꯤ ꯃꯤꯠꯇ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯑꯩꯕꯨ ꯑꯁꯤ ꯈꯜꯂꯗꯨꯅ ꯀꯣꯡꯉꯥꯡꯗꯨꯅ ꯅꯨꯄꯤꯗꯨꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯥꯎꯔꯛꯏ ꯑꯝꯇ ꯉꯥꯏꯕꯤꯌꯣ ꯒꯥꯔꯤꯁꯦ ꯀꯗꯥꯏ ꯌꯧꯒꯗꯣꯏꯅꯣ ꯑꯗꯨꯕꯨ ꯀꯣꯡꯉꯥꯡ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯅꯤ ꯑꯍꯣꯡꯕ ꯁꯨꯛꯂꯩ ꯂꯩꯇꯦ ꯃꯥꯅꯤ ꯈꯣꯟꯖꯦꯜꯁꯤꯅꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯔꯕ ꯁꯛꯇꯝꯗꯨꯅ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ꯭ꯔꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯉꯤ ꯅꯨꯄꯤꯁꯤ ꯉꯁꯥꯏꯒꯤꯗꯨꯅꯤ ꯀꯝꯗꯧꯅ ꯃꯐꯝꯁꯤꯗ ꯃꯥ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯑꯣꯌꯥ ꯀꯥꯏ ꯌꯧꯗꯣꯏꯅꯣ ꯗ꯭ꯔꯥꯏꯚꯔ ꯀꯣꯡꯉꯥꯡ ꯈꯨꯝꯅꯤꯡꯗꯕꯒꯨꯝ ꯍꯥꯏꯔꯦ ꯁꯅꯥ ꯂꯣꯛꯆꯥꯎ ꯌꯧꯗꯣꯏꯅꯦ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯀꯣꯂꯦꯟ ꯌꯧꯔꯣꯏꯗ꯭ꯔꯣ ꯑꯣꯌꯥ ꯀꯣꯂꯦꯟꯗꯤ ꯌꯧꯔꯣꯏꯅꯤ ꯕꯦꯝꯃ ꯑꯗꯣ ꯑꯣꯌꯥ ꯅꯆꯟꯃꯛꯅꯤ ꯈꯜꯂꯒ ꯑꯩꯕꯨ ꯀꯣꯂꯦꯟ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯃꯣ ꯃꯗꯨ ꯌꯥꯔꯣꯏꯗꯦ ꯕꯦꯝꯃ ꯗ꯭ꯔꯥꯏꯚꯔ ꯀꯣꯡꯉꯥꯡꯅ ꯈꯨꯝꯂꯛꯄꯅꯤ ꯅꯨꯄꯤꯗꯨ ꯀꯣꯡꯉꯥꯡꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯒ ꯍꯥꯏꯔꯦ ꯌꯥꯔꯣꯏ ꯊꯤꯟꯗꯕ ꯌꯥꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯕꯨ ꯀꯣꯂꯦꯟ ꯌꯧꯅꯕ ꯊꯤꯜꯂꯣ ꯅꯨꯄꯤꯗꯨꯒꯤ ꯋꯥꯏ ꯈꯨꯟꯐꯝ ꯑꯗꯨꯗ ꯑꯀꯤꯕ ꯐꯥꯎꯏ ꯃꯥꯡꯗ ꯇꯣꯡꯂꯤꯕ ꯑꯅꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯒꯤ ꯆꯞ ꯃꯥꯟꯅꯕ ꯁꯛꯐꯝ ꯑꯃꯅ ꯂꯩꯆꯤꯜ ꯅꯨꯡꯐꯥꯏ ꯊꯥꯡꯂꯕ ꯂꯝꯕꯤꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯦꯞꯇꯨꯅ ꯂꯝꯕꯤ ꯊꯠꯅꯔꯕꯗ ꯃꯈꯣꯏꯁꯨ ꯃꯇꯥ ꯑꯃꯗꯤ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯊꯀꯠꯄ ꯐꯥꯎꯔꯦ ꯒꯥꯔꯤꯗꯣ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯗ꯭ꯔꯥꯏꯚꯔ ꯀꯣꯡꯉꯥꯡ ꯅꯨꯄꯤꯗꯨꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯁꯨꯠꯇ ꯊꯧꯕ ꯍꯧꯔꯛꯂꯦ ꯅꯨꯄꯤꯗꯨꯅ ꯑꯗꯨꯃꯛ ꯂꯝꯕꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯒ ꯂꯥꯎꯗꯨꯅ ꯂꯩꯍꯧꯋꯤ ꯒꯥꯔꯤꯗꯨꯅ ꯐꯨꯜꯗ ꯊꯧꯕꯗꯨꯗꯗꯤ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯑꯅꯤꯗꯨꯁꯨ ꯃꯥꯡꯗ ꯇꯧꯔꯤꯕꯁꯤꯡꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯤꯕꯁꯦ ꯆꯥꯟꯅꯅ ꯉꯥꯎꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯣꯡꯉꯥꯡꯗꯣ ꯁ꯭ꯄꯤꯗꯇ ꯆꯤꯡ ꯂꯝꯕꯤꯗꯨꯗ ꯊꯦꯛ ꯊꯦꯛꯇꯨꯅ ꯂꯩꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯕу ꯊꯦꯡꯕꯨ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄ ꯐꯅꯌꯥꯝ ꯁꯥꯡꯅ ꯒꯥꯔꯤꯗꯣ ꯊꯦꯡꯅ ꯀꯣꯏꯅ ꯆꯠꯄ ꯆꯤꯡꯒꯣꯟꯒꯤ ꯂꯝꯕꯤ ꯂꯣꯛꯆꯞꯀ ꯇꯥꯏꯅꯕꯗꯣ ꯐꯅꯌꯥꯝ ꯂꯥꯞꯊꯣꯔꯛꯂꯦ ꯆꯨꯝꯅꯒꯤ ꯈꯔ ꯐꯕ ꯃꯄꯥ ꯑꯃꯗ ꯒꯥꯔꯤꯗꯣ ꯂꯣꯛꯆꯞ ꯂꯩꯇꯕ ꯅꯥꯀꯟ ꯅꯥꯀꯟꯗ ꯎꯃꯪ ꯋꯥꯃꯪꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯂꯝꯕꯤ ꯑꯃꯒꯤ ꯃꯄꯥ ꯇꯝꯅ ꯂꯥꯛꯑꯦ ꯈꯔ ꯍꯦꯛ ꯁꯥꯐꯩ ꯅꯨꯄꯤꯗꯨꯗꯒꯤ ꯐꯅꯌꯥꯝ ꯂꯥꯞꯅ ꯒꯥꯔꯤꯗꯣ ꯊꯧꯔꯛꯄꯗꯨꯗꯗꯤ ꯀꯣꯡꯉꯥꯡ ꯁꯥꯐꯕꯗꯧꯅ ꯐꯥꯎꯏ ꯋꯥꯈꯜꯗꯨ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯊꯧꯔꯝꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨꯁꯨ ꯇꯞꯊꯔꯛꯑꯦ ꯅꯣꯕꯣ ꯑꯃꯗꯤ ꯑꯖꯤꯠꯁꯨ ꯅꯦ ꯍꯦꯛ ꯇꯥꯏ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯃꯥꯏꯃꯨ ꯇꯣꯝꯕ ꯑꯃꯗꯤ ꯈꯝꯕꯇꯣꯟꯁꯨ ꯑꯗꯨ ꯃꯉꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯂꯣꯛꯆꯥꯎ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯈꯜꯂꯨꯕꯗ ꯁꯥꯊꯤꯅ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯄꯣꯛꯏ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯅꯣꯡꯂꯛ ꯑꯗꯨꯗ ꯒꯥꯔꯤꯗꯣ ꯊꯧꯔꯛꯄ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗꯨꯗ ꯀꯩꯅꯣꯝꯃ ꯐꯣꯞ ꯂꯥꯎꯅ ꯊꯣꯝꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ ꯃꯈꯣꯜꯗꯨꯅ ꯑꯗꯨꯝꯅ ꯇꯥꯕꯗꯨꯗ ꯒꯥꯔꯤꯗꯣ ꯊꯧꯔꯝꯕꯗꯒꯤ ꯕ꯭ꯔꯦꯛꯇꯣ ꯈꯪꯐꯥ ꯍꯦꯛ ꯐꯥꯏ ꯕ꯭ꯔꯦꯛꯇꯨ ꯐꯥꯕꯒ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯇꯨꯗꯒꯤ ꯀꯣꯡꯉꯥꯡ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏ ꯀꯨꯝꯊꯔꯛꯂꯦ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕ ꯅꯣꯕꯣ ꯑꯖꯤꯠꯇ ꯅꯠꯇꯅ ꯇꯨꯡꯗꯒꯤ ꯈꯝꯕꯇꯣꯟ ꯇꯣꯝꯕ ꯃꯥꯏꯃꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯈꯪꯍꯧꯗꯅ ꯈꯥꯝꯕꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯃꯈꯣꯏꯅ ꯒꯥꯔꯤ ꯃꯃꯥꯡꯗꯨ ꯇꯝꯅ ꯂꯥꯛꯄꯗ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜꯗꯨꯗ ꯎꯔꯦ ꯁꯖꯤ ꯑꯁꯤꯕ ꯑꯃ ꯒꯥꯔꯤ ꯃꯃꯥꯡꯗꯨꯗ ꯇꯥꯔꯒ ꯂꯩꯕꯗꯣ ꯁꯖꯤꯗꯨꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯒ ꯂꯩ ꯃꯈꯣꯏ ꯃꯁꯦꯜ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯇꯥ ꯀꯣꯡꯉꯥꯡ ꯆꯥꯟꯅꯅ ꯒꯥꯔꯤꯅ ꯊꯣꯝꯈꯤꯕꯗꯣ ꯑꯁꯤ ꯑꯣꯏꯒꯗꯣꯏꯔꯣ ꯈꯪꯗ꯭ꯔꯦ ꯅꯣꯕꯣ ꯇꯥ ꯀꯣꯡꯉꯥꯡ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯇꯥ ꯀꯣꯡꯉꯥꯡꯗꯤ ꯆꯍꯤ 10 ꯍꯦꯟꯅ ꯁꯥꯡꯅ ꯒꯥꯔꯤ ꯊꯧꯔꯛꯂꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯇꯤ ꯈꯛ ꯊꯦꯡꯅꯗ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯤꯠꯁꯤꯡꯅ ꯒꯥꯔꯤ ꯍꯦꯟꯗꯜ ꯄꯥꯏꯔꯤꯕ ꯇꯥꯗꯅ ꯁꯖꯤ ꯑꯁꯤꯕꯨ ꯊꯣꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯇꯁꯦꯡꯅ ꯁꯤꯃꯗꯤ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯁꯖꯤ ꯑꯁꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯀꯤꯕ ꯄꯥꯈꯠꯄꯅ ꯅꯣꯕꯣ ꯑꯖꯤꯠꯇꯤ ꯂꯣꯏꯔꯦ ꯗ꯭ꯔꯥꯏꯚꯔ ꯀꯣꯡꯉꯥꯡꯁꯨ ꯃꯉꯥꯏ ꯑꯀꯤꯕꯅ ꯃꯁꯥꯗꯣ ꯂꯥꯜꯂꯦ ꯑꯖꯤꯠꯅ ꯁꯣꯏꯌꯨ ꯍꯥꯏꯗꯨꯅ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯊꯑꯣꯏꯒꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯇꯥꯗꯅ ꯃꯁꯤꯗ ꯊꯣꯏꯅ
ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨ ꯀꯣꯡꯉꯥꯡꯅ ꯃꯈꯥ ꯇꯥꯔꯦ ꯁꯖꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕꯗꯤ ꯌꯥꯔꯣꯏ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯝꯂꯁꯦ ꯇꯣꯝꯕꯅ ꯑꯧ ꯃꯗꯨꯅ ꯐꯅꯤ ꯁꯖꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯕꯛꯀ ꯇꯤꯟꯅꯔꯝꯗꯅ ꯁꯨꯝ ꯇꯣꯛꯎ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯇꯥ ꯀꯣꯡꯉꯥ ꯃꯁꯤꯗ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦ ꯊꯑꯣꯏꯀꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯁꯣꯏꯕꯗꯒꯤ ꯃꯝꯒ ꯃꯝꯂꯦ ꯂꯩꯆꯤꯟꯒ ꯊꯥꯔꯦ ꯑꯗꯨꯒꯤꯅꯤ ꯇꯧꯔꯤꯁꯦ ꯑꯖꯤꯠꯅ ꯈꯨꯝꯃꯛꯏ ꯌꯥꯔꯤꯁꯦ ꯇꯥꯗ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯌꯥꯏ ꯈꯟꯅꯁꯦ ꯈꯝꯕꯇꯣꯟꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯖꯤꯁꯦ ꯑꯗꯨꯃꯛ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯂꯪꯁꯤꯜꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯈꯝꯕꯇꯣꯟ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯖꯤꯗꯨ ꯄꯥꯏꯔꯒ ꯃꯐꯝ ꯆꯥꯕ ꯃꯣꯡꯁꯣꯡ ꯑꯃ ꯌꯦꯡꯂꯒ ꯊꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯆꯨꯔꯝꯕ ꯀꯨꯝꯒꯤ ꯅꯣꯡꯗꯣ ꯀꯟꯅ ꯆꯨꯕ ꯍꯧꯔꯛꯂꯦ ꯅꯣꯡꯂꯛꯇꯨꯗ ꯁꯖꯤ ꯑꯁꯤꯕꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯅꯣꯡ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯣ ꯗꯤꯌꯥꯏꯒꯤ ꯃꯊꯛꯇꯨꯗ ꯃꯥꯒꯤ ꯐꯝꯐꯝꯗ ꯌꯦꯡꯂꯒ ꯀꯥꯈꯠꯅꯔꯦ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯛꯄꯒ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯒꯤ ꯅꯥꯄꯣꯡꯒ ꯑꯣꯏꯔꯦ ꯂꯩꯆꯤꯜꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯨꯡꯅ ꯊꯥꯖꯤꯟꯕ ꯍꯧꯔꯛꯂꯦ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯇꯧꯋꯦ ꯂꯩꯆꯤꯜꯒ ꯅꯣꯡꯒꯁꯨ ꯑꯅꯤꯗꯣ ꯂꯝꯕꯥ ꯄꯥꯔꯦ ꯗ꯭ꯔꯥꯏꯚꯔ ꯀꯣꯡꯉꯥꯡ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯋꯦ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯏꯟꯖꯤꯟ ꯃꯈꯣꯜꯗꯨꯅ ꯑꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ ꯀꯟꯅ ꯍꯧꯅꯕ ꯍꯣꯠꯅꯕꯁꯨ ꯁ꯭ꯇꯥꯔꯠꯇꯨꯗꯤ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯈꯔ ꯈꯣꯡꯂꯩ ꯌꯧꯅꯤꯡꯕꯒ ꯍꯧꯖꯤꯛꯇꯤ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯏ ꯍꯥꯏꯕꯗꯨ ꯇꯧꯔꯦ ꯀꯣꯡꯉꯥꯡꯅ ꯒꯥꯔꯤꯗꯨ ꯍꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯑꯃꯨꯛ ꯇꯧꯅꯔꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯅꯣꯕꯣ ꯀꯔꯤ ꯅꯤꯡꯉꯥꯏꯅꯣ ꯗꯥꯎꯗꯤꯕ ꯏꯇꯥꯎ ꯅꯣꯕꯣ ꯑꯖꯤꯠ ꯑꯝꯇ ꯉꯥꯡꯁꯤꯜꯂꯛꯈꯤꯅꯨꯁꯦ ꯅꯣꯡꯁꯤꯁꯨ ꯀꯟꯁꯤꯜꯂꯛꯑꯦ ꯃꯃꯥꯡꯁꯦ ꯀꯨꯝꯂꯒ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯨꯒꯦ ꯍꯥꯏꯕꯕꯨ ꯅꯣꯡꯁꯤꯅ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯐꯨꯗꯤ ꯊꯣꯛꯀꯩ ꯆꯨꯕꯁꯤꯅ ꯇꯥ ꯀꯣꯡꯉꯥ ꯅꯣꯡꯁꯤ ꯈꯔ ꯄꯥꯊꯔꯒ ꯌꯦꯡꯉꯨ ꯍꯣꯏ ꯐꯤꯕꯝꯁꯤꯗ ꯌꯦꯡꯂꯨꯕꯗꯤ ꯌꯥꯔꯣꯏ ꯉꯥꯏꯍꯥꯛ ꯅꯣꯡ ꯄꯥꯊꯔꯛꯄ ꯉꯥꯏꯔꯒꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯄ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯃꯗꯨꯗꯣ ꯑꯐꯕ ꯅꯠꯇꯦ ꯌꯥꯔꯤꯁꯦ ꯏꯇꯥꯎ ꯑꯖꯤꯠ ꯃꯗꯨ ꯄꯜꯂꯛꯀꯅꯨ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯛꯂꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯋꯥꯈꯜꯗꯗꯤ ꯐꯨꯝꯕꯪꯅꯩ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯆꯨꯒꯤ ꯌꯥꯎꯅ ꯆꯨꯕ ꯐꯨꯗꯤ ꯊꯣꯛꯀꯩ ꯆꯨꯕ ꯀꯨꯝꯒꯤ ꯅꯣꯡꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯋꯥꯛꯆꯤꯡꯗ ꯆꯨꯕ ꯅꯣꯡꯁꯤꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯅꯤ ꯈꯜꯂꯤ ꯃꯇꯝ ꯆꯥꯗꯅ ꯅꯣꯡ ꯆꯨꯔꯛꯇꯕ ꯎ ꯋꯥ ꯀꯛꯊꯠꯂꯛꯄ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯁꯤꯅ ꯇꯝꯕ ꯉꯝꯗꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯛꯄꯅꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯐꯨꯝꯕꯪꯅꯩ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯕ ꯅꯣꯡ ꯃꯔꯛꯁꯤꯗ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯈꯣꯏꯁꯤꯡꯗꯣ ꯊꯋꯥꯏ ꯋꯥꯗꯕ ꯅꯠꯇꯦ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏꯁꯤꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯔꯝꯃꯤ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯀꯩꯗ ꯌꯥꯗ꯭ꯔꯤꯅꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯅꯣꯡꯁꯤꯡꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯁꯦꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯅ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯠꯅ ꯅꯣꯡ ꯃꯈꯣꯜꯗꯨ ꯇꯥꯅ ꯃꯈꯣꯏꯁꯤꯡꯗꯣ ꯄꯨꯛꯅꯤꯡꯗ ꯅꯣꯡꯁꯤꯗ ꯍꯥꯡꯕꯤꯔꯕꯗꯤ ꯈꯔ ꯊꯨꯅ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ ꯋꯥꯗꯕꯗꯤ ꯅꯠꯇꯦ ꯋꯥꯈꯜꯗ ꯋꯥꯔꯤꯅꯤ ꯃꯈꯣꯏꯁꯤꯡꯗꯣ ꯋꯥꯈꯜꯗ ꯃꯣꯟ ꯈꯜꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯅ ꯌꯥꯗꯕ ꯊꯣꯛꯂꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤ ꯒꯥꯔꯤꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯥꯏꯗꯨꯅꯤ ꯂꯦꯛꯑꯒꯅ ꯀꯝꯗꯧꯕ ꯎꯃꯪ ꯍꯣ ꯋꯥꯃꯪ ꯍꯣ ꯂꯝꯃꯥꯡ ꯇꯨꯃꯥꯡ ꯑꯣꯏꯅ ꯇꯧꯕ ꯃꯐꯝꯁꯤꯗ ꯁꯥ ꯀꯩ ꯂꯩꯔꯝꯂꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯈꯨꯡꯒꯨꯜ ꯂꯩꯔꯛꯂꯒꯅ ꯀꯝꯗꯧꯕ ꯋꯥꯈꯜꯗꯨ ꯃꯤꯀꯨꯞ ꯑꯃꯇ ꯐꯥꯎꯕ ꯄꯣꯊꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯅꯣꯡꯁꯦ ꯍꯥꯡꯕꯤꯕ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯀꯣꯡꯉꯥꯡ ꯄꯨꯛꯅꯤꯡꯁꯤ ꯆꯞ ꯌꯨꯡꯅ ꯂꯩ ꯒꯥꯔꯤꯒꯤ ꯁ꯭ꯇꯥꯔꯤꯡꯗꯨꯗ ꯉꯥꯊꯔꯒ ꯂꯩ ꯅꯣꯕꯣ ꯑꯃꯗꯤ ꯑꯖꯤꯠꯁꯨ ꯋꯥꯔꯗꯨꯅ ꯃꯃꯤꯠꯁꯤꯡꯗꯣ ꯎꯏꯁꯤꯜꯂꯒ ꯂꯩ ꯇꯨꯡꯗ ꯂꯩꯔꯤꯕ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯏꯕꯨꯡꯗꯤ ꯅꯣꯡ ꯃꯈꯣꯜꯗꯨꯅ ꯅꯥꯎꯁꯨꯝ ꯑꯣꯏꯅ ꯁꯨꯝꯗꯨꯅ ꯇꯨꯝꯊꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯗꯤ ꯎꯪꯗꯨꯅ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯂꯣꯏꯅꯥꯏꯗꯕ ꯃꯔꯣꯜ ꯀꯌꯥ ꯂꯣꯜꯂꯤ ꯂꯣꯜꯂꯤꯕꯁꯤꯅ ꯀꯔꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯍꯩꯅꯗꯕ ꯄꯥꯛ ꯁꯟꯅ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯐꯥꯎꯕꯒꯤ ꯁꯖꯤ ꯑꯃꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯃꯝꯕꯁꯤꯗ ꯒꯥꯔꯤꯅ ꯊꯤꯡꯖꯤꯟꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯅꯠꯇꯦ ꯋꯥꯔꯦ ꯋꯥꯈꯜ ꯁꯥꯊꯤꯅ ꯋꯥꯕꯅ ꯐꯦ ꯂꯥꯎꯏ
ꯈꯝꯕꯗꯣꯟ ꯁꯖꯤꯗꯨ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯗꯨꯅꯇ ꯂꯩ ꯋꯥꯈꯜꯁꯤꯅ ꯁꯥꯊꯤꯅ ꯋꯥꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯁꯖꯤ ꯑꯁꯤꯕ ꯑꯃ ꯃꯥꯌꯣꯛꯅꯕ ꯎꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯅꯠꯇꯦ ꯁꯖꯤꯁꯤꯅ ꯊꯑꯣꯏꯀꯤ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯑꯣꯏꯅ ꯈꯨꯔꯧ ꯊꯥꯡꯂꯤꯕꯁꯦ ꯁꯖꯤ ꯑꯁꯤꯕꯁꯤꯅ ꯂꯝꯕꯤ ꯑꯃꯗꯤ ꯇꯥꯛꯂꯤ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯃꯃꯤ ꯇꯝꯕ ꯍꯧꯔꯛꯂꯤꯕꯅꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯌꯥꯕꯒꯤ ꯃꯁꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯋꯥꯏ ꯈꯝꯕꯗꯣꯟ ꯆꯤꯝꯕꯥꯜ ꯀꯥꯡꯗ꯭ꯔꯁꯨ ꯄꯨꯛꯅꯤꯡꯗ ꯃꯗꯣ ꯃꯊꯟꯇ ꯃꯔꯣꯜ ꯂꯣꯜꯂꯤ ꯃꯁꯥꯗ ꯇꯠꯇꯅ ꯐꯥꯎꯏ ꯃꯗꯨꯗꯤ ꯅꯣꯡꯁꯤ ꯍꯥꯡꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯁꯨꯛꯎ ꯎꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯤ ꯆꯤꯡꯌꯥꯒꯤ ꯎꯃꯪ ꯂꯝꯕꯤꯁꯤꯗ ꯁꯣꯏꯗꯅ ꯑꯍꯤꯡ ꯌꯥꯔꯛꯄ ꯁꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯂꯦ ꯈꯝꯕꯗꯣꯟ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯂꯤ ꯅꯣꯡꯗꯨꯁꯨ ꯍꯦꯟꯅ ꯆꯨꯔꯤꯕ ꯆꯥꯡꯗꯨꯗꯒꯤ ꯀꯟꯅ ꯆꯨꯕ ꯍꯧꯔꯛꯂꯦ ꯑꯗꯨꯅ ꯅꯣꯡ ꯃꯈꯣꯜꯗꯨꯅ ꯅꯥꯎꯁꯨꯝ ꯑꯣꯏ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯁꯨꯝꯕ ꯍꯧꯔꯛꯂꯦ ꯅꯣꯡꯗꯨꯅ ꯑꯗꯨꯝ ꯀꯟꯅ ꯍꯩꯊꯔꯦ ꯅꯣꯡꯁꯤꯅ ꯃꯈꯣꯏꯕꯨ ꯁꯨꯝꯗꯨꯅ ꯇꯨꯝꯊꯈꯤꯕꯅꯤ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯥꯏꯔꯛꯂꯦ ꯃꯩ ꯃꯈꯣꯏꯗꯤ ꯅꯣꯡꯗꯨꯅ ꯁꯨꯝꯗꯨꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯕꯅ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯃꯛ ꯏꯁꯤꯁꯤꯈꯩ ꯇꯨꯝꯂꯦ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏꯗꯅ ꯏꯁꯤꯁꯤꯈꯩ ꯇꯨꯝꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯅꯣꯡꯅ ꯐꯨꯗꯤꯊꯣꯛꯀꯩ ꯆꯨꯕ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯑꯁꯣꯡꯕ ꯎ ꯍꯧꯔꯤꯕ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯗꯣꯝꯗꯒꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯅꯨꯄꯤꯗꯨꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯂꯒ ꯂꯩꯕꯗꯣ ꯃꯥꯏꯃꯨꯗꯨ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯃꯇꯥꯡ ꯑꯣꯏꯕꯗ ꯀꯞꯄꯒꯤ ꯃꯈꯣꯜꯗꯣ ꯍꯛꯊꯦꯡꯅꯅ ꯃꯅꯥꯗꯨꯅ ꯇꯥꯔꯨꯔꯦ ꯃꯈꯣꯜꯗꯨ ꯇꯥꯕꯗꯗ ꯃꯊꯟꯇ ꯃꯆꯤꯟꯗ ꯀꯅꯥꯅꯣꯅꯦ ꯅꯨꯄꯤ ꯑꯃ ꯍꯤꯡꯅ ꯆꯤꯡꯒꯤ ꯂꯝꯕꯤꯁꯤꯗ ꯀꯞꯂꯤꯁꯤꯕꯣ ꯑꯩꯒꯤ ꯅꯥꯁꯤꯅ ꯄꯪꯇꯥꯗ ꯇꯥꯕꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯎꯃꯪꯒꯤ ꯃꯤ ꯆꯠꯅꯗꯕ ꯂꯝꯕꯤꯁꯤꯗ ꯆꯨꯔꯤꯕ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯅꯥꯅꯕꯨ ꯊꯧ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯀꯞꯀꯗꯧꯔꯤꯕꯅꯣ ꯑꯩꯕꯨ ꯊꯣꯛꯑꯒ ꯃꯄꯥꯜꯁꯤꯗ ꯌꯦꯡꯂꯨꯁꯤꯔꯅꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯗꯨꯕꯨ ꯐꯨꯗꯤꯊꯣꯛꯈꯩ ꯆꯨꯔꯤꯕ ꯅꯣꯡꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯀꯃꯥꯏꯅ ꯊꯣꯛꯂꯒ ꯌꯦꯡꯂꯨꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕꯗꯇ ꯇꯁꯦꯡꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯈꯪꯅꯤꯡꯕꯅꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯦ ꯗꯤꯌꯥꯏ ꯃꯅꯤꯡꯒꯤ ꯇ꯭ꯔꯤꯄꯥꯟꯗꯣ ꯍꯥꯏꯒꯠꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤꯔ ꯆꯥꯟꯅꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯈꯜꯂꯦ ꯀꯅꯥꯅ ꯀꯅꯥꯕꯨ ꯊꯥꯖꯗꯣꯏꯅꯣ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯋꯥꯅꯤ ꯆꯤꯡꯅꯨꯡ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯥ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯥꯈꯠꯄ ꯊꯀꯠꯄ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯈꯥꯝꯂꯛꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯔ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦ ꯊꯋꯥꯏꯒꯤ ꯃꯁꯛ ꯐꯥꯎꯕꯗꯤ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯐꯥꯎꯕꯗꯤ ꯃꯥꯛ ꯇꯥꯁꯤꯡꯅ ꯇꯥꯈꯤ ꯑꯗꯨꯅ ꯂꯥꯁꯇꯗꯤ ꯃꯁꯥ ꯃꯊꯟꯇ ꯌꯥꯝ ꯆꯤꯡꯅꯔꯛꯂꯦ ꯃꯊꯟꯇ ꯈꯟꯖꯥꯟꯅꯩ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯊꯣꯛꯀꯦ ꯈꯜꯂꯤꯕꯁꯦ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯅꯨꯄꯤꯗꯣ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯈꯤꯕꯗꯣ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯂꯩꯇꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯈꯣꯜꯗꯣ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯈꯝꯕꯇꯣꯟꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯈꯝꯕꯇꯣꯟꯁꯨ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯅ ꯁꯤꯡꯌꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯍꯥꯛ ꯃꯁꯥꯁꯨ ꯃꯅꯥꯗ ꯇꯥꯔꯦ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯏꯌꯥꯝꯕ ꯃꯈꯣꯜꯁꯤꯕꯨ ꯅꯪꯁꯨ ꯇꯥꯕ꯭ꯔꯥ ꯇꯥꯏꯌꯦ ꯏꯌꯥꯝꯕ ꯃꯈꯣꯜꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯅꯪꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯁꯦ ꯏꯌꯥꯝꯕ ꯄꯥꯈꯠꯀꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯦ ꯑꯍꯤꯡꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯕ ꯈꯝꯕꯇꯣꯟ ꯑꯁꯦꯡꯒꯤꯗꯤ ꯏꯌꯥꯝꯕ ꯈꯣꯟꯖꯦꯜꯁꯤꯒꯤ ꯈꯨꯗꯨꯡꯂꯤꯕ ꯌꯥꯕ ꯅꯠꯇꯦ ꯈꯣꯟꯖꯦꯜꯁꯤꯅ ꯑꯩꯈꯣꯏꯕꯨ ꯂꯥꯡ ꯊꯥꯛꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯌꯥꯝꯕ ꯄꯥꯈꯠꯄꯗꯤ ꯇꯧꯕꯤꯒꯅꯨ ꯈꯝꯕꯇꯣꯟ ꯀꯝꯗꯧꯅ ꯊꯦꯡꯅꯒꯅꯤ ꯁꯤꯗꯤ ꯏꯌꯥꯝꯕ ꯀꯩꯗꯧꯅꯨꯡꯗ ꯃꯄꯥꯜꯗ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯃꯇ ꯀꯩꯒꯨꯝꯕ ꯊꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯈꯪꯗ꯭ꯔꯦ ꯈꯝꯕꯇꯣꯟ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯁꯤꯗ ꯑꯋꯥꯕꯗꯤ ꯇꯥꯗꯅꯕ ꯍꯣꯠꯅꯁꯤ ꯏꯌꯥꯝꯕ ꯃꯈꯣꯏ ꯑꯇꯩꯗꯁꯨ ꯍꯥꯏꯐꯝ ꯊꯣꯛꯏ ꯑꯗꯨꯅꯤ ꯃꯈꯣꯏꯗꯁꯨ ꯍꯥꯏꯐꯝ ꯊꯣꯛꯏ
ꯑꯗꯨꯕꯨ ꯁꯤꯁꯤꯈꯩ ꯇꯨꯝꯂꯒ ꯂꯩꯅꯔꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯃꯨꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯍꯧꯗꯣꯛꯂꯨꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯏꯌꯥꯝꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯧꯗꯣꯏꯁꯦ ꯑꯩꯁꯨ ꯍꯣꯏꯗ ꯇꯨꯝꯒꯦꯁꯨ ꯇꯨꯝꯖꯔꯁꯅꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯨꯔꯒ ꯃꯈꯣꯏ ꯑꯇꯩꯁꯦ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯍꯧꯗꯣꯛꯂꯔꯣꯏꯁꯤ ꯑꯁꯨꯝꯅ ꯈꯝꯕꯇꯣꯜ ꯑꯃꯗꯤ ꯃꯥꯏꯃꯨꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯥꯏꯃꯨ ꯑꯃꯗꯤ ꯈꯝꯕꯇꯣꯜꯅ ꯑꯗꯨꯝꯅ ꯍꯥꯏꯖꯕꯇꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯨꯄꯤꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄ ꯃꯈꯣꯜꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯣ ꯑꯣꯟꯅ ꯊꯣꯏꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯝꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯃꯗꯣꯝ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯃꯈꯣꯜꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯈꯣꯜꯗꯤ ꯆꯦꯛꯃꯨꯛ ꯂꯥꯎꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯔꯛ ꯃꯔꯛꯇ ꯅꯣꯡ ꯈꯣꯡꯕꯒꯤ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯃꯈꯣꯜ ꯑꯍꯦꯟꯕ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯆꯤꯛꯄꯅ ꯃꯊꯥꯗ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯁꯨꯝꯗꯨꯅ ꯂꯩ ꯅꯨꯄꯤꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯝꯕꯗꯣ ꯆꯞ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯃꯈꯣꯏꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯐꯔꯦ ꯆꯤꯛꯈꯤꯕꯁꯤꯅ ꯑꯁꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇ꯭ꯔꯤꯄꯥꯜꯗꯨꯒꯤ ꯋꯥꯡꯃꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯒ ꯅꯤꯡꯁꯥ ꯁꯣꯔ ꯌꯥꯝ ꯋꯥꯅ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯃꯤꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯐꯥꯎꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯅꯣꯡꯖꯨ ꯃꯔꯛꯁꯤꯗꯕꯨ ꯍꯣꯏꯁꯨ ꯃꯥꯏꯁꯨ ꯍꯥꯏꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯨꯃꯤꯟ ꯇꯨꯁꯣꯟ ꯃꯥꯁꯣꯟꯅꯅ ꯂꯣꯟꯅ ꯊꯨꯞꯅ ꯈꯝꯕꯇꯣꯟ ꯇꯧꯔꯤꯁꯤ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯅꯣꯡꯁꯦ ꯈꯔ ꯈꯖꯤꯛꯇꯨꯗ ꯍꯥꯡꯂꯕꯗꯤ ꯐꯒꯗꯕꯅꯤ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯏꯌꯥꯝꯕ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯣꯡꯁꯤꯅꯕꯨ ꯍꯦꯟꯅ ꯆꯨꯔꯤ ꯐꯔꯦꯅꯦ ꯅꯣꯡꯁꯤꯒꯤ ꯃꯔꯛꯇ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯜꯂꯤꯕꯁꯤꯅ ꯀꯅꯥ ꯇ꯭ꯔꯤꯄꯥꯜꯁꯦ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯁꯤꯔꯥ ꯍꯣꯏ ꯑꯁꯦꯡꯕꯇꯪ ꯇꯥꯕ ꯑꯃ ꯈꯪꯅꯕ ꯌꯦꯡꯕꯅ ꯐꯔꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯇ꯭ꯔꯤꯄꯥꯜꯗꯨ ꯍꯥꯏꯐꯦꯠ ꯃꯆꯤ ꯃꯔꯨꯝ ꯑꯃ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯉꯤ ꯃꯆꯤ ꯃꯔꯨꯝꯗꯣ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯃ ꯂꯥꯞꯇꯛꯅ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯛꯂꯒ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯔꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯗꯨ ꯎꯕꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯈꯝꯕꯇꯣꯟꯗꯤ ꯃꯥꯅ ꯏꯇꯠ ꯇꯠꯇꯅ ꯎꯈꯤꯕ ꯏꯇꯠ ꯇꯠꯇꯅ ꯊꯦꯡꯅꯈꯤꯕ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯁꯤꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦ ꯈꯝꯕꯇꯣꯟꯅ ꯇ꯭ꯔꯤꯄꯥꯜꯗꯨ ꯈꯨꯝꯖꯤꯜꯂꯒ ꯌꯥꯝ ꯄꯥꯈꯠꯅ ꯃꯥꯏꯃꯨ ꯌꯦꯡꯂꯒ ꯏꯌꯥꯝꯕ ꯁꯣꯏꯗ꯭ꯔꯦ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕꯤ ꯃꯥꯏꯊꯣꯡ ꯈꯪꯗꯕꯤ ꯊꯋꯥꯏꯗꯣ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯏꯃꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯥ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕ ꯈꯨꯟꯒꯤ ꯃꯌꯥꯝꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕꯗꯣ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯃꯥꯒꯤ ꯅꯤꯡꯖꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯍꯧꯔꯛꯐꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯥꯅ ꯃꯐꯝꯁꯤ ꯇꯥꯅ ꯂꯥꯛꯂꯤꯕꯁꯦ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯊꯧ ꯑꯃ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜꯁꯦ ꯑꯩ ꯏꯁꯥꯗ ꯐꯥꯎꯏ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯤꯉꯩꯗ ꯅꯨꯄꯤꯗꯨꯅ ꯃꯆꯤꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯦ ꯅꯈꯣꯏ ꯀꯅꯥꯝꯇ ꯃꯐꯝꯁꯤꯗꯒꯤ ꯈꯛ ꯂꯦꯝꯅ ꯍꯤꯡꯅ ꯍꯟꯈꯤꯕ ꯌꯥꯔꯣꯏꯌꯦ ꯅꯨꯄꯤꯁꯤꯅ ꯀꯟꯅ ꯂꯥꯎꯔꯛꯑꯦ ꯃꯥꯅ ꯍꯦꯛ ꯂꯥꯎꯕꯒ ꯑꯀꯣꯏꯕꯗꯨꯗ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯂꯣꯏꯅꯥꯏꯗꯕ ꯃꯈꯣꯜꯁꯨ ꯑꯃꯨꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯏꯃꯨ ꯑꯖꯤꯠ ꯅꯣꯕꯣ ꯇꯣꯝꯕ ꯈꯝꯕꯇꯣꯜ ꯑꯃꯗꯤ ꯀꯣꯛꯉꯥꯡ ꯃꯈꯣꯏꯁꯤꯡꯁꯨ ꯃꯅꯥꯗ ꯇꯥꯔꯦ ꯄꯥꯈꯠꯄ ꯐꯥꯎꯏ ꯑꯁꯨꯝꯅ ꯄꯥꯈꯠꯂꯤꯉꯩ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯗ꯭ꯔꯥꯏꯚꯔ ꯀꯣꯡꯉꯥꯡꯒꯤ ꯃꯁꯥꯗ ꯆꯣꯡꯁꯤꯜꯂꯛꯑꯦ ꯃꯥꯒꯤ ꯃꯁꯥꯗ ꯍꯦꯛ ꯆꯣꯡꯁꯤꯟꯕꯒ ꯗ꯭ꯔꯥꯏꯚꯔ ꯀꯣꯡꯉꯥꯡ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯑꯦ ꯃꯃꯤꯠ ꯃꯤꯄꯥꯟꯗꯣ ꯈꯥꯝꯗꯦ ꯃꯨꯁꯨꯛ ꯃꯨꯁꯤꯟꯈ꯭ꯔꯦ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯗꯕ ꯒꯥꯔꯤꯗꯣ ꯈꯪꯍꯧꯗꯅ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯄ ꯀꯣꯡꯉꯥꯡꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗꯨꯗ ꯃꯥꯡꯗ ꯇꯣꯡꯂꯤꯕ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯔꯛꯑꯦ ꯅꯣꯕꯣꯅ ꯈꯝꯕꯇꯣꯟ ꯈꯝꯕꯇꯣꯟ ꯅꯪꯒꯤ ꯇꯥ ꯀꯣꯡꯉꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯃꯠꯇ ꯅꯪꯍꯧꯗꯦ ꯀꯣꯡꯉꯥꯡꯅ ꯒꯥꯔꯤꯗꯣ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯊꯧꯋꯦ ꯈꯥꯝꯅꯕ ꯍꯣꯠꯅꯔꯁꯨ ꯌꯥꯗꯕꯒꯤ ꯃꯃꯤ ꯎꯔꯦ ꯑꯖꯤꯠꯅ ꯂꯥꯎꯔꯦ ꯈꯝꯕꯇꯣꯟ ꯅꯈꯣꯏ ꯃꯅꯤꯡꯗꯒꯤ ꯆꯣꯡꯊꯔꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏꯁꯨ ꯆꯣꯡꯊꯔꯛꯑꯒꯦ ꯅꯈꯣꯏ ꯇꯥ ꯀꯣꯡꯉꯥꯡꯗꯤ
ꯀꯣꯡꯉꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯃꯍꯧꯁꯥ ꯅꯈꯣꯏꯒꯤ ꯇꯥ ꯀꯣꯡꯉꯥꯡ ꯅꯠꯇ꯭ꯔꯦ ꯃꯥꯗꯤ ꯈꯝꯕꯇꯣꯟ ꯅꯈꯣꯏ ꯍꯤꯡꯅꯕ ꯇꯧ ꯇꯣꯝꯕ ꯃꯥꯏꯃꯨ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯈꯥꯝꯕꯒꯤ ꯇꯤꯛ ꯂꯩꯇ꯭ꯔꯦ ꯀꯣꯡꯉꯥꯡꯅ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯕꯗ ꯒꯥꯔꯤꯗꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯁꯨ ꯃꯗꯨ ꯈꯥꯝꯕꯒꯤ ꯃꯇꯤꯛꯇꯣ ꯂꯩꯇ꯭ꯔꯦ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯂꯥꯏꯅ ꯀꯣꯡꯉꯥꯡꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯊꯋꯥꯏꯗꯨꯅ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯕꯒꯨꯝ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯋꯥꯈꯜꯗꯒꯤ ꯅꯥꯊꯩꯗꯨꯅ ꯃꯍꯥꯛꯇꯤ ꯃꯊꯣꯡ ꯈꯪꯗꯅ ꯒꯥꯔꯤꯗꯨ ꯊꯧꯔꯦ ꯃꯗꯨꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯇꯥꯏꯑꯣꯟꯅꯕꯒꯤ ꯋꯥꯡꯃꯗ ꯊꯣꯛꯂꯦ ꯒꯥꯔꯤꯗꯣ ꯃꯨꯛꯅꯔꯤ ꯈꯥꯝꯅꯕ ꯑꯗꯨꯕꯨ ꯀꯣꯡꯉꯥꯡꯕꯨ ꯃꯨꯛꯄ ꯉꯝꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯥ ꯃꯊꯟꯇꯅ ꯃꯤ 10ꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯃꯥꯅ ꯃꯌꯥꯝꯗꯒꯤ ꯏꯍꯦꯟ ꯍꯦꯜꯂꯤ ꯍꯣꯏ ꯃꯨꯛꯅꯕꯗꯨꯗ ꯒꯥꯔꯤꯗꯣ ꯈꯣꯏꯗ꯭ꯔꯤꯡ ꯈꯣꯏꯗꯥꯡ ꯊꯧꯕ ꯍꯧꯔꯛꯂꯦ ꯈꯝꯕꯇꯣꯟ ꯃꯅꯤꯡꯗ ꯐꯝꯂꯒ ꯒꯥꯔꯤꯗꯣ ꯇꯞꯊꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯂꯩꯋꯥ ꯇꯨꯅꯥꯏ ꯀꯌꯥ ꯑꯃ ꯁꯣꯜꯂꯝꯃꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯔꯦꯝꯕ ꯇꯥꯕꯗꯧꯅ ꯇꯧꯏ ꯇꯝꯊꯤꯕ ꯅꯨꯃꯤꯗꯥꯡ ꯑꯃ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯣꯏꯔꯦ ꯃꯃꯤ ꯑꯃ ꯎꯔꯛꯇ꯭ꯔꯕꯗ ꯒꯥꯔꯤꯁꯤꯅ ꯑꯁꯨꯝꯅ ꯀꯟꯅ ꯊꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯈꯟ ꯑꯃꯝꯕꯗꯨꯗ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯕ ꯅꯣꯡꯖꯨ ꯃꯔꯛ ꯑꯗꯨꯗ ꯁꯤꯔꯒꯁꯤ ꯆꯪꯂꯒ ꯆꯪ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯨꯝꯗꯣ ꯇ꯭ꯔꯤꯄꯥꯟꯗꯣ ꯍꯥꯏꯒꯠꯂꯒ ꯒꯥꯔꯤ ꯃꯅꯤꯡꯗꯒꯤ ꯆꯣꯡꯊꯈ꯭ꯔꯦ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣꯁꯨ ꯃꯇꯥꯏꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯣꯡꯊꯔꯛꯑꯦ ꯑꯅꯤꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯀꯣꯡꯉꯥꯡ ꯃꯊꯟꯇ ꯒꯥꯔꯤꯗꯨ ꯊꯧꯔꯤ ꯃꯇꯝꯗꯨꯗ ꯒꯥꯔꯤꯗꯣ ꯀꯟꯅ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯊꯧꯕꯅ ꯑꯆꯧꯕ ꯎꯃꯗ ꯊꯣꯝꯖꯤꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯦ ꯑꯦꯛꯁꯤꯗꯦꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯡꯉꯥꯡ ꯊꯋꯥꯏ ꯊꯥꯔꯦ ꯀꯣꯡꯉꯥꯡꯒꯤ ꯃꯁꯥꯗꯒꯤ ꯑꯉꯥꯡꯕ ꯏ ꯆꯤꯟꯊꯔꯛꯄ ꯃꯇꯝꯗꯨꯗ ꯀꯣꯡꯉꯥꯡꯒꯤ ꯍꯛꯆꯥꯡꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯁꯨ ꯆꯣꯡꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯣꯡꯉꯥꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯌꯦꯡꯂꯒ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯌꯥꯗꯦ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯑꯩ ꯁꯣꯏꯗꯅ ꯑꯃꯒꯤꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯅꯤ ꯂꯧꯗꯅꯗꯤ ꯇꯣꯛꯂꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯣ ꯃꯐꯝꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡꯗꯨꯗꯤ ꯒꯥꯔꯤꯗꯒꯤ ꯆꯣꯡꯊꯔꯛꯄꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯅꯣꯡꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯆꯣꯠ ꯆꯣꯠ ꯑꯏꯪꯕ ꯃꯔꯛ ꯑꯗꯨꯗ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯃꯗꯤ ꯅꯥꯀꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯇꯥꯗꯨꯅ ꯂꯩ ꯈꯦꯠꯄ ꯇꯠꯄ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯔꯤ ꯈꯝꯕꯇꯣꯟ ꯑꯃꯨꯛ ꯃꯌꯥꯝꯗꯒꯤ ꯐꯤꯕꯝ ꯈꯔ ꯐꯩ ꯃꯍꯥꯛ ꯃꯅꯥꯅ ꯇꯥꯍꯧꯏ ꯃꯃꯤꯠꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ ꯒꯥꯔꯤꯗꯨꯅ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯎ ꯃꯈꯣꯡ ꯑꯃꯗ ꯊꯦꯡꯖꯤꯟꯈꯤꯕꯗꯣ ꯁꯤꯛꯂꯤ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕ ꯁꯦꯀꯧ ꯂꯥꯛꯇꯨꯅ ꯒꯥꯔꯤꯒꯤ ꯃꯅꯨꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯇꯥ ꯀꯣꯡꯉꯥꯡ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯀꯧꯏ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯦ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯈꯨꯝꯃꯛꯇ꯭ꯔꯕꯗꯨꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯆꯤ ꯂꯦꯡꯉꯛꯇ꯭ꯔꯕꯗ ꯈꯝꯕꯇꯣꯟ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯋꯦ ꯃꯁꯥꯗ ꯆꯤꯡꯅꯕꯗꯨ ꯀꯣꯛꯅꯕ ꯃꯥ ꯀꯣꯡꯉꯥꯡꯒꯤ ꯃꯤꯍꯨꯜꯗꯣ ꯄꯥꯏꯔꯒ ꯌꯦꯡꯕꯗ ꯀꯣꯡꯉꯥꯡꯗꯤ ꯃꯤꯍꯨꯜ ꯃꯐꯝ ꯐꯪꯈꯤꯗ꯭ꯔꯦ ꯈꯝꯕꯇꯣꯟ ꯀꯟꯅ ꯂꯥꯎꯔꯛꯑꯦ ꯇꯥ ꯀꯣꯡꯉꯥꯡ ꯅꯠꯇꯦ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯇꯥ ꯀꯣꯡꯉꯥꯡ ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕꯇꯣꯟ ꯀꯟꯅ ꯂꯥꯎꯋꯦ ꯈꯝꯕꯇꯣꯟ ꯊꯃꯣꯏ ꯀꯥꯏꯅ ꯍꯤꯡꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯦ ꯈꯝꯕꯇꯣꯟꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯇꯩꯗꯣ ꯆꯦꯟꯁꯤꯜꯂꯦ ꯁꯦꯀꯧ ꯑꯗꯨꯕꯨ ꯅꯣꯕꯣꯗꯤ ꯂꯥꯛꯑꯝꯗꯦ ꯅꯣꯕꯣꯁꯨ ꯒꯥꯔꯤ ꯃꯃꯥꯡꯗꯒꯤ ꯆꯣꯡꯊꯕꯗ ꯅꯨꯡꯖꯥꯎ ꯑꯃꯗ ꯃꯀꯣꯛꯇꯨ ꯏꯁꯤꯟꯕꯗ ꯏꯈꯦꯡ ꯇꯥꯗꯨꯅ ꯑꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯀꯣꯛꯇꯨ ꯁꯥꯊꯤꯅ ꯁꯣꯛꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯑꯃꯐꯥꯎ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯦ ꯑꯃꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏ ꯑꯖꯤꯠꯅ ꯂꯥꯎꯔꯛꯑꯦ ꯇꯥ ꯅꯣꯕꯣꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯇꯥ ꯅꯣꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅ ꯀꯞꯂꯦ ꯈꯝꯕꯇꯣꯟꯁꯨ ꯀꯣꯡꯉꯥꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯀꯞꯄꯗꯨ ꯇꯥꯕꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯄꯒꯤ ꯃꯁꯦꯛ ꯃꯉꯥꯜꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯃꯈꯣꯏ ꯃꯁꯦꯟ ꯎꯅꯕ ꯃꯔꯛ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯅꯣꯕꯣꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯃꯀꯣꯛꯀꯤ ꯁꯔꯨꯛꯇ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯅ ꯀꯣꯛꯇꯒꯤ ꯆꯦꯟꯊꯈꯤꯕ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯅꯣꯡꯂꯛꯇ ꯇꯤꯟꯗꯨꯅ ꯆꯤꯟꯊꯈꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯛꯂꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯕꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯗꯣ ꯉꯁꯤꯗꯤ ꯃꯤꯀꯨꯞꯁꯤꯅ ꯑꯔꯣꯏꯕ ꯄꯨꯡꯖꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯗ ꯊꯃꯣꯏ ꯀꯥꯏꯕ ꯈꯝꯕꯇꯣꯟ ꯅꯣꯕꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯀꯣꯟꯗꯨꯅ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯇꯥ ꯅꯣꯕꯣ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯕ꯭ꯔꯣ
ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯇꯥꯅꯕꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯅꯅꯥꯎꯗꯤ ꯑꯄꯪꯕꯅꯤ ꯅꯅꯥꯎꯕು ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ ꯇꯥꯅꯕꯣ ꯑꯩꯕꯨ 이ꯈꯨꯠ ꯄꯥꯏꯗꯨꯅ ꯅꯪꯅ ꯂꯝꯖꯤꯡꯕꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯇꯥꯅꯕꯣ ꯉꯁꯤꯅ ꯅꯅꯥꯎꯕꯨ ꯀꯔꯤꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤ ꯇꯥꯅꯕꯣ ꯁꯦ ꯍꯧꯒꯠꯂꯣ ꯇꯥꯅꯕꯣ ꯍꯧꯒꯠꯂꯣ ꯇꯥꯅꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕꯗꯣ ꯅꯣꯕꯣꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯆꯦꯟꯅ ꯀꯣꯟꯗꯨꯅ ꯅꯣꯡ ꯃꯔꯛꯇꯨꯗ ꯀꯞꯂꯦ ꯑꯖꯤꯠꯁꯨ ꯃꯉꯥꯏ ꯅꯣꯕꯣ ꯀꯧꯗꯨꯅ ꯀꯞꯂꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯗ꯭ꯔꯥꯏꯚꯔ ꯀꯣꯡꯉꯥꯡꯒꯤ ꯍꯛꯆꯥꯡꯗꯨꯁꯨ ꯃꯥꯏꯃꯨ ꯑꯃꯗꯤ ꯇꯣꯡꯕꯅ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗꯒꯤ ꯂꯧꯈꯠꯂꯛꯂꯦ ꯑꯗꯨꯒ ꯅꯣꯕꯣꯒꯤ ꯍꯛꯆꯥꯡꯒꯤ ꯇꯨꯡꯒ ꯃꯥꯡꯒꯗ ꯊꯝꯃꯤꯟꯅꯩ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯄꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡꯗꯣ ꯑꯇꯩꯁꯤꯡꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯅ ꯎꯏ ꯀꯣꯡꯉꯥꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯁꯨ ꯅꯤꯡꯉꯥꯏꯗꯨꯅ ꯌꯦꯇꯥꯗꯨꯅ ꯂꯩꯔꯦ ꯑꯀꯤꯕꯁꯨ ꯃꯈꯣꯏꯁꯤꯡꯗꯣ ꯃꯁꯥꯗ ꯂꯣꯏꯅꯩ ꯑꯃꯨꯛ ꯀꯩꯗꯧꯔꯛꯄ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯑꯣꯟꯅ ꯊꯣꯏꯅ ꯆꯨꯔꯤ ꯀꯣꯡꯉꯥꯡ ꯑꯃꯗꯤ ꯅꯣꯕꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯎꯕꯗ ꯍꯤꯡꯍꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯞꯇꯕꯗꯤ ꯅꯠꯇꯦ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯂꯦꯜꯂꯁꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯃꯈꯣꯏꯁꯤꯡꯗꯣ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨꯁꯨ ꯁꯪꯗꯨꯅ ꯂꯩ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡꯗꯨ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯅꯣꯡꯒ ꯆꯣꯠꯄꯒ ꯗꯤꯌꯥꯏ ꯃꯅꯨꯡꯗ ꯌꯥꯎꯕ ꯆꯦꯔꯪꯒꯨꯝꯕ ꯃꯁꯥ ꯀꯨꯞꯄ ꯊꯨꯡꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯀꯨꯞꯂꯒ ꯃꯈꯣꯏꯁꯤꯡꯗꯣ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯁꯪꯗꯨꯅ ꯂꯩ ꯀꯞꯈꯩ ꯀꯞꯂꯝꯂꯒ ꯈꯝꯕꯇꯣꯟꯗꯤ ꯇꯨꯃꯤꯟ ꯃꯁꯤꯗ ꯎꯪꯗꯨꯅ ꯂꯩ ꯑꯖꯤꯠꯅ ꯈꯝꯕꯇꯣꯟꯕꯨ ꯑꯃꯨꯛꯃꯨꯛꯁꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯗꯥꯝꯒꯤ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯄ ꯑꯦꯔꯤꯌꯥꯗꯨꯗ ꯅꯣꯡꯅ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯔꯤ ꯃꯔꯛꯇꯨꯗ ꯁꯤꯟꯃꯤ ꯃꯌꯥꯝꯗꯣ ꯑꯋꯥ ꯄꯣꯊꯥꯅꯕ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯐꯝꯗꯨꯗ ꯇꯨꯝꯕ ꯍꯤꯞꯄ ꯌꯥꯎꯅꯔꯦ ꯅꯨꯡꯁꯤꯠꯁꯨ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯠꯂꯤ ꯒ꯭ꯔꯤꯖꯥꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯃꯔꯛꯇ ꯀꯟꯅ ꯀꯟꯅ ꯈꯤꯡꯂꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯁꯨ ꯒ꯭ꯔꯤꯖꯥꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯝꯃꯤ ꯉꯁꯤꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯡꯁꯤꯠꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯅꯍꯥꯟꯒꯩꯒꯤ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯀꯟꯅ ꯀꯟꯅ ꯌꯩꯔꯤ ꯊꯃꯣꯏꯒꯤ ꯂꯥꯌꯨꯝ ꯌꯧꯅ ꯃꯈꯣꯜꯁꯤꯅ ꯁꯥꯟꯅ ꯆꯠꯄꯗꯧꯅ ꯇꯧꯏ ꯃꯈꯣꯜꯁꯤꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯌꯩꯔꯕꯗ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯊꯃꯣꯏꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯋꯥꯍꯪ ꯌꯣꯝꯂꯛꯂꯦ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯀꯥꯡꯁꯤ ꯃꯈꯣꯜꯁꯦ ꯅꯍꯥꯟꯒꯩꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯦ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩꯔꯦ ꯁꯥꯡꯂꯕ ꯆꯍꯤ ꯆꯥ ꯀꯌꯥꯁꯦ ꯑꯩ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯦ ꯎꯅ ꯎꯅ ꯎꯁꯤꯟꯅꯗꯕ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯑꯩ ꯏꯆꯪ ꯊꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯩ ꯂꯩꯊꯣꯛꯄ ꯌꯥꯔꯔꯣꯏ ꯄꯟꯈꯩ ꯑꯃꯗꯤ ꯂꯩꯕ ꯇꯥꯏ ꯐꯔꯦ ꯄꯟꯈꯩꯁꯤꯕꯨ ꯐꯪꯅꯕ ꯑꯃꯗꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯑꯩ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯂꯧꯈꯠꯂꯒꯦ ꯉꯁꯤ ꯑꯩꯅ ꯂꯧꯈꯠꯀꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯅ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯋꯥꯕ ꯀꯣꯛꯂꯁꯅꯨ ꯑꯁꯨꯝꯅ ꯃꯃꯨꯡꯗ ꯈꯟꯕꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯤꯂꯨꯗ ꯄꯤꯔꯥꯡ ꯆꯤꯟꯊꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯂꯦꯝ ꯃꯉꯥꯜꯗꯨꯗ ꯆꯦ ꯀꯣꯂꯝ ꯑꯃ ꯄꯥꯏ ꯆꯤꯊꯤ ꯑꯃ ꯏꯔꯝꯃꯤ ꯆꯤꯊꯤꯗꯣ ꯐꯅ ꯁꯥꯡꯅ ꯑꯉꯧꯕ ꯆꯦꯕꯥꯡꯒꯤ ꯂꯩꯃꯥꯏ ꯑꯅꯤꯃꯨꯛꯀꯤ ꯆꯥꯡꯗ ꯏ ꯑꯔꯣꯏꯕ ꯋꯥꯍꯩꯗ ꯑꯩꯅ ꯉꯁꯤ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞꯁꯤꯅ ꯑꯆꯨꯝꯕꯅꯦ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯗꯣ ꯏꯕ ꯂꯣꯏꯁꯤꯜꯂꯦ ꯆꯤꯊꯤꯗꯣ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯧꯔꯤ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯑꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ Forgive us our sins ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯗꯣ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯁꯥꯗꯣ ꯄꯨꯝꯆꯣꯠ ꯆꯣꯠ ꯆꯔꯆꯀꯤ ꯃꯅꯤꯡ ꯂꯩꯕ ꯑꯗꯣꯝꯗ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯑꯦ ꯑꯇꯤꯌꯥꯗ ꯋꯥꯀꯠ ꯄꯨꯔꯕ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜ ꯑꯃꯗꯤ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯄꯒꯤ ꯃꯉꯥꯜꯗꯨꯅ ꯃꯥꯕꯨ ꯀꯔꯦꯝꯅꯅ ꯂꯥꯛꯅꯔꯤ ꯑꯀꯤꯕ ꯄꯤꯗꯨꯒꯤ
ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯣ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯆꯤꯟꯊꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯦ꯫ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯂꯥꯛꯄꯅ ꯎ ꯑꯆꯧꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯄꯥꯗꯨ ꯌꯧꯕꯒ ꯃꯁꯥꯗ ꯒ꯭ꯔꯤꯖꯥꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯗꯣ ꯆꯤꯡꯁꯤꯜꯂꯦ꯫ ꯃꯈꯣꯜꯗꯨ ꯍꯦꯛ ꯆꯤꯡꯁꯤꯟꯕꯒ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ꯫ ꯃꯃꯤꯠꯇ ꯄꯥꯡ ꯇꯤꯡꯗꯨꯅ ꯂꯩꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯇꯝ ꯃꯃꯤꯠꯇ ꯎꯔꯦ꯫ ꯂꯥꯏꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯄꯥꯞ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯆꯨꯝꯕ ꯃꯁꯛ ꯇꯥꯛꯅꯕ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯡ ꯇꯤꯡꯈꯤ꯫ ꯕꯥꯏꯕꯜꯗ ꯏꯔꯝꯕ ꯋꯥꯍꯩ ꯀꯌꯥ ꯃꯤꯀꯨꯞꯇꯨꯗ ꯃꯥ ꯉꯁꯤꯗꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ꯫ ꯗꯤꯌꯔ ꯂꯣꯔꯗ, ꯑꯩ ꯈꯪꯉꯦ ꯑꯩꯅ ꯉꯁꯤ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ ꯍꯦꯚꯟ ꯐꯪꯅꯕ ꯂꯝꯕꯤꯗꯨꯗꯤ ꯅꯠꯇꯦ, ꯍꯦꯜꯒꯤ ꯂꯝꯕꯤꯅꯤ꯫ ꯐꯣꯔꯒꯤቭ ꯃꯤ ꯐꯥꯗꯔ, ꯐꯣꯔꯒꯤቭ ꯃꯤ꯫ ꯍꯦꯜꯒꯤ ꯂꯝꯕꯤꯁꯦ ꯆꯠꯄ ꯅꯠꯇꯅ ꯑꯩꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯂꯩꯇ꯭ꯔꯦ ꯐꯥꯗꯔ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯒ ꯃꯥꯏꯊꯣꯡꯗ ꯆꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯥꯅ ꯂꯣꯏꯅꯔꯛꯄ ꯊꯧꯔꯤꯗꯨ ꯎꯗ ꯌꯥꯟꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯊꯟꯇ ꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯔꯒ ꯃꯗꯣ ꯃꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯦ꯫ ꯀꯥꯡꯁꯤ ꯃꯈꯣꯜꯗꯨ ꯇꯥꯅ ꯇꯥꯅ ꯃꯃꯤꯠꯇꯣ ꯆꯦꯠꯆꯦꯠ ꯎꯏꯁꯤꯟꯅ ꯃꯗꯣ ꯃꯊꯟꯇꯒꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛꯄꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯧꯔꯤ ꯀꯣꯡꯒꯣꯏꯗꯣ ꯉꯛꯁꯝꯗ ꯁꯤꯕ ꯂꯩ ꯄꯔꯦꯡꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯍꯨꯛꯇꯨꯅ ꯑꯁꯤꯕ ꯀꯧꯕ ꯃꯥꯒ ꯃꯔꯨꯞ ꯑꯣꯏꯅꯤꯡꯗꯨꯅ ꯃꯗꯣ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯈꯥꯡꯉꯨ ꯊꯛꯇ ꯃꯥꯡꯍꯟꯖꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯖꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯁꯥꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯕ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯕ ꯃꯇꯨꯡ ꯃꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯊꯣꯛꯇꯨꯅ ꯌꯥꯜꯂꯒ ꯅꯨꯡꯁꯤꯠꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯃꯈꯣꯡꯗꯣ ꯌꯥꯜꯂ ꯌꯥꯜꯂꯒ ꯀꯦꯂꯝꯗꯥꯏ ꯎꯅꯥꯒꯨꯝ ꯌꯥꯟꯗꯨꯅ ꯂꯩ꯫ ꯉꯁꯤꯒꯤ ꯇꯝꯊꯤꯕ ꯅꯣꯡꯖꯨꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯦ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ꯫ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯆꯝ ꯀꯌꯥꯒꯤꯗꯃꯛ ꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯠꯊꯣꯛꯂꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯊꯋꯥꯏꯗꯨ ꯁꯦꯀꯦꯜ ꯑꯃ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯦꯛ ꯁꯤꯕꯒ ꯍꯛꯆꯥꯡ ꯀꯣꯂꯥꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯁꯥꯃꯛ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯗ ꯅꯤꯡꯉꯝꯗꯅ ꯑꯃꯨꯛꯇꯪ ꯆꯤꯡꯅ ꯌꯦꯡꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯅꯥꯔꯛ ꯂꯩꯕ ꯃꯤꯔꯝꯂꯦꯟ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯕ ꯌꯥꯗꯕ ꯃꯐꯝ ꯃꯤꯒꯤ ꯃꯔꯣꯜꯗꯅ ꯍꯦꯜ ꯍꯥꯏꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯕ ꯃꯤꯒꯤꯗꯤ ꯃꯐꯝ ꯂꯩꯇꯦ꯫ ꯑꯍꯤꯡꯕ ꯂꯛꯇꯁꯨ ꯆꯟꯅꯗꯦ, ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯊꯥꯅꯗꯦ꯫ ꯃꯁꯥꯅ ꯈꯪꯅ ꯈꯪꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯐꯤꯔꯦꯞꯁꯤ ꯂꯧꯔꯕꯅ ꯃꯥꯒꯤ ꯃꯐꯝ ꯂꯥꯏꯔꯝꯂꯦꯟꯗ ꯆꯟꯅꯔꯣꯏ ꯈꯪꯅ ꯈꯪꯅ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯣꯏꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯗꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯍꯧꯖꯤꯛꯇꯤ ꯅꯥꯔꯛꯀꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯗꯣꯝ ꯂꯥꯛꯏ꯫ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯥꯔꯛꯇꯨ ꯌꯧꯔꯦ꯫ ꯅꯥꯔꯛꯇꯗꯤ ꯑꯐꯕ ꯂꯥꯏꯒꯤ ꯃꯤꯒꯤ ꯃꯐꯝ ꯂꯩꯇꯦ꯫ ꯃꯐꯝꯁꯤꯗꯗꯤ ꯏꯁꯣꯔꯒꯤ ꯂꯝꯕꯤ ꯂꯩꯇꯦ꯫ ꯃꯐꯝꯁꯤ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏ ꯀꯌꯥꯅ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯃꯃꯤꯠꯇ ꯎꯔꯦ꯫ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯕ ꯇꯥꯏꯕꯪꯄꯥꯟ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯃꯁꯥꯅ ꯄꯥꯝꯅ ꯂꯥꯛꯂꯦ꯫ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯥꯗ ꯆꯤꯡꯁꯤꯜꯂꯒ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯁꯤꯡꯅꯔꯤꯕ ꯀꯤꯍꯟ ꯈꯪꯍꯟꯕꯅ ꯃꯊꯧ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯁꯤꯛꯁꯇꯔꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯍꯥꯛꯅ ꯑꯣꯏꯈꯤꯕ ꯇꯨꯡꯍꯟꯕꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯒ ꯃꯨꯛꯅꯔꯨꯒꯦ, ꯂꯝꯕꯥ ꯇꯧꯒꯦ, ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯁꯥꯅ ꯌꯥꯅ ꯍꯔꯥꯎꯅ ꯍꯦꯜꯒꯤ ꯂꯝꯕꯤꯁꯤꯗ ꯐꯠꯇꯕ ꯊꯋꯥꯏꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯊꯋꯥꯏꯁꯤꯇꯕꯨ ꯐꯪꯂꯕꯗꯤ ꯃꯥꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯊꯤꯡꯖꯤꯟꯗꯨꯅ ꯑꯔꯣꯏꯕ ꯑꯃ ꯅꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏꯁꯤꯕꯨ ꯃꯥꯌꯣꯛꯅꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯥꯡꯉꯨ ꯊꯛꯇ ꯃꯥꯡꯍꯟꯖꯕꯅꯤ꯫ ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯍꯔꯥꯎꯅ ꯑꯁꯤꯕꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯅꯤ ꯃꯥ꯫ ꯈꯪꯉꯤ ꯊꯋꯥꯏꯗꯤ ꯊꯋꯥꯏꯇꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ꯫ ꯑꯆꯧꯕ ꯂꯥꯟꯐꯝꯁꯤ ꯃꯍꯥꯛ ꯁꯣꯛꯅꯕ ꯃꯐꯝꯁꯤ ꯇꯥꯟꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯁꯦꯡ ꯃꯔꯥꯡꯂꯕ ꯃꯁꯛ ꯅꯥꯏꯗ꯭ꯔꯕ ꯀ꯭ꯋꯥꯛ ꯂꯪꯖꯥꯒꯤ ꯃꯈꯣꯜꯇꯅ ꯑꯀꯣꯏꯕꯗꯨꯗ ꯅꯤꯟꯕꯗꯧꯅ ꯇꯧꯏ꯫ ꯃꯈꯣꯜꯇꯅꯤ ꯇꯥꯔꯤꯕ ꯀ꯭ꯋꯥꯛ ꯂꯪꯖꯥꯒꯤ ꯑꯃꯠꯇꯗꯤ ꯎꯕꯗꯤ ꯅꯠꯇꯦ ꯃꯃꯤꯠꯁꯤꯅ꯫ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯄꯥꯎꯈꯣꯡꯅꯤ ꯆꯜꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯅ ꯇꯦꯡꯊꯥꯈꯣꯜ ꯅꯥꯏꯅ ꯀꯞꯂꯦ꯫ ꯀꯅꯥꯅ ꯀꯞꯂꯦ, ꯀꯅꯥꯅ ꯅꯣꯛꯂꯦ, ꯃꯥꯒꯤ ꯑꯣꯏꯕ ꯃꯁꯛ ꯊꯣꯛꯇ꯭ꯔꯕ ꯃꯍꯤꯡ ꯑꯃꯗ ꯂꯦꯜꯂꯤ꯫ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯇꯨꯡꯍꯟꯕꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯁꯣꯟꯅꯔꯤꯕ ꯃꯤꯔꯦꯜꯗꯣ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯦꯜꯗꯨꯗꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ
ꯊꯤꯕ ꯐꯪꯗ꯭ꯔꯦ ꯐꯪꯂꯛꯇ꯭ꯔꯕꯗ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯁꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯏꯁꯣꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅꯅꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯟꯅ ꯑꯃꯨꯛꯇꯪꯗꯤ ꯁꯤꯛꯁꯔ ꯁꯤꯔꯤꯟꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯣꯟꯕ ꯇꯨꯡꯍꯟꯕꯤ ꯍꯥꯏꯔꯤꯕꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯒ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯄꯨꯛꯅꯤꯡꯗ ꯃꯔꯨꯝ ꯑꯃꯗ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯒꯤ ꯁꯃꯤꯟ ꯃꯁꯥꯗ ꯐꯪꯕ ꯍꯧꯔꯛꯂꯦ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯅꯤ ꯂꯧꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯁꯅꯥꯂꯣꯆꯣꯛ ꯇꯨꯔꯦꯜꯒꯤ ꯂꯩꯔꯥꯏ ꯃꯄꯥꯟ ꯅꯨꯡꯄꯥꯛ ꯑꯆꯧꯕꯅ ꯃꯔꯥꯡ ꯀꯥꯏꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯅꯨꯡꯄꯥꯛꯊꯛꯇ ꯍꯤꯞꯂꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯤ ꯇꯥꯗꯨꯅ ꯁꯟꯗꯣꯛꯇꯨꯅ ꯍꯤꯞꯂꯒ ꯂꯩꯕꯗꯨ ꯎꯔꯛꯏ ꯑꯃꯨꯛꯁꯨ ꯍꯦꯛ ꯐꯝꯂꯒ ꯂꯩꯕꯁꯨ ꯃꯥꯜꯂꯦ ꯑꯃꯨꯛꯁꯨ ꯍꯦꯛ ꯅꯨꯡꯄꯥꯛꯇꯨꯗ ꯍꯤꯞꯂꯒ ꯂꯩꯕꯁꯨ ꯃꯥꯜꯂꯦ ꯃꯁꯛ ꯂꯩꯇꯦ ꯃꯑꯣꯡ ꯂꯩꯇꯦ ꯑꯁꯤꯕ ꯊꯋꯥꯏꯗꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯗꯨ ꯐꯥꯎꯕ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯗ ꯐꯥꯎꯔꯝꯃꯤ ꯗꯥꯝꯁꯤꯒꯤ ꯁꯥꯕ ꯂꯥꯛꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯄ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯁꯤ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩ ꯑꯃꯨꯛꯁꯨ ꯍꯦꯛ ꯈꯜꯂꯤ ꯂꯣꯏꯅ ꯍꯥꯠꯄꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯣꯡꯃꯒꯤ 2-3ꯒꯤ ꯆꯥꯡꯗ ꯍꯥꯠꯀꯦ ꯋꯥꯔꯤꯁꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄꯗꯨ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯅ ꯁꯤꯖꯟ 1ꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯋꯥꯔꯤꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯈꯤꯕ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ